EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. EPOM Media series 9 puthokchari ba crime diary singbiri singba han mamakta taram nokchari amadi mayam buhanan thaga chawphongdok sari ngasi su mayam gidamakta aikoina crime diaries haina seba tawjabasi episode si 95 yaure habadi maudraga manga surakpasida mayam bu thaga chawphongdok sari loina EPOM Media gi machara moina khone thamjari ba chahi tarani palgi angang sing si avoid to hansi habasi masu na hona nising jari loina Ekoigi EPOM Media na mayam gidamakta minna kong hoinaba semjari ba crime diaries habasi legal platform da chade habasi masu mayam da na hona nising jari loina na ngasi su ekoigi crime diaries si adum series 9 sponsor to riba mayam na kaubiranu career point Kota Imphal Center angang class 8 agina class 12 pok amadi 12 loraba sina NEET amadi JEE ge aspiring oiba student mayam na soi dana professional platform sidage khudong chaba lobi u haina thamjage ekoigi address Career Point Kota Imphal Center Hairangoi Thongning Themcha Karong the links in Biraklaga angang sing career shaping da ekoi professional platform asida lakpiraga angang sing sigi career si bright future roina ba sembi bada guardian amadi parents sing na soi the links in biru haina thamjage ani suba ekoi gi sponsor asi su mayam da hanasu thamjagre haibdi ekoi gi sponsor oiraga su nungaiba paw haiba tare import deals with Rajkumar Enterprises na thambiri ba facilities si China to China to Manipur via Delhi aduga Delhi to Imphal aikogi Manipur da port se China ge akoi apamba makal gi poche singse loimo chenbiba yagani aduga Rajkumar Enterprises a contact obiraga isagi apamba bulk da loba any business established towning ba amadi cosmetics items akogi machineries aduga akogi used amadi brand new akoi products mayam amasu facilities tawriba adugumla ba Rajkumar Enterprises mayam kaubiraga nu Rajkumar Enterprises ki si mayam na China dagi Manipur phau haba matamda kitang cost kitang akoi apprehension ama leramgani Rajkumar Enterprises na yamna unbelievable price sa mayam na piga bani aduga Raj Enterprises ki ekoigi magi mayam si poche mayam si ekoi clothings ki shoes ki bags ki mobile phones ki tablets ki cosmetics car accessories bike accessories adagi construction ki machineries amadi materials mayam su loba yarba adugum labba platform ni Rajkumar Enterprises mayam kaubiraganu maha ke phone number na 70050911630 da amutang hanna 70050911630 da contact obiu aduga office na Imphal gi oina Moirangkhom makha yumnam lekai near Lairembi Lampak aduga Delhi da su mayam Delhi da leibana book tawninga su Kishangar amadi Safdar jang da leizare phone numbers da contact obiraga isagi apamba details asam apamba akhi demands mayam duma fulfill tobiu haina thamjage loina na ngasigi 95 suba episode sigi damakta su mayam gi che Robita leima lengshin duna leizare studio da aduga studio sida ngasigi su yamna ngakpa thodok kayama potuna lakpiri aduga crime diaries ekhoigi Family sing haiba tare EPOM Media na mayam gidamakta series taina puthokchari ba crime diary supporters amadi subscribers puna mapu so hanan thaga cheri loidena aikogi anoba hen ba subscriber amadi viewers kayama puthoga crime diary si every nook and corner yohallaga aikoi Manipur society dagi crime se mitigate tawminasi haibigi pandamna thamjaba aduguba crime diaries ni loinena ozana mayam gidamakta pubirakba wari singsina mitna kong oiraga aikoi da thokadaba kayama ngakthok minasi aduga awaba tarba singda aikoi miyoibagi minungsi leina mateng amaga pangnabagi akoi wakhalom du musu thaminasi haina thamjari loina ngasigi maudraga manga suba episode ki damakta mayam ojabu taram nobinasi ojabu taram nokchari after EPOM Media के subscribers सिंग अदुगा crime diaries की viewers सिंग बो कोंगना खुरुमजरी अदुगा सुरस सुसु अहि माइके दे की तरह नोक्सरी tagachari अदुगा EPOM Media बुसु थागा होंगदोक्सरी अदो कोइगी मयाम दा मतंग आइना मांग दसु लौथोके त्रोके काव होबा कोइगी संगाई दा लेरिबा इपामन जॉग दा लेरिबा अंगांग सिंग मोइ निपान मयाम गे मतेंग ना लाइक तमहलिचे मयाम ना adum hek hobudagi hongna angang ama lae ani lae na koina lautho ga dum
ꯑꯦꯗꯃꯤꯁꯟ ꯌꯨꯅꯤꯐꯣꯔꯝ ꯂꯣꯏꯅ ꯇꯧꯕꯤꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗꯩ ꯃꯃꯥꯡꯒꯤꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯀꯤ ꯁ꯭ꯀꯨꯜ ꯐꯤꯁꯁꯦ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯊꯤꯕꯤꯈꯤꯕꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇꯪ ꯊꯤꯒꯦꯅ ꯂꯥꯎꯊꯣꯛꯆꯕꯗ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯨ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯒꯤ ꯀꯣꯟꯅꯗꯅ ꯑꯩꯅ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯒꯤ ꯊꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯒ ꯐꯥꯎꯟꯗꯔꯒꯤ ꯃꯣꯏꯒꯤ ꯅꯝꯕꯔ ꯄꯤꯔꯒ ꯑꯩꯅ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯀꯥꯞꯍꯜꯂꯦꯕ ꯍꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯐꯥꯎ ꯊꯤꯈ꯭ꯔꯒ ꯃꯦ ꯖꯨꯟ ꯑꯗꯨꯒ ꯖꯨꯂꯥꯏ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯔꯤ ꯑꯗꯨꯒ ꯖꯨꯂꯥꯏꯁꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯍꯦꯛ ꯀꯥꯕꯒ ꯃꯣꯏ ꯑꯦꯛꯖꯥꯝꯁꯦ ꯇꯧꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥ ꯑꯍꯨꯝꯒꯤ ꯐꯤꯁꯁꯦ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯗꯣꯛꯆꯒꯦꯅ ꯈꯟꯖꯩ ꯑꯗꯨ ꯃꯌꯥꯝꯅ ꯑꯉꯝ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯍꯨꯝꯁꯤꯡꯇꯪꯒꯤ ꯐꯤꯗꯣ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯃꯌꯥꯝꯗ ꯁꯤꯝꯇꯪꯒ ꯑꯩ ꯂꯥꯎꯊꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯌꯦꯛꯅꯕꯤ ꯐꯤꯜꯝ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯍꯧꯔꯕꯅꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕꯤ ꯐꯤꯜꯝꯁꯦ ꯑꯩꯈꯣꯏꯒꯤꯗ ꯁꯣꯃꯥ ꯖꯦꯝꯁ ꯗꯦꯅ꯭ꯌꯨꯕ ꯖꯤꯇꯦꯁꯣꯔꯤ ꯀꯤꯁꯟ ꯑꯃꯗꯤ ꯀꯥꯖꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯤꯀꯣ ꯑꯗꯣ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤ ꯑꯩꯈꯣꯏꯅ 3 ꯖꯨꯂꯥꯏꯗꯒꯤ ꯍꯧꯔꯕꯅꯤꯅ ꯃꯌꯥꯝꯁꯤ ꯌꯦꯛꯅꯕꯤꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯃꯣꯁꯟ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯄꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯍꯦꯛ ꯍꯥꯞꯀꯠꯂꯛꯄ ꯐꯤꯂꯝꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯍꯥꯞꯀꯠꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯊꯥ ꯑꯃꯒꯤ ꯑꯃꯃꯝ ꯊꯥ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯈꯛꯇꯅꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯨ ꯌꯥꯝ ꯄꯤꯛꯄ ꯂꯝꯅꯤ ꯑꯗꯨꯅ ꯐꯤꯂꯝꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕꯈꯩꯅ ꯃꯥꯒꯤ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝꯁꯤꯡꯁꯦ ꯀꯔꯝꯕ ꯂꯥꯏꯟꯗ ꯃꯦꯁꯦꯖ ꯄꯤꯔꯤꯅꯣ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯩ ꯗꯤꯔꯦꯛꯇꯔꯒꯤ ꯈꯨꯊꯥꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯦꯛꯇꯤꯡꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯂꯧꯔꯤꯕ ꯔꯣꯜ ꯂꯣꯏꯅꯃꯛ ꯃꯍꯥꯎ ꯇꯪꯃꯤꯟꯅꯁꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯅꯣꯜꯂꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯅ ꯍꯥꯡꯕꯤꯈꯤꯕ ꯑꯦꯡꯒꯤ ꯇꯦꯁꯇꯤ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯍꯥꯎꯏꯁꯤꯁꯨ ꯃꯌꯥꯝ ꯂꯣꯏ ꯌꯥꯝꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯑꯣꯔꯗꯔꯁꯨ ꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄ꯭ꯂꯥꯎ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯈꯜ ꯃꯊꯦꯜꯗꯤ ꯂꯣꯏ ꯃꯈꯜ ꯃꯊꯦꯜ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯀꯥꯡꯍꯧ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯃꯈꯜ ꯂꯣꯏ ꯁꯨꯅꯗꯤ ꯃꯥꯅꯦ ꯈꯔ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯌꯨꯝꯗꯗꯤ ꯍꯦꯛꯇ ꯁꯦꯝꯕ ꯉꯝꯗꯦ ꯍꯣꯏ ꯑꯗꯨ ꯃꯈꯜ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤ ꯇꯧꯔ ꯂꯨꯄꯥ 100ꯒꯤ 100ꯒꯤ ꯇꯧꯔ ꯊꯔꯣꯏ ꯊꯣꯡꯕ ꯀꯩ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯆꯦꯡꯒꯨꯝ ꯄꯥꯛꯅꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯄꯥꯛꯅꯝꯁꯤꯗ ꯃꯈꯜ 3 ꯁꯨꯏꯕ ꯑꯩꯈꯣꯏꯒꯤ ꯕꯦꯂꯨꯉꯥꯗꯣ ꯉꯥꯁꯥꯡꯒꯤ ꯄꯥꯛꯅꯝ ꯑꯃ ꯆꯦꯡꯒꯨꯝꯒꯤ ꯄꯥꯛꯅꯝ ꯑꯃ ꯑꯗꯨꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯅꯥꯄꯥꯛꯄꯤꯗꯪꯒꯤ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯕꯗꯣ ꯍꯣꯏ ꯑꯗꯨꯝꯕ ꯃꯈꯜ ꯑꯗꯣ ꯁꯤꯒꯤ ꯃꯈꯜ ꯃꯌꯥꯝꯁꯦ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤꯒ ꯂꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯣꯔꯗꯔꯁꯦ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯗꯅ ꯍꯥꯏꯗꯅ ꯃꯣꯏꯈꯩꯗꯣ ꯄꯨꯟꯁꯟꯅꯔ ꯏꯟꯖꯥꯡ ꯁꯦꯝꯗꯅ ꯅꯣꯡꯉꯥꯟꯕꯒ ꯃꯃꯤꯡꯉꯩꯗ ꯀꯩꯊꯦꯜ ꯀꯥꯗꯅ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯔꯗꯔ ꯂꯥꯛꯄ ꯑꯗꯩ ꯗꯨꯀꯥꯟꯗꯨꯗꯁꯨ ꯑꯃꯨꯛ ꯌꯣꯜꯂꯤꯕꯅꯤꯅ ꯑꯗꯨꯏ ꯇꯝꯍꯧꯕ ꯑꯃꯅ ꯑꯔꯣꯏꯕ ꯊꯣꯡꯒꯠꯂꯛꯄ ꯄꯨꯂꯞꯇꯤ ꯃꯌꯥꯝ ꯊꯣꯡꯖꯜꯂꯨꯕ ꯌꯥꯗꯦ ꯁꯤꯠꯄ ꯂꯣꯏꯔꯛꯄꯗꯣ ꯑꯃꯨꯛ ꯁꯝꯕ ꯊꯣꯡꯒꯠꯄ ꯃꯣꯏ ꯇꯧꯖꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯖꯩꯗ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯏꯆꯦꯅ ꯂꯥꯎꯊꯣꯛꯄꯤꯗꯅ ꯑꯣꯔꯗꯔꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯀꯠꯄꯤꯕ ꯍꯦꯛ ꯃꯧꯁꯤꯡꯁꯤꯅꯅꯦ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯃꯧꯁꯤꯡꯁꯤꯅ ꯂꯤꯆꯠ ꯁꯥꯖꯠ ꯁꯦꯡꯅ ꯃꯆꯥ ꯌꯣꯛꯀꯦꯕꯨ ꯍꯥꯏꯔꯕ ꯑꯩ ꯑꯉꯝꯕ ꯑꯩꯅꯦ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯃꯣꯏꯅ ꯇꯧꯕ ꯊꯕꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯩ ꯂꯥꯛꯑꯒꯁꯨ ꯌꯥꯝ ꯂꯩꯕꯤ ꯍꯥꯏꯌꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯒꯤ ꯇꯥꯔꯒ ꯂꯥꯛꯄꯅꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯏꯟꯖꯥꯡ ꯃꯊꯦꯜꯒꯗꯣ ꯊꯣꯛꯍꯜꯂꯒ ꯍꯥꯞꯀꯠꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯒꯤ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯒ ꯌꯥꯝ ꯂꯥꯛꯑꯦꯅ ꯊꯑꯣꯏꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏꯀꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯗꯣ ꯃꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯩ ꯈꯦꯆꯤꯒꯁꯨ ꯌꯥꯝ ꯂꯩꯅꯩ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯔꯗꯔꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯁꯀꯔꯁꯟꯒ ꯆꯠꯄꯒꯤ ꯑꯗꯩ ꯄꯦꯛ ꯑꯣꯏꯅ ꯑꯗꯩ ꯑꯣꯐꯤꯁꯀꯤ ꯕꯥꯔꯗꯦ ꯑꯃ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯃꯒꯤ ꯑꯗꯩ ꯑꯗꯨꯒꯨꯝꯕ ꯄꯥꯡꯊꯣꯛꯄꯒꯤꯅꯦ ꯑꯦꯅꯤꯚꯔꯁꯔꯤ ꯀꯩꯒꯤ ꯑꯗꯨꯝꯕꯩꯁꯨ ꯑꯣꯔꯗꯔ ꯌꯥꯝ ꯂꯥꯛꯄ ꯍꯧꯔꯦꯅ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯣꯏ ꯌꯥꯝ ꯉꯟꯅ ꯊꯣꯛꯑꯒ ꯍꯣꯠꯅꯖꯩꯑꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯌꯦ ꯏꯆꯦ ꯂꯨꯄꯥ ꯉꯁꯤꯗꯤ 300 ꯌꯦꯟꯅꯩ ꯉꯁꯤꯗꯤ 200 ꯌꯦꯟꯅꯩ ꯑꯗꯩ ꯉꯁꯤꯅ ꯏꯟꯖꯥꯡ ꯑꯣꯏꯅ ꯂꯦꯝꯃꯦ ꯉꯁꯤꯗꯤ ꯄꯩꯁꯥ ꯂꯦꯝꯗ꯭ꯔꯦ ꯑꯗꯨ ꯍꯟꯖꯜꯂꯦ ꯀꯩꯅꯣꯗꯤ ꯁꯤꯟꯕ ꯂꯥꯡꯕꯗꯨ ꯍꯌꯦꯡ ꯂꯩꯅꯤꯡꯉꯥꯏ ꯂꯩꯔꯦ ꯀꯥꯏꯅ ꯑꯗ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯊꯣꯡꯖꯜꯂꯨꯔ ꯊꯥꯛꯆꯜꯂꯨꯔ ꯃꯤ ꯈꯪꯗꯕꯅꯤꯅ ꯂꯩꯕꯒꯤ ꯋꯥꯠꯇꯅ ꯑꯗꯩ ꯌꯥꯏꯁ꯭ꯀꯨꯜ ꯑꯗꯥꯏꯒꯤ ꯑꯦꯔꯤꯌꯥꯒꯤ ꯀꯩꯗꯨꯅꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯒ ꯏꯆꯦ ꯑꯍꯥꯎꯕ ꯑꯝꯇꯐꯥꯎ ꯆꯥꯒꯦ ꯐꯪꯗꯕ ꯏꯆꯥꯈꯩꯁꯦ ꯈꯤꯇꯪꯗꯤ ꯍꯦꯛꯇ ꯂꯦꯝꯕꯗꯣ ꯈꯁꯨ ꯄꯨꯁꯟꯖꯔꯦ ꯑꯍꯥꯎꯕꯁꯨ ꯆꯥꯖꯔꯦ ꯀꯥꯟꯅꯁꯨ ꯍꯥꯏꯔꯤꯁꯦ
ꯃꯥꯅꯦ ꯄꯦꯟꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯡꯒꯤ ꯇꯦꯁꯁꯤ ꯌꯥꯏ ꯁ꯭ꯀꯨꯜꯒꯤꯁꯤꯗꯒꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯆꯠꯂꯒꯁꯨ ꯂꯩꯕꯤꯌꯨ ꯑꯗꯩ ꯑꯃꯨꯛꯁꯨ ꯂꯥꯞꯄꯒꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯃꯣꯏ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯋꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯅꯝꯕꯔꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯋꯥꯆꯞꯇ ꯃꯌꯥꯝ ꯊꯥꯅꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯃꯤ ꯎꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯗꯨꯝ ꯋꯥꯆꯞꯇ ꯀꯦꯁ ꯅꯨꯡꯒꯤ ꯃꯌꯥꯝ ꯊꯥꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯋꯥꯆꯞꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯗꯦꯕ ꯇꯣꯏꯅ ꯍꯣꯏ ꯃꯥꯅꯦ ꯑꯩ ꯑꯗꯨꯝ ꯋꯥꯆꯞꯇ ꯁꯦꯌꯥꯔ ꯇꯧꯕꯤꯌꯦꯕ ꯃꯣꯏ ꯅꯝꯕꯔꯗꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯦꯡꯒꯤ ꯇꯦꯁꯇꯤꯒꯤ ꯅꯝꯕꯔꯅ ꯑꯩ ꯑꯗꯨꯝ ꯁꯦꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯆꯥ ꯌꯧꯍꯟꯁꯤ ꯑꯁꯦꯡꯕ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯁꯤꯗ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯃꯥꯅꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯤꯡꯈꯤꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂ ꯍꯤꯡꯈꯤꯕ ꯁꯨꯞꯅꯒꯤ ꯊꯥꯛꯄꯤꯅꯕ ꯈꯛꯇꯪꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯀꯣꯏꯅꯔꯒ ꯅꯨꯄꯥꯗꯨꯒꯤ ꯄꯩꯁꯥ ꯈꯛ ꯂꯧꯔꯒ ꯍꯣꯏ ꯁꯣꯝꯗꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯥꯅꯦ ꯑꯗꯨꯝꯕꯒꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯂꯥꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯦꯠꯁꯟꯅꯗꯅꯕꯒꯤ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯥꯛꯆꯔ ꯍꯤꯡꯖꯅꯕꯒꯤ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯗꯨꯒꯤ ꯃꯥꯅꯦ ꯑꯩꯅ ꯃꯣꯏꯒꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯦ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄꯤꯕꯅꯦꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯗ ꯍꯦꯛ ꯈꯔ ꯂꯥꯎꯊꯣꯛꯑꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯥꯎꯗꯦꯗꯅ ꯂꯥꯛꯄꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯍꯧꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤ ꯊꯕꯛ ꯑꯃ ꯇꯧꯋꯤ ꯁꯔꯀꯥꯔꯒꯤ ꯑꯗꯨꯒꯤ ꯃꯣꯏꯁꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤꯁꯤꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯤ ꯃꯣꯏꯗꯤ ꯀꯨꯏꯔꯦ ꯃꯆꯥꯁꯤꯡ ꯆꯥꯎꯔꯦ ꯑꯗꯣ ꯃꯆꯥꯈꯩꯁꯤꯅ ꯈꯔ ꯄꯤꯛꯏꯉꯩꯗꯒꯤꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯈꯩꯗꯤ ꯆꯥꯎꯗꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯎꯔꯦ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯊꯪꯅꯕ ꯀ꯭ꯋꯥꯇꯔꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦꯅ ꯑꯃ ꯄꯨꯔꯛꯑꯦꯕ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯀꯣ ꯑꯇꯣꯝꯕꯤꯅꯦꯅ ꯄꯨꯔꯛꯑꯦ ꯃꯌꯨꯝꯗꯗꯤ ꯈꯪꯍꯟꯗꯦꯅ ꯂꯣꯟꯅ ꯄꯨꯔꯛꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀ꯭ꯋꯥꯇꯔꯗ ꯈꯔ ꯂꯩ ꯃꯌꯨꯝꯗ ꯈꯔ ꯂꯩ ꯇꯧꯕ ꯀ꯭ꯋꯥꯇꯔꯗ ꯐꯖꯅꯁꯨ ꯂꯩꯇꯦꯕ ꯑꯌꯥꯝꯕ ꯃꯌꯨꯝꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯈꯛ ꯂꯩꯍꯧꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯇꯤꯟꯅꯔꯦ ꯈꯣꯠꯅꯔꯦ ꯑꯗꯩꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯕ ꯊꯥꯡꯅꯕ ꯃꯥꯏꯁꯨ ꯃꯥꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯗꯒꯤꯗꯤ ꯃꯆꯥꯁꯤꯡ ꯂꯣꯏ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯒ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯃꯕꯥꯏꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯗꯅ ꯂꯣꯏꯅꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯣ ꯀ꯭ꯋꯥꯇꯔꯁꯦ ꯍꯦꯛ ꯁꯝꯅꯕꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟꯕꯅꯤ ꯈꯤꯇꯪ ꯊꯣꯡꯒꯥꯜ ꯑꯃꯅꯤꯗꯤ ꯀꯥꯟꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯦ ꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯣꯏꯗ ꯂꯥꯛꯑ ꯆꯥꯛꯁꯦ ꯄꯨꯂꯞ ꯍꯦꯛ ꯊꯣꯡꯉꯒ ꯍꯦꯛ ꯆꯥꯃꯤꯟꯅꯕ ꯑꯗꯩ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯁꯨ ꯃꯥꯅ ꯅꯨꯄꯤꯗꯣ ꯀꯧꯔꯒ ꯆꯥꯛ ꯍꯦꯛ ꯃꯣꯏꯗ ꯊꯣꯡꯍꯟꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯦ ꯁꯣꯂꯣꯝꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯞꯄꯤꯕ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯦꯕ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯄ ꯗꯥꯛꯇꯔ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯅꯥꯕ ꯃꯁꯥ ꯃꯁꯥ ꯅꯥꯕ ꯂꯣꯏꯅꯔꯦ ꯌꯥꯝ ꯐꯖꯅ ꯇꯤꯟꯅꯩ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯩ ꯃꯣꯏꯁꯦ ꯃꯥꯅꯁꯨ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯅꯁꯨ ꯂꯧꯁꯟꯕꯤꯗ꯭ꯔꯦ ꯑꯍꯥꯟꯕ ꯃꯌꯨꯝ ꯄꯥꯟꯕꯗꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯒ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯣꯠ ꯅꯩꯗꯅ ꯌꯨ ꯅꯨꯡ ꯊꯛꯇꯅ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯔꯛꯈꯤꯕꯅꯦꯅ ꯋꯥꯔꯤ ꯇꯧꯕꯗꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯃꯆꯥ ꯆꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯩ ꯅꯨꯄꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯃꯃꯨꯛ ꯃꯄꯥꯗꯨꯅ ꯐꯨꯏ ꯈꯣꯠꯂꯦꯅ ꯃꯄꯥꯝꯗ ꯆꯦꯜꯂꯛꯑꯦꯅ ꯃꯆꯥꯁꯤ ꯑꯃꯨꯛ ꯄꯣꯔꯛꯑꯦ ꯃꯆꯥ ꯑꯅꯤꯁꯤ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦꯕ ꯃꯆꯥ ꯑꯅꯤꯁꯤꯒ ꯃꯣꯏꯒꯤ ꯃꯆꯥꯁꯤꯒ ꯁꯣꯝꯒꯤ ꯃꯆꯥꯁꯤꯒ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯉꯥꯡꯈꯩꯁꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯍꯜꯂꯦ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯍꯜꯂꯦ ꯑꯗꯩ ꯇꯨꯏꯁꯟ ꯂꯧꯕ ꯊꯤꯟꯕ ꯂꯣꯏ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯡꯅ ꯂꯣꯏꯅꯗꯅ ꯂꯥꯛꯄ ꯑꯃꯈꯛꯅꯦꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯍꯥꯟꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯝꯃꯦ ꯑꯗꯣ ꯔꯤꯒꯨꯂꯔ ꯇꯥꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯗꯕꯗꯩ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯉꯣꯟꯗ ꯀꯨꯏꯕ ꯃꯇꯝ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯗꯩ ꯇꯣꯛꯑꯕ ꯃꯇꯨꯡ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯪ ꯅꯋꯥꯏ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯅꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯅꯨꯄꯥꯗꯨꯒ ꯃꯃꯤꯡ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯪꯒꯁꯦ ꯂꯩꯃꯤꯟꯅꯩ ꯍꯥꯏ ꯅꯕꯥꯟꯁꯦ ꯂꯣꯏꯅꯩ ꯍꯥꯏ ꯀꯣꯏꯅꯩ ꯍꯥꯏ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯈꯟꯅꯕꯁꯦ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯀꯅꯥ ꯍꯥꯏꯕ ꯅꯪꯉꯣꯟꯗꯅ ꯅꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯑꯩꯒ ꯊꯦꯡꯅꯩ ꯑꯗꯨꯅ ꯍꯥꯏꯕꯅꯦ ꯑꯅ ꯍꯥꯏꯔꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ
ꯃꯤꯗꯣ ꯄꯨꯊꯣꯛꯎ ꯀꯅꯥꯅꯣ ꯍꯪꯅꯔꯨꯁꯦ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯌꯥꯗꯕ ꯍꯥꯏꯗꯣꯛꯑꯣꯏ ꯃꯤꯗꯨꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛꯇꯤ ꯅꯪꯅ ꯑꯗꯨꯝ ꯈꯪꯖꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯑꯗꯨꯝ ꯁꯛ ꯈꯪꯉꯝꯒꯅꯤ ꯀꯩꯅꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯈꯠꯅꯔꯦ ꯃꯕꯥꯏꯅꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯈꯠꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯃꯁꯤ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯏꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯏꯃꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯕꯗꯅꯥꯝ ꯑꯃꯐꯥꯎ ꯄꯤꯗꯦ ꯊꯕꯛ ꯇꯧꯔꯤꯉꯩꯗꯁꯨ ꯄꯤꯗꯦ ꯇꯣꯛꯑ ꯃꯇꯨꯡ ꯀꯨꯏꯅꯁꯨ ꯄꯤꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯛꯇ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯈꯜꯂꯦꯕ ꯑꯗꯩ ꯁꯨꯝ ꯈꯠꯅꯕꯁꯦ ꯌꯨꯊꯥ ꯇꯥꯍꯜꯂ ꯁꯨꯝ ꯍꯧꯋꯦꯕ ꯃꯉꯣꯟꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯁꯨ ꯃꯕꯥꯅꯤꯁꯦ ꯈꯠꯅꯩꯌꯦꯕꯀꯣ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯣ ꯈꯠꯅꯕꯁꯤꯗ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑ ꯈꯥꯝꯗꯣꯛꯑꯦ ꯃꯥꯅ ꯈꯥꯝꯗꯣꯛꯑꯗꯤ ꯍꯦꯛꯇ ꯌꯥꯕ ꯑꯁ ꯗꯗꯥ ꯇꯧꯔꯅꯨꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯃꯥꯅ ꯍꯦꯛ ꯈꯥꯝꯃꯗꯤ ꯌꯥꯕ ꯑꯗꯩ ꯃꯥꯅꯐꯥꯎꯗ ꯀꯤꯗꯅꯅꯦ ꯅꯨꯄꯤꯁꯦ ꯀꯧꯕ ꯆꯠꯂꯦꯕ ꯑꯁ ꯅꯪ ꯑꯝꯇ ꯂꯥꯛꯎꯅꯦ ꯑꯗ ꯑꯗꯩ ꯃꯣꯏꯗꯐꯥꯎꯗ ꯃꯥꯁꯦ ꯂꯣꯠꯂꯦ ꯃꯣꯏꯗ ꯇꯨꯝꯕꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯈꯟꯅꯔꯤꯕꯩ ꯃꯔꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦꯅ ꯑꯗ ꯅꯨꯄꯤ ꯑꯃꯁꯤꯅ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯑꯗꯨꯗꯤ ꯅꯪ ꯏꯆꯦ ꯑꯗꯨꯝ ꯍꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯅ ꯈꯨꯔꯝꯃꯣ ꯅꯨꯄꯥꯗꯤ ꯇꯧꯗꯦ ꯑꯗꯨꯝꯕꯅ ꯍꯥꯏꯔꯤꯈꯩ ꯍꯦꯟꯅ ꯍꯦꯟꯅ ꯇꯛꯄꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯣꯅ ꯑꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯃꯇꯨꯡ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯑꯅꯣꯅ ꯈꯨꯔꯝꯃꯨ ꯑꯗꯣ ꯃꯣꯏꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯟꯅꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯩ ꯄꯥꯛ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄ ꯄꯣꯠ ꯆꯩꯒ ꯍꯦꯛ ꯂꯪꯈꯥꯏꯕ ꯇꯧꯔꯕꯅꯤꯅ ꯃꯥꯁꯨ ꯀꯤꯔꯦꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥꯅ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯄꯤꯔꯅꯣꯅ ꯍꯥꯏꯔꯨꯔꯦꯕ ꯃꯥꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯥꯁꯦ ꯏꯪꯊꯔ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯍꯥꯟꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯌꯥꯗꯦꯅ ꯅꯨꯄꯥꯁꯤꯅꯒ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤꯁꯦ ꯀꯞꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯀꯧꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯍꯟꯗꯅ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯈꯜꯂꯒ ꯃꯥꯗꯤ ꯁꯨꯈꯪ ꯈꯪꯖꯗꯦꯕ ꯃꯤꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯃꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯀ꯭ꯋꯥꯇꯔꯈꯩꯅ ꯀꯩꯈꯩꯅ ꯅꯣꯏ ꯅꯨꯄꯥꯁꯦ ꯁꯤ ꯅꯨꯄꯤꯁꯤꯒ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯑꯗꯣ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯅꯣꯏ ꯅꯨꯄꯥꯁꯦ ꯃꯥꯏ ꯀ꯭ꯋꯥꯇꯔꯗꯩ ꯊꯣꯛꯂꯛꯏꯀꯣ ꯑꯁꯤ ꯍꯩꯅꯗꯦꯀꯣꯅ ꯁꯨꯝ ꯍꯥꯏ ꯃꯌꯥꯝꯁꯤꯅꯗꯤ ꯑꯗ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯇꯤꯟꯅꯕꯒꯤ ꯑꯗꯨꯝ ꯇꯧꯔꯤꯌꯝꯒꯅꯤꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯃꯤꯟꯅꯍꯧꯅꯤꯍꯦ ꯑꯅꯩ ꯍꯥꯏꯔꯛꯄ ꯁꯨꯝ ꯇꯧꯕꯗꯩ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯪꯉꯦ ꯅꯕꯥꯅꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅ ꯃꯥ ꯑꯁꯤꯗ ꯂꯩꯔꯝꯗꯅ ꯇꯣꯡꯉꯛꯀꯦꯅ ꯑꯗꯨꯝ ꯇꯣꯡꯉꯛꯄꯅꯤ ꯑꯗꯨꯒ ꯕꯖꯥꯔꯐꯧ ꯊꯤꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯪꯉꯦꯕ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯃꯤꯅ ꯅꯣꯏ ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯅꯪ ꯇꯣꯡꯉ ꯆꯠꯈꯤ ꯍꯥꯏ ꯑꯗꯨ ꯅꯣꯏ ꯀꯗꯥꯏ ꯆꯠꯎꯔꯤꯅꯣ ꯃꯤꯅ ꯐꯖꯅ ꯈꯟꯅꯗꯦꯅꯦꯅ ꯍꯥꯏ ꯑꯃꯁꯤꯅ ꯍꯥꯏꯕꯗꯨꯒ ꯃꯥꯟꯅꯗꯕ ꯑꯩ ꯏꯅꯦ ꯍꯣꯏꯗ ꯆꯠꯀꯦꯅ ꯊꯣꯛꯄꯅꯤ ꯑꯗ ꯗꯗꯥꯅ ꯇꯣꯡꯉꯣꯅ ꯈꯥꯡꯉꯝꯗꯗꯅ ꯗꯗꯥꯗꯨ ꯏꯀꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯇꯣꯡꯕꯅꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯏꯅꯦ ꯍꯣꯏꯐꯧ ꯃꯥꯅ ꯊꯤꯜꯂꯝꯃꯦꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯃꯗꯨꯅ ꯕꯖꯥꯔ ꯆꯠꯀꯦ ꯃꯥꯅ ꯇꯣꯡꯉꯛꯀꯦꯅ ꯈꯥꯝꯃꯛꯇꯅ ꯇꯣꯡꯍꯟꯕꯅꯤ ꯕꯖꯥꯔꯐꯧ ꯊꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯕ ꯑꯃꯁꯤꯅ ꯍꯥꯏꯁꯤꯅ ꯂꯝꯁꯨ ꯃꯥꯟꯅꯗ꯭ꯔꯦꯕ ꯃꯅꯦ ꯍꯣꯏꯒꯤ ꯂꯝꯗꯨꯅ ꯑꯃ ꯕꯖꯥꯔꯁꯤꯅ ꯑꯃ ꯑꯗꯩꯗꯤ ꯃꯥꯅ ꯑꯅꯤꯁꯦꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯅꯣꯏ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯏꯅꯦ ꯅꯨꯡꯗꯥꯡꯗ ꯃꯣꯏꯗꯒꯤ ꯑꯅ ꯍꯦꯛ ꯑꯅꯤꯔꯣꯝꯂꯛ ꯁꯨꯔꯦ ꯎꯔꯤꯁꯦꯅ ꯍꯥꯏꯔꯛꯄ ꯉꯁꯤꯁꯨ ꯊꯣꯛꯈꯤꯅ ꯀꯥꯟꯅ ꯐꯣꯟꯇꯦꯅ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏ ꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯅ ꯃꯩ ꯌꯥꯗ꯭ꯔꯦꯅ ꯑꯝꯇ ꯑꯩ ꯆꯪꯉꯛꯄꯗ ꯃꯥꯁꯨ ꯗꯨꯀꯥꯟꯗ ꯆꯠꯂꯨꯏꯅ ꯍꯜꯂꯛꯑꯦ ꯑꯗ ꯃꯩ ꯌꯥꯗ꯭ꯔꯦꯅ ꯌꯦꯡꯕꯤꯔꯝꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗ ꯍꯪꯉꯦ ꯑꯗꯩ ꯃꯥꯅ ꯍꯥꯏꯁꯤꯅ ꯒ꯭ꯌꯥꯁꯇꯣ ꯔꯤꯒꯨꯂꯦꯇꯔꯗꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯩꯗ ꯑꯝꯇ ꯁꯦꯝꯕꯤꯌꯣꯅ ꯑꯩꯅ ꯐꯣꯟ ꯇꯧꯔ ꯀꯧꯕꯅꯦ ꯍꯥꯏꯔꯕ ꯈꯦꯠꯅꯔꯕ ꯁꯨꯃꯥꯏ ꯁꯨꯝ ꯑꯗ ꯅꯨꯄꯤꯗꯨꯁꯨ ꯁꯨꯝ ꯆꯤꯡꯅꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯃꯤꯟꯅꯕ ꯆꯠꯄꯗ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯅꯕꯥꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟꯈꯛ ꯇꯤꯟꯅꯁꯤ ꯅꯨꯄꯥ ꯌꯥꯎ ꯇꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯄꯥꯒꯁꯨ ꯐꯣꯟ ꯇꯧꯅꯒꯅꯨ ꯅꯪ ꯀꯩꯅꯣꯝ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯨꯄꯥꯅ ꯇꯧꯗ ꯌꯥꯗꯕ ꯑꯣꯏꯔꯁꯨ ꯑꯩꯒ ꯂꯥꯛꯑ ꯇꯧꯒꯦ ꯑꯩ ꯅꯨꯄꯥꯗ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯇꯣꯡꯕꯁꯦ ꯇꯧꯒꯅꯨ ꯃꯁꯤ ꯐꯖꯗꯦꯅ ꯑꯗꯩꯗꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯅꯕꯨ ꯐꯠꯇꯕ ꯈꯣꯠꯇꯕ ꯑꯩꯁꯨ ꯑꯩ ꯅꯨꯄꯥ ꯁꯨꯛ ꯆꯥꯎꯅ ꯂꯩꯖꯔꯤꯕꯣ ꯑꯩꯅ ꯀꯩꯗꯧꯗꯣꯔꯤꯕ ꯑꯗꯨꯅ ꯍꯥꯏꯀꯣ ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯤꯅ ꯈꯔ ꯁꯨꯝ ꯃꯥꯁꯦ ꯃꯣꯏꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯁꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯆꯥꯛꯇꯣ ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯦ ꯅꯣꯏꯗ ꯑꯩꯈꯣꯏꯗ ꯊꯣꯡ ꯂꯥꯎ ꯀꯧꯕ
ꯑꯗꯨꯝꯕꯁꯦ ꯈꯒ ꯃꯥꯅ ꯍꯥꯏꯗ꯭ꯔꯦꯕ ꯈꯒ ꯂꯥꯞꯊꯣꯛꯅꯔꯒꯦꯅ ꯑꯗꯩ ꯃꯥ ꯂꯥꯛꯑꯁꯨ ꯃꯥꯅ ꯋꯥꯁꯤ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ ꯈꯨꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯩ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯕꯁꯨ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯧ ꯂꯥꯛꯑꯦ ꯃꯥꯅ ꯑꯩꯗꯤ ꯊꯤꯜꯂꯨꯔꯦꯅ ꯍꯦꯛ ꯈꯔ ꯍꯥꯏ ꯑꯗꯩ ꯂꯧꯕ ꯆꯠꯄꯁꯨ ꯃꯥꯟꯅꯗꯕꯤꯗ ꯍꯦꯛ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯒ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯃꯥꯁꯤꯅ ꯇꯧꯔꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯅꯤꯡꯗꯗꯅꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯌꯥ ꯉꯥꯡꯅꯕꯁꯦ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯅꯣꯡꯃ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯔꯛꯄꯗ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯟꯁꯦ ꯄꯥꯏꯕꯗ ꯍꯜꯂꯣ ꯍꯥꯏꯕꯗ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯒꯗꯤ ꯅꯝꯕꯔꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯁꯦꯞ ꯇꯧꯕꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯃꯃꯤꯡ ꯇꯧꯕ ꯃꯥꯅ ꯅꯝꯕꯔꯗꯣ ꯃꯉꯣꯟꯗ ꯅꯝꯃ ꯌꯦꯡꯕꯗꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯆꯣꯡꯊꯣꯔꯛꯑꯦꯕ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔ ꯅꯪ ꯇꯧꯔꯛꯏꯗꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔꯒꯅ ꯋꯥ ꯉꯥꯡꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯁꯣꯏꯈꯤꯕꯅꯦ ꯑꯗꯣ ꯁꯣꯏꯈꯤꯕ ꯑꯣꯏꯕꯗꯣ ꯃꯨꯊꯠꯄꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯇꯨꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯇꯛ ꯃꯦꯁꯦꯖ ꯊꯥꯅ ꯂꯩꯔꯝꯃꯦꯕ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯅꯩꯁꯤꯕꯣꯅ ꯃꯥꯁꯦ ꯇꯨꯝꯖꯅꯕ ꯁꯥꯏ ꯑꯗꯨꯒ ꯃꯥ ꯇꯥꯞ ꯂꯥꯛꯄꯅꯦꯕ ꯑꯗꯨꯝ ꯃꯨꯜꯂꯀꯥꯟꯗꯗꯤ ꯐꯣꯟꯗꯣ ꯅꯨꯄꯤꯗꯨꯒ ꯑꯣꯏꯔꯝꯃꯦꯕ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯦ ꯑꯗꯩ ꯐꯣꯟꯗꯣ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯗꯣ ꯄꯥꯏꯔꯛꯑꯦꯕ ꯑꯍꯤꯡꯁꯤꯗ ꯀꯩꯒꯤꯅꯣ ꯃꯦꯁꯦꯖ ꯊꯥꯅꯔꯤꯁꯦ ꯑꯩ ꯅꯨꯄꯥꯒꯅ ꯅꯪꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯣꯅ ꯍꯥꯏꯕꯁꯦ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔ ꯅꯪꯒ ꯑꯩꯒ ꯁꯨꯝ ꯅꯨꯡꯁꯤꯅꯁꯨ ꯂꯣꯏꯅꯔꯒꯅ ꯃꯥꯁꯦ ꯉꯥꯡꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒꯤ ꯈꯔ ꯈꯠꯅꯔꯦ ꯅꯩꯅꯔꯦ ꯏꯃꯨꯡꯁꯤꯗ ꯃꯣꯏꯁꯦ ꯈꯔ ꯈꯠꯅꯔꯦ ꯈꯠꯅꯕꯁꯨ ꯑꯗꯨꯝ ꯈꯒ ꯍꯧꯅꯔꯦ ꯈꯠꯅꯕꯁꯦ ꯍꯧꯅꯔꯦ ꯑꯗꯨꯝ ꯑꯗꯩ ꯀꯧꯅꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯆꯪꯅꯗ꯭ꯔꯦ ꯀꯧꯅꯗ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯗꯨꯒ ꯅꯣꯡꯃ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯃꯥꯏ ꯊꯕꯛꯀꯤ ꯆꯠꯀꯦꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥ ꯑꯅꯤꯁꯦ ꯃꯣꯏꯅꯤꯈꯛ ꯁꯨꯝ ꯇꯨꯏꯁꯟ ꯂꯥꯛꯄ ꯅꯨꯄꯤꯁꯦ ꯂꯧꯕ ꯊꯤꯟꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯁꯦ ꯀꯔꯤꯅꯣꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯉꯔꯥꯡ ꯆꯪꯈ꯭ꯔꯦꯗꯅ ꯉꯔꯥꯡꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯇꯨꯏꯁꯟ ꯊꯤꯟꯕ ꯂꯧꯕꯁꯦ ꯂꯥꯛꯇꯕ ꯉꯁꯤꯁꯨ ꯂꯥꯛꯇꯕ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦꯕ ꯃꯥꯅ ꯍꯪꯉꯦ ꯅꯣꯏ ꯃꯥ ꯂꯩꯍꯧꯕ꯭ꯔꯥꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯗꯨꯗ ꯆꯠꯈꯤ ꯍꯥꯏꯔꯦꯕ ꯂꯝꯁꯦ ꯍꯥꯏꯔꯦꯕ ꯂꯝꯁꯦ ꯃꯥꯟꯅꯔꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯦ ꯐꯣꯟꯁꯦ ꯏꯊꯤꯉꯥꯏ ꯄꯥꯏꯈꯠꯂꯛꯇꯕ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯩꯁꯦ ꯂꯣꯏ ꯆꯤꯡꯊꯣꯛ ꯌꯦꯡꯅꯕꯗ ꯅꯨꯄꯤꯁꯤꯒ ꯆꯠꯃꯤꯟꯅꯕ ꯂꯣꯏ ꯆꯨꯝꯃꯦ ꯍꯜꯂꯛꯄ ꯆꯠꯄ ꯂꯣꯏ ꯆꯨꯝꯃꯦ ꯑꯗꯩꯗꯤ ꯃꯥꯅ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯗ ꯋꯥꯀꯠꯂꯦꯕ ꯅꯨꯄꯤꯁꯨ ꯀꯧꯕꯤꯌꯨ ꯃꯥꯏ ꯅꯨꯄꯥꯁꯨ ꯀꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥ ꯉꯥꯡꯅꯒꯦ ꯑꯩ ꯅꯨꯄꯥꯒ ꯃꯥꯒꯅꯤ ꯃꯄꯥꯟ ꯆꯠꯂꯤꯁꯦꯅ ꯑꯗꯩꯗꯤ ꯀꯧꯔꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯑꯅꯤꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯂꯩꯕꯩ ꯆꯠꯆꯕꯁꯦ ꯌꯥꯗꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯒ ꯂꯝ ꯄꯨꯟꯕ ꯌꯥꯗꯕ꯭ꯔꯥ ꯇꯥꯟ ꯆꯥꯅꯕꯁꯦ ꯌꯥꯗꯕ꯭ꯔꯥꯅ ꯑꯗꯨꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯦ ꯀꯩꯗꯧꯕꯩ ꯊꯪꯅꯔꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯇꯧꯅ ꯑꯗꯨꯝ ꯈꯠꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯀꯛꯄꯅꯤ ꯁꯤꯁꯦ ꯃꯤ ꯑꯃꯅ ꯄꯨꯂꯞ ꯀꯛꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯈꯠꯅꯔꯦꯕ ꯑꯗꯩꯗꯤ ꯃꯁꯝꯁꯦ ꯍꯦꯛꯇ ꯃꯄꯥꯟꯁꯦ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯁꯦ ꯐꯣꯏꯅꯔꯦ ꯅꯨꯄꯤ ꯑꯅꯤꯁꯦ ꯍꯦꯛꯇ ꯅꯝꯖꯟꯅꯗꯅ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯅꯔꯦ ꯐꯣꯏꯗꯠꯅꯕ ꯌꯥꯕ ꯐꯣꯏꯗꯠꯅꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯍꯦꯛꯇ ꯅꯨꯄꯤꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯇꯣꯟꯁꯦ ꯄꯨꯂꯞ ꯆꯤꯛꯄꯅꯦꯕ ꯍꯦꯛꯇ ꯆꯤꯛꯊꯠꯄ ꯃꯤꯁꯦ ꯍꯦꯛꯇ ꯑꯣꯔꯣ ꯇꯥꯔꯦ ꯑꯗꯩ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯦꯡꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯥꯝꯗꯣꯛꯅꯔꯦ ꯑꯗꯨꯃꯥꯏꯅ ꯈꯥꯝꯗꯣꯛꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯗꯥꯛꯇꯔ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯗꯤ ꯁꯣꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯏ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯝ ꯑꯣꯏꯅ ꯐꯣꯏꯔꯛꯄ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯗꯤ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯔꯕꯅꯤ ꯃꯥꯅ ꯅꯝꯁꯤꯜꯂꯦ ꯍꯦꯛꯇ ꯐꯨꯗꯠꯂꯕꯅꯦꯕ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯃꯤꯈꯪꯗꯒꯩ ꯊꯥꯖꯟꯕꯣ ꯃꯁꯝ ꯐꯣꯏꯗꯠꯄꯣ ꯃꯌꯥ ꯆꯤꯛꯊꯠꯄꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯗꯤ ꯁꯨꯃꯥꯏꯅ ꯂꯥꯝꯕꯁꯤ ꯈꯔꯗꯤ ꯐꯣꯏꯕ ꯃꯥꯏꯁꯨ ꯃꯁꯝꯁꯦ ꯊꯔꯣ ꯑꯣꯟꯅꯕꯤꯅꯦ ꯁꯨꯃꯥꯡꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯗꯥꯛꯇꯔ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕꯖꯥꯠꯅꯤ ꯃꯥꯁꯤ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁꯇ ꯆꯪꯉꯒ ꯀꯦꯁ ꯇꯧ ꯆꯠꯖꯥꯠꯅꯤ ꯑꯗꯩ ꯄꯨꯂꯤꯁꯇꯩ ꯑꯃꯨꯛ ꯄꯨꯂꯤꯁꯀ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕꯖꯥꯠꯅꯦꯗ ꯃꯥ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯆꯥ ꯌꯥꯎꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯁꯤ ꯗꯥꯛꯇꯔꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯃꯥꯅ ꯍꯥꯏꯕ ꯗꯥꯛꯇꯔꯗꯨ ꯆꯠꯂꯦ ꯑꯗꯨꯒ ꯀꯅꯥꯅꯣꯅ ꯍꯪꯕꯗ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯗꯥꯛꯇꯔꯗꯁꯨ ꯃꯥꯛꯁ ꯑꯃ ꯇꯨꯄꯤ ꯑꯃ ꯏꯁꯄꯦꯛ ꯑꯃꯨꯛ ꯎꯞꯁꯜꯂ ꯃꯁꯛꯁꯦ ꯈꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯗꯥꯛꯇꯔꯁꯤꯁꯨ ꯃꯥ ꯀꯣꯏꯆꯦꯜ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯃꯥ ꯂꯣꯏ ꯄꯨꯊꯣꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃꯁꯤ ꯅꯨꯄꯥꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁꯇꯁꯨ ꯃꯣꯕꯥꯏꯜꯁꯦ ꯀꯧꯈꯠꯅꯔꯦ ꯄꯨꯂꯤꯁꯇꯁꯨ ꯑꯃꯨꯛ ꯐꯨꯗꯠꯅꯔꯦ ꯍꯦꯛꯇ ꯑꯔꯩꯕꯤ ꯊꯥꯛꯇ ꯃꯆꯤꯟꯁꯦ ꯈꯨꯝꯅꯔꯒ ꯅꯪ ꯑꯗꯨ ꯇꯧꯕꯅ ꯐꯨꯗꯠꯅꯔꯦꯕ ꯅꯪ ꯅꯨꯄꯥꯅꯅꯤ ꯅꯪ ꯅꯨꯄꯥ ꯋꯥꯔꯛꯎ ꯅꯪ ꯅꯨꯄꯥ ꯅꯪ ꯄꯥꯝꯗꯕ ꯑꯩ ꯅꯨꯡꯁꯤꯕ
ꯅꯪꯒꯤ ꯅꯔꯝ ꯆꯠꯂꯨꯗꯃꯤꯅ ꯅꯪꯗꯤ ꯅꯨꯄꯥ ꯉꯥꯡꯅꯔꯨꯕꯅꯤꯅ ꯅꯪ ꯅꯨꯄꯥ ꯅꯪ ꯄꯥꯝꯗꯕꯅ ꯍꯥꯏꯔꯛꯑꯦꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯑꯣ ꯅꯪꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯃꯥꯟꯅꯔꯒ ꯑꯩ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯍꯟꯕ ꯅꯪꯅ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯅꯨꯄꯥꯗꯤ ꯁꯤꯡꯅꯔꯨꯅꯨ ꯃꯨꯛꯅꯔꯨꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯅ ꯍꯥꯏꯔꯨꯅꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯌꯣꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯍꯟꯕ ꯑꯗꯨꯏꯗꯤ ꯑꯩꯁꯦ ꯕꯗꯅꯥꯝ ꯂꯩꯕ ꯅꯨꯄꯥ ꯉꯥꯡꯅꯕ ꯅꯨꯄꯤꯅꯤ ꯃꯥꯏ ꯅꯨꯄꯥꯗ ꯂꯥꯟꯈ꯭ꯔꯦ ꯑꯅ ꯈꯨꯔꯝꯈ꯭ꯔꯃꯦ ꯍꯥꯏꯕ ꯌꯥꯅꯕ ꯅꯕꯥꯏꯅ ꯁꯤꯟꯕꯅ ꯍꯦꯛꯇ ꯃꯥꯁꯤꯅ ꯂꯣꯏꯔꯦꯀꯣ ꯐꯨꯗꯅꯔꯦ ꯑꯗꯁꯨ ꯑꯃꯨꯛ ꯑꯗꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯑꯗꯨꯗꯒꯤꯗꯤ ꯈꯠꯅꯔꯦ ꯃꯌꯨꯝꯗ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯁꯦ ꯏꯀꯥꯏꯕ ꯄꯤꯕ ꯍꯟꯖꯟ ꯍꯟꯖꯟ ꯏꯀꯥꯏꯕ ꯄꯤꯕ ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯅ ꯅꯪ ꯅꯈꯨꯠ ꯆꯥꯔꯣꯏ ꯑꯩꯅ ꯑꯗꯨꯒ ꯑꯩ ꯀꯥꯗꯁꯨ ꯆꯪꯉꯣꯏ ꯑꯅ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯑꯗꯩ ꯑꯗꯨꯝ ꯃꯁꯤꯡꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯁꯦ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯄꯨꯔꯥ ꯂꯣꯏꯅꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯏꯁꯤꯡꯒꯁꯦ ꯊꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯨꯄꯤꯗꯣ ꯃꯥꯏꯕꯤ ꯂꯥꯏ ꯌꯦꯡꯕ ꯌꯥꯝ ꯆꯠꯂꯦ ꯍꯥꯏ ꯃꯥꯅ ꯄꯤꯕ ꯏꯁꯤꯡ ꯊꯛꯎꯅꯨ ꯅꯣꯏ ꯏꯃꯨꯡꯗ ꯏꯁꯤꯡ ꯊꯛꯎꯅꯣ ꯅꯨꯄꯤꯁꯤꯅ ꯏꯟꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯊꯛꯇ꯭ꯔꯦ ꯄꯨꯡ ꯃꯅꯨꯡꯗ ꯍꯥꯞꯄ ꯏꯁꯤꯡ ꯃꯥꯒꯤ ꯀꯩꯅꯣ ꯃꯤꯅꯔꯦꯜ ꯋꯥꯇꯔꯁꯦ ꯄꯦꯛ ꯄꯦꯛ ꯂꯩꯔꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕ ꯏꯁꯤꯡꯗꯣ ꯁꯣꯟꯖꯜꯂꯝꯒꯅꯦꯅ ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯎꯄꯨꯗꯩ ꯂꯧꯊꯣꯛꯑ ꯊꯛꯄ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦꯕ ꯃꯥ ꯁꯦꯝꯖꯜꯂꯝꯒꯅꯦꯅ ꯑꯍꯥꯟꯕꯗ ꯆꯥꯔꯝꯃꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯈꯩꯅ ꯂꯣꯏ ꯍꯥꯏꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟ ꯑꯣꯐꯤꯁ ꯀꯩꯅꯣꯗ ꯑꯃꯨꯛ ꯃꯥꯒꯤ ꯀꯥ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯒ ꯆꯥꯛ ꯊꯤꯜꯂꯛꯏ ꯈꯣꯠꯂꯤ ꯅꯨꯄꯤꯁꯦ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯥꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯅꯨꯡꯗꯥꯡꯒꯤꯁꯨ ꯆꯥꯔ ꯑꯗꯨꯝ ꯍꯟꯖꯜꯂꯦ ꯅꯨꯄꯤꯁꯦ ꯃꯕꯥꯅꯤ ꯆꯥꯛ ꯄꯤꯅꯕꯐꯥꯎ ꯃꯤ ꯎꯅꯕ ꯌꯥꯎꯋꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯇꯤꯐꯤꯜ ꯑꯃ ꯄꯥꯏꯔ ꯆꯪꯈꯤꯕ ꯂꯣꯏ ꯎꯅꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯅꯗ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯀꯔꯤꯝꯇ ꯂꯩꯅꯗ꯭ꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯛꯁꯦ ꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯑꯅꯤ ꯄꯣꯛꯑꯕꯅꯤꯅ ꯑꯍꯨꯝ ꯄꯣꯛꯑꯕꯅꯤ나 ꯅꯪ ꯂꯩꯌꯣꯅꯗꯤ ꯇꯥꯜꯂꯣꯏ ꯑꯗꯨꯝ ꯂꯩꯖꯧ ꯑꯗꯨꯒ ꯑꯩꯃꯛꯅꯗꯤ ꯅꯪꯒꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯔꯣꯏꯅ ꯑꯗꯩ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯂꯣꯏ ꯈꯪꯉꯦ ꯅꯨꯄꯤꯁꯤꯗ ꯄꯩꯁꯥꯁꯦ ꯐꯖꯅ ꯊꯥꯗꯔꯦ ꯃꯥꯏ ꯃꯔꯨꯞ ꯐꯪꯕ ꯈꯣꯠꯄ ꯑꯗꯩ ꯅꯨꯄꯤꯁꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯁꯤꯁꯦ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯊꯕꯛꯁꯨ ꯃꯐꯝ ꯄꯣꯁꯇꯤꯡ ꯇꯥꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯛ ꯂꯥꯛꯇꯕ ꯁꯤꯒꯤ ꯀꯥꯟꯁꯦ ꯁꯤꯗꯩꯗ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯁꯤꯟꯅꯔꯒ ꯅꯨꯄꯥꯁꯤꯅ ꯍꯤꯡꯒꯣꯜ ꯂꯩꯈ꯭ꯔꯦ ꯌꯨꯝ ꯁꯥꯈ꯭ꯔꯦ ꯂꯣꯟ ꯅꯨꯡ ꯂꯧꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯅꯕ ꯍꯤꯡꯒꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯤꯒ ꯅꯨꯄꯤꯁꯤꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯁꯤꯒ ꯊꯪꯅꯕ ꯍꯦꯛꯇ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯑꯣꯛꯇꯕꯤ ꯂꯝꯒꯤ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯃꯆꯥ ꯃꯋꯥꯕꯨ ꯃꯇꯨ ꯍꯟꯅ ꯌꯦꯡꯍꯟꯗꯒꯩ ꯂꯝ ꯂꯩꯍꯟꯗꯅ ꯍꯤꯡꯒꯣꯜ ꯂꯩꯍꯟꯗꯅ ꯅꯁꯥꯒꯤꯕꯨ ꯍꯤꯡꯉꯗꯤ ꯅꯊꯤꯕꯣꯡꯗꯣ ꯊꯥꯛꯄꯤꯔꯗꯤꯅ ꯊꯕꯛ ꯁꯨꯔꯒꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟ ꯆꯍꯤ ꯈꯔ ꯅꯃꯥꯅꯆꯥ ꯅꯣꯏ ꯊꯥꯛꯍꯜꯂꯦ ꯑꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯥꯍꯟꯗꯣꯔꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯝꯕꯁꯦꯅ ꯍꯦꯛꯇ ꯃꯥꯅ ꯅꯥꯔꯤꯜ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣ ꯑꯉꯝ ꯑꯉꯝ ꯍꯥꯠꯇꯣꯛꯅꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯏ ꯀꯥꯕ ꯑꯩ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯍꯟꯗꯕ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯁꯦꯝꯖꯜꯂꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯗꯣ ꯄꯨꯊꯣꯔꯛꯎ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯉꯥꯎꯍꯟꯅꯕ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯍꯟꯗꯅꯕ ꯁꯤꯟꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯊꯣꯔꯛꯎ ꯀꯛꯀꯦ ꯃꯀꯛ ꯀꯛꯀꯦꯅ ꯑꯔꯣꯏꯕꯤꯗ ꯉꯥꯡꯕꯗ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯦꯡꯅꯔꯕ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗꯕꯅꯤꯅ ꯊꯣꯛꯂꯛ ꯉꯝꯗ꯭ꯔꯦꯅꯦ ꯅꯔꯥꯟꯗꯣ ꯂꯩꯖꯔꯃꯤꯅ ꯑꯗꯨꯅ ꯍꯦꯛꯇ ꯉꯥꯡꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯗꯣ ꯂꯦꯞꯄꯒ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯍꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯑꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯅꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯅꯨꯄꯥꯅ ꯅꯈꯨꯠꯁꯨ ꯆꯥꯗ꯭ꯔꯕ ꯅꯪꯒꯁꯨ ꯇꯨꯃꯤꯟꯅꯃꯤꯟꯅꯗ꯭ꯔꯕ ꯅꯪ ꯅꯥꯛꯇꯁꯨ ꯆꯪꯗ꯭ꯔꯕ ꯅꯪꯅ ꯁꯣꯛꯄ ꯄꯣꯠ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯕ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯅꯪꯅ ꯂꯩꯔꯤꯗꯣ ꯑꯩ ꯑꯣꯏꯗꯤ ꯉꯥꯟꯅ ꯁꯤꯟꯖꯈ꯭ꯔꯅꯤ ꯑꯅ ꯇꯧꯔꯒ ꯍꯦꯛꯇ ꯂꯥꯎꯊꯔꯛꯄꯅꯤ ꯑꯗꯩꯗꯤ ꯀꯔꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤ ꯑꯣꯛꯇꯕꯤ ꯑꯅ ꯅꯨꯄꯥ ꯀꯌꯥꯒꯤ ꯅꯪ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯅꯣ ꯅꯨꯄꯥ ꯃꯊꯪ ꯃꯨꯠꯍꯜꯂꯒ ꯑꯩ ꯅꯨꯄꯥꯁꯨ ꯃꯨꯠꯍꯟꯒꯦ ꯍꯥꯏꯔꯅ ꯆꯦꯟꯁꯤꯜꯂꯒ ꯍꯦꯛꯇ ꯃꯁꯝꯁꯦ ꯐꯣꯏꯗꯠꯅꯕꯅꯦ ꯍꯦꯛꯇ ꯐꯣꯏꯗꯠꯅꯕꯅꯦ ꯅꯨꯡꯖꯦꯡ ꯃꯔꯛꯅꯦ ꯑꯣꯟꯅꯕ
ꯑꯗꯩ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯀ꯭ꯋꯥꯇꯔꯗ ꯂꯩꯅꯕ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩꯗꯧ ꯌꯦꯡꯅꯕ ꯑꯗꯨꯒ ꯂꯥꯛꯑ ꯈꯥꯝꯅꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯑꯒ ꯈꯥꯝꯃꯦ ꯑꯗꯨ ꯃꯉꯣꯟꯁꯤꯗ ꯍꯦꯛꯇ ꯀꯟꯕꯅꯦꯌꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯆꯩ ꯌꯨꯡꯕꯩ ꯆꯩꯗꯣ ꯁꯠꯂꯒ ꯀꯟꯕꯅꯦ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯁ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯔꯥꯎꯗꯅ ꯅꯣꯛꯇꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯇꯧꯋꯦ ꯃꯥꯁꯦ ꯀꯜꯂ ꯀꯜꯂ ꯄꯨꯁꯜꯂꯛꯑꯦ ꯃꯥꯏ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯅꯪꯅ ꯏꯀꯥꯏꯕꯁꯤ ꯄꯤꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯅꯝꯗꯅ ꯑꯩꯅ ꯂꯧꯍꯟꯗꯣꯔꯦ ꯑꯅ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯈꯥꯏꯅꯔꯗꯤ ꯑꯩꯅ ꯃꯥ ꯂꯧꯁꯟꯅꯤ ꯈꯥꯏꯅꯗ꯭ꯔꯤꯉꯩꯗꯤ ꯂꯧꯁꯜꯂꯣꯏ ꯑꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅꯁꯨ ꯃꯨꯛꯇꯅ ꯍꯥꯏꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯩꯅꯩꯌꯦ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ ꯌꯧꯈ꯭ꯔꯦ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏ ꯑꯩ ꯋꯥꯈꯜꯁꯤꯗꯒꯤ ꯃꯥ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯃꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯂꯣꯏꯅꯔ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯄꯥꯁꯤꯅꯁꯨ ꯃꯨꯛꯅ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯍꯜꯂꯛꯑꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯂꯩ ꯃꯆꯥꯅꯨꯄꯥ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯈꯤꯕꯁꯦ ꯁꯤꯒꯤꯗ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯁꯣꯝꯗ ꯇꯨꯝꯃꯦ ꯃꯆꯥꯈꯩꯗꯤ ꯑꯍꯨꯝꯃꯛ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯕ ꯑꯗꯣ ꯀꯞꯇꯅ ꯃꯥꯁꯤ ꯀꯞꯄ ꯌꯥꯕ ꯀꯞꯄꯦ ꯃꯊꯋꯥꯏꯁꯦ ꯁꯣꯛꯑꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯥꯈꯩꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯊꯦꯝꯃꯦ ꯃꯣꯏꯁꯨ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯩ ꯊꯕꯛ ꯄꯨꯔꯨꯔꯕ ꯑꯗꯨꯅ ꯊꯣꯛꯂꯛꯄꯁꯨ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯅꯣꯏ ꯑꯗꯨꯝ ꯅꯪꯒꯤ ꯍꯣꯠꯅꯖꯧ ꯃꯇꯤꯛ ꯆꯥꯍꯧꯅꯕ ꯏꯃꯥꯒꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯕ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯁꯥꯕ ꯌꯥꯕ ꯁꯥꯔꯦ ꯃꯄꯥꯁꯦ ꯈꯨꯝꯗ꯭ꯔꯦ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯦꯕ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯑꯅꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯄꯥꯒꯤ ꯄꯩꯁꯥꯁꯤꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯊꯥꯕꯅꯤꯅ ꯃꯣꯏꯁꯨ ꯃꯄꯥꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯈꯣꯠꯄ ꯃꯄꯥꯒ ꯃꯨꯛꯅꯕꯁꯦ ꯉꯝꯗꯦꯕꯀோ ꯃꯣꯏꯁꯨ ꯄꯩꯁꯥ ꯆꯪꯁꯤꯜꯂꯛꯄꯅꯤna ꯃꯄꯥꯅ ꯂꯣꯏꯅꯃꯛ ꯆꯥꯅꯕꯒꯤ ꯔꯨꯝꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯂꯣꯏ ꯊꯥꯕꯅꯤꯅꯀꯣ ꯑꯗꯩ ꯏꯃꯥ ꯃꯥꯟꯅꯔꯨꯔꯅꯨ ꯇꯣꯝꯕꯤꯅ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯁꯤꯜꯍꯧꯈꯤꯒꯦ ꯏꯃꯥ ꯃꯥꯟꯅꯔꯨꯔꯅꯣꯅ ꯃꯆꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯆꯥꯁꯤꯡꯁꯤꯒꯤ ꯄꯩꯁꯥ ꯊꯥꯕꯗꯤ ꯏꯁꯥ ꯄꯥꯗꯅ ꯊꯥꯔꯦꯀꯣ 10,000 ꯊꯥꯈ꯭ꯔꯦ ꯅꯪꯒꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯑꯗꯨꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯣ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯦ ꯑꯗꯩ ꯑꯃ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯔꯤꯁꯤꯁꯨ ꯀꯝꯄꯅꯤꯒꯤꯅꯤꯗꯅ ꯄꯨꯔꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯄꯣꯟꯇꯦꯕ ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯀꯧꯅꯗ꯭ꯔꯦ ꯉꯥꯡꯅꯗ꯭ꯔꯦ ꯃꯥ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯦ ꯁꯤꯒꯤ ꯃꯉꯣꯟꯗ ꯆꯥꯛꯂꯛꯄ ꯊꯝꯃꯣꯏ ꯑꯗꯩ ꯅꯨꯄꯤꯗꯨꯗꯤ ꯑꯁꯣꯝꯗ ꯃꯌꯨꯝ ꯁꯥꯕꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯒ ꯈꯥꯏꯅꯈ꯭ꯔꯦ ꯑꯇꯣꯝꯕ ꯃꯥꯏ ꯅꯨꯄꯥꯗꯣ ꯈꯥꯏꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯛꯑꯦ ꯍꯥꯏꯌꯦ ꯐꯣꯟꯗꯀꯣ ꯐꯣꯇꯣ ꯌꯨꯝꯗꯣ ꯐꯣꯇꯣ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯛꯑꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯊꯋꯥꯏꯒꯤ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯁꯥꯕꯤꯕ ꯅꯨꯡꯁꯤ ꯃꯟꯗꯤꯔ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯗ ꯌꯨꯝꯁꯤꯗ ꯅꯪꯗꯤ ꯑꯍꯤꯡ ꯑꯃꯐꯧ ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯉꯔꯣꯏꯀꯣ ꯑꯍꯤꯡ ꯑꯃꯐꯧ ꯂꯦꯛꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯀꯣꯅ ꯍꯥꯞꯀꯠꯂꯦ ꯍꯥꯏꯌꯦ ꯗꯥꯏꯔꯦꯛ ꯑꯣꯄꯟ ꯂꯣꯏꯅ ꯃꯗꯒꯤ ꯍꯦꯛꯇ ꯃꯥꯁꯦ ꯀꯥꯕꯅꯦꯌꯦꯀꯣ ꯍꯦꯛꯇ ꯀꯥꯕꯅꯦꯌꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯐꯣꯟꯁꯤ ꯅꯝꯕꯔꯁꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒꯤ ꯀꯣꯏꯊꯤ ꯊꯤꯔ ꯍꯪꯅꯔꯒ ꯇꯧꯔꯒ ꯍꯦꯛꯇ ꯉꯥꯡꯕꯅꯦꯌꯦ ꯈꯖꯤꯛꯇ ꯉꯥꯡꯕ ꯅꯠꯇꯦꯌꯦ ꯅꯌꯨꯝ ꯁꯥ ꯉꯝꯃꯕ ꯅꯠꯇ꯭ꯔꯣ ꯃꯊꯪꯗ ꯀꯔꯝꯕ ꯅꯨꯄꯥ ꯇꯥꯒꯦ ꯇꯧꯔꯒ ꯉꯥꯡꯕꯅꯦꯌꯦ ꯍꯦꯛꯇ ꯈꯖꯤꯛꯇ ꯅꯠꯇꯦꯌꯦ ꯃꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯑꯗꯨ ꯇꯧꯕꯤꯑꯅ ꯑꯗꯩꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯂꯩꯒꯦꯁꯨ ꯉꯝꯃꯤ ꯀꯧꯕꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯃꯛꯇꯤ ꯑꯩ ꯊꯨꯒꯥꯏꯔꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨ ꯅꯪꯅ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯊꯨꯒꯥꯏ ꯇꯥꯔꯦꯅꯦ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯅ ꯅꯪ ꯌꯦꯡꯍꯟꯒꯦ ꯌꯦꯡꯍꯜꯂꯣꯏ ꯅꯪ ꯅꯨꯡꯁꯤꯍꯟꯒꯦ ꯅꯨꯡꯁꯤꯍꯜꯂꯣꯏ ꯅꯈꯨꯠ ꯆꯥꯍꯟꯒꯦ ꯆꯥꯍꯜꯂꯣꯏ ꯑꯩ ꯈꯨꯠꯇ ꯂꯣꯏ ꯂꯩ ꯑꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯌꯥꯅꯕ ꯆꯠꯂꯣ ꯅꯪ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯌꯥꯅꯕ ꯆꯠꯂꯣꯗꯣ ꯑꯩꯅ ꯌꯥꯅꯕ ꯅꯪꯅ ꯍꯦꯛ ꯆꯠꯂꯤꯉꯩ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯃꯨꯛꯏꯉꯩ ꯅꯄꯨꯟꯁꯤꯒꯤ ꯅꯪ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯐꯪꯉꯔꯣꯏ ꯑꯣꯏꯔꯔꯣꯏ ꯅꯪ ꯅꯨꯄꯥ ꯌꯥꯎꯗꯅ ꯅꯨꯄꯥꯅ ꯍꯟꯅꯕꯨ ꯌꯦꯡꯕꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯟꯈꯤꯒꯦ ꯍꯥꯏꯅꯣ ꯅꯄꯨꯟꯁꯤꯗꯣ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯗꯨꯅꯤꯗ ꯃꯥꯁꯦ ꯍꯦꯛꯇ ꯅꯥꯕꯅꯦꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯍꯦꯛꯇ ꯋꯥꯟꯊꯗꯅ ꯂꯥꯛꯅꯗꯅ ꯍꯦꯛ ꯀꯞꯇꯅ ꯍꯦꯛꯇ ꯐꯟ ꯆꯣꯡꯗꯅ ꯑꯗꯩ ꯐꯨꯔꯨꯅꯤ ꯐꯨꯗꯠꯂꯨꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯥꯝꯅꯗꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯥꯔꯅꯤ ꯇꯣꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯑꯦ ꯆꯥꯛꯄ ꯌꯥꯕꯁꯨ ꯆꯥꯛꯑꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥ ꯍꯥꯏꯔ ꯋꯥꯁꯨ ꯉꯥꯡꯅꯁꯜꯂꯛꯇ ꯑꯝꯇ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯑꯩꯕꯨ ꯄꯨꯟꯁꯤꯁꯦ ꯑꯥꯔꯊ ꯊꯣꯛꯏꯕ꯭ꯔꯥ ꯁꯤꯕꯨ ꯑꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯑꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯅꯤ ꯌꯨꯝ ꯄꯥꯟꯕꯕꯨꯅ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯥꯏꯔꯦꯕ ꯅꯪꯅ ꯉꯝꯃꯒ ꯂꯩꯔꯛꯑꯣ ꯅꯪꯅ ꯍꯦꯛ ꯉꯝꯃꯒ ꯂꯩꯔꯛꯑꯣ ꯑꯩꯅ ꯍꯤꯡꯉꯤꯉꯩꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ
ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯕꯗꯤ ꯅꯥꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯝꯗ ꯑꯩ ꯅꯨꯄꯥꯅ ꯅꯪꯗꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯅꯦꯒꯥꯗꯤ ꯅꯃꯪꯗꯐꯥꯎ ꯃꯪꯉꯨꯅꯨ ꯅꯪꯅ ꯉꯝꯃ ꯂꯩꯔꯛꯎꯅꯦꯅ ꯅꯪ ꯐꯅꯌꯥꯝ ꯄꯥꯝꯖꯅꯨ ꯅꯪꯗꯤ ꯑꯩ ꯅꯨꯄꯥꯒꯤ ꯄꯣꯊꯥꯐꯝꯅꯤ ꯑꯗꯣ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯨꯄꯥꯅ ꯀꯩꯗꯧꯉꯩꯗ ꯄꯨꯁꯜꯂꯛꯑꯣꯏꯅ ꯍꯦꯛꯇ ꯃꯥꯅꯁꯨ ꯑꯃꯨꯛ ꯈꯥꯏꯕꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯀꯩꯒꯨꯝꯕ ꯆꯠꯈ꯭ꯔꯒꯗꯤ ꯃꯥꯁꯦ ꯄꯨꯁꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯆꯠꯂꯣꯏ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯅꯪꯗꯗꯤ ꯑꯩ ꯅꯨꯄꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯍꯜꯂꯝꯃꯔꯣꯏ ꯂꯝꯗ ꯅꯣꯏ ꯑꯉꯥꯎꯕ ꯃꯁꯦꯟ ꯄꯉꯥꯎ ꯉꯥꯎꯅꯕꯗꯤ ꯉꯥꯎꯅꯕꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤꯗꯤ ꯅꯪ ꯑꯣꯏꯍꯜꯂꯝꯃꯔꯣꯏ ꯑꯩ ꯅꯨꯄꯥꯒꯤ ꯅꯥꯛꯇꯗꯤ ꯅꯪ ꯐꯝꯍꯜꯂꯝꯃꯔꯣꯏꯅ ꯇꯧꯔꯒ ꯃꯥꯅꯁꯨ ꯁꯤꯡꯈꯔꯦꯕ ꯃꯥꯏ ꯅꯨꯄꯥꯅ ꯌꯦꯡꯒꯦꯔꯥ ꯌꯦꯡꯉꯣꯏꯔꯥꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯈꯥꯡꯉꯒ ꯃꯥꯅ ꯃꯊꯟꯇ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯤ ꯍꯧꯖꯤꯛꯃꯛ ꯁꯨꯛꯌꯦꯡ ꯌꯦꯡꯅꯗꯅ ꯅꯨꯄꯥꯁꯤꯒ ꯁꯨꯛꯀꯧ ꯀꯧꯅꯗꯅ ꯃꯈꯨꯠꯐꯥꯎ ꯆꯥꯗꯅ ꯏꯁꯤꯡꯕ ꯎꯄꯨ ꯃꯅꯨꯡꯗ ꯁꯣ ꯂꯣꯜꯂꯒ ꯂꯧꯊꯣꯛꯑꯦ ꯊꯛꯑꯦ ꯍꯥꯏꯁꯤꯅꯤ ꯋꯥ ꯂꯣꯏꯔꯦ ꯌꯦꯡ ꯁꯦꯝꯖꯟꯅꯦꯅ ꯑꯗꯨꯅ ꯁꯤꯒꯤ ꯊꯃꯣꯏꯁꯤꯗꯅꯦ ꯃꯅꯨꯡꯁꯤꯗ ꯋꯥꯁꯨ ꯉꯥꯡꯅꯗ꯭ꯔꯒ ꯃꯕꯥꯅꯤ ꯆꯍꯤ ꯀꯌꯥꯅꯣ ꯂꯩꯅꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯌꯦꯛꯑꯒ ꯆꯥꯛꯑꯒ ꯂꯩꯔꯤꯕ ꯄꯨꯔꯥ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁꯅꯦꯕ ꯇꯧꯅꯩꯁꯦ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯅꯗꯕꯤ ꯀꯧꯅꯗꯕꯤ ꯀꯣꯔꯠꯀꯤ ꯆꯦ ꯆꯥꯡ ꯄꯥꯏꯗꯕ ꯈꯛꯇꯅꯤ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁꯅꯤ ꯄꯨꯔꯥ ꯃꯊ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯊꯤꯅ ꯆꯥꯛꯑꯒ ꯁꯤ ꯏꯆꯦꯁꯤꯁꯨꯅꯦ ꯀꯥꯔꯒ ꯂꯩꯕꯖꯥꯠꯅꯤ ꯄꯨꯔꯥ ꯀꯥꯕꯖꯥꯠꯅꯤ ꯃꯥꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃꯁꯦ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯥꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯅꯣꯛꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯒꯅꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯦꯗꯅ ꯈꯣꯠꯇꯅ ꯐꯣꯇꯣ ꯍꯥꯞꯀꯠꯂꯛꯄ ꯑꯗꯩ ꯀꯣꯏꯕ ꯆꯠꯄꯒꯤ ꯐꯣꯇꯣ ꯍꯥꯞꯀꯠꯂꯛꯄ ꯀꯥꯔꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯥꯔꯅꯤ ꯈꯪꯉꯤ ꯅꯨꯄꯥꯁꯤ ꯃꯁꯛ ꯐꯖꯅ ꯎꯠꯇꯕ ꯅꯨꯄꯥꯗꯤ ꯃꯁꯛ ꯎꯠꯇꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯔꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯅꯦꯗꯤ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯗꯨꯝ ꯈꯪꯍꯟꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯍꯥꯞꯀꯠꯂꯛꯄ ꯀꯦꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯏꯟꯖꯥꯡ ꯑꯊꯣꯡꯕꯒꯁꯦ ꯍꯥꯞꯀꯠꯂꯒ ꯏꯁꯇꯦꯇꯁꯇꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯆꯥꯅꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯡꯉꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯀꯥꯏꯅ ꯑꯗꯩꯗꯤ ꯏꯟꯖꯥꯡꯗꯣ ꯇꯤꯐꯤꯟꯒꯗꯣ ꯎꯠꯂꯒ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯄꯥꯝꯃꯨꯕ ꯀꯥꯏꯅꯒ ꯍꯥꯞꯀꯠꯄꯤ ꯑꯁ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯤ ꯍꯦꯛꯇ ꯁꯣꯝꯗ ꯋꯥꯈꯜꯁꯤꯅ ꯅꯥꯔꯤꯕꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯅꯁꯨ ꯑꯃꯨꯛ ꯂꯝꯒꯤ ꯅꯨꯄꯤꯗꯤ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯣꯅꯦꯀꯣ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯒꯥꯏꯅꯒꯅꯦ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯞꯀꯠꯂꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯃꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯛꯏꯁꯦꯀꯣ ꯂꯣꯏꯅꯔꯝꯗꯕ ꯇꯤꯟꯅꯔꯝꯗꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨ ꯐꯖꯅ ꯂꯣꯏꯅꯔꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯔꯒ ꯈꯪꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯄꯗꯣ ꯇꯧꯅꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯍꯥꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯒ ꯍꯦꯟꯖꯟꯅꯔꯛꯄꯗꯣ ꯑꯗꯨꯗ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯒ ꯀꯩꯗꯧꯉꯩꯅꯣ ꯅꯅꯥꯛꯇ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯟꯗꯣꯏꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯍꯟꯅꯨꯔꯛꯑꯅꯤ ꯄꯨꯟꯁꯥꯁꯦ ꯀꯨꯏꯔꯛꯑꯅꯤꯒ ꯍꯥꯏꯕꯖꯥꯠꯅꯦ ꯑꯗ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯃꯨꯛ ꯅꯥꯄꯨꯟꯁꯤꯒꯤꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯅꯦꯀꯣ ꯂꯝꯒꯤ ꯅꯨꯄꯤꯗꯤ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯣꯅꯦ ꯑꯗꯨꯝ ꯒꯥꯏꯅꯒ ꯍꯟꯅꯗꯅ ꯑꯔꯣꯏꯕꯤꯅꯤ ꯃꯕꯥꯅꯤ ꯇꯧꯅꯩꯁꯦ ꯑꯔꯣꯏꯕꯤꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯇꯣꯉꯥꯟꯅ ꯄꯨꯔꯥꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯀꯩꯅꯣ ꯀ꯭ꯋꯥꯇꯔ ꯑꯃ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯑꯗꯨꯝ ꯆꯪꯕ ꯊꯣꯛꯂꯛꯄꯁꯦ ꯃꯤ ꯂꯣꯏ ꯎꯅꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯒꯤ ꯌꯨꯝꯗꯃꯛꯇꯤ ꯅꯨꯄꯥꯁꯦ ꯆꯪꯕꯗꯤ ꯃꯥꯟꯗꯦ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯃꯤ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯂꯩꯇꯕꯩꯔꯥ ꯈꯪꯗꯦ ꯆꯪꯕꯗꯤ ꯃꯥꯟꯗꯦ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯌꯦ ꯃꯥꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯁꯤꯈ꯭ꯔꯒ ꯀꯣꯡꯉꯧ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯨꯈꯥ ꯑꯣꯏꯅ ꯑꯩꯗꯣ ꯂꯩꯍꯧꯕꯅ ꯍꯦꯟꯅ ꯐꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯨ ꯇꯧꯗꯕ ꯑꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯏꯄꯨꯔꯣꯏꯕ ꯂꯩꯁꯨ ꯊꯣꯛꯄ ꯁꯨꯃꯥꯏꯅ ꯉꯧꯔ ꯍꯤꯡꯗꯣꯏ ꯁꯧꯕꯗꯤ ꯇꯁꯦꯡꯅ ꯁꯤꯈꯤꯕꯅ ꯐꯩ ꯏꯃꯨꯡꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯁꯣꯛꯏ ꯆꯥꯛꯑꯦꯅ ꯑꯗꯩ ꯌꯨꯝꯗꯒꯁꯦ ꯏꯟꯊꯤꯉꯥꯏ ꯍꯧꯖꯤꯛꯇꯤ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯀ꯭ꯋꯥꯇꯔꯗꯨꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩ ꯃꯆꯥ ꯅꯨꯄꯥ ꯍꯟꯗꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒꯤ ꯂꯥꯏ ꯀꯠꯂꯣ ꯃꯆꯥꯅꯨꯄꯥꯁꯦ ꯗꯁꯥ ꯑꯆꯧꯕ ꯇꯥꯅꯤ ꯂꯥꯏ ꯈꯨꯔꯝꯃꯣꯅ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯇꯧꯕꯗꯣ ꯕꯕꯥ ꯅꯪ ꯂꯥꯛꯑꯣꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯨꯕꯗꯩ ꯂꯥꯛꯏ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯗꯤ ꯀꯔꯤꯝ ꯋꯥ ꯉꯥꯡꯅꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯏꯆꯦꯁꯤꯀꯣ ꯃꯊꯃꯣꯏꯁꯦ ꯆꯥꯛꯅ ꯍꯧꯖꯤꯛ ꯂꯩ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗꯕꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯄꯨꯔꯣꯏꯕꯁꯨ ꯈꯦꯠꯅꯕ ꯑꯣꯏꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯅꯣꯛꯃꯤꯟꯅꯗꯅ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯅ ꯅꯨꯄꯥ ꯁꯤ ꯂꯩꯇꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯕꯒꯤ ꯄꯨꯟꯁꯤꯁꯦ ꯐꯪꯗꯅ ꯃꯥꯁꯦ ꯂꯦꯜꯂꯤꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯕꯣ ꯑꯉꯥꯡꯁꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ
ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯦ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯦ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯄꯥꯄꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕꯤꯁꯦ ꯈꯥꯡꯉꯨꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯕꯣꯛ ꯍꯤꯡꯈꯤꯒꯅꯤ ꯃꯍꯥꯛ ꯁꯤꯕꯗꯣ ꯑꯕꯣꯛꯀꯤ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯅꯤꯌꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯊꯣꯏꯁꯤꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯃꯥꯕꯨ ꯀꯪꯈꯠꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯀꯩꯗꯧꯅꯤ ꯀꯩꯅꯣꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯂꯣ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯀꯪꯈꯠꯂ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯈꯪꯉꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯀꯥ ꯉꯥꯏꯈꯣ ꯁꯤ ꯄꯥꯏꯈꯣ ꯑꯩ ꯂꯧꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯩ ꯂꯧꯔꯣꯏ ꯀꯀꯥ ꯑꯩ ꯂꯧꯔꯣꯏꯌꯦ ꯁꯦ ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ ꯊꯣꯏ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯄ ꯆꯠꯈꯣ ꯆꯠꯂꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯇꯥꯃꯣꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯑꯩꯅ ꯐꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 95 ꯁꯨꯕ एपिसोडꯅꯤ ꯍꯥꯏꯕꯗꯤ 95 ꯁꯨꯕ एपिसोडꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯃꯆꯦꯠ ꯑꯃ ꯁꯣꯏꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯋꯥꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯋꯥꯔꯀꯥꯟꯗ ꯄꯩꯁꯥꯅꯁꯨ ꯃꯦꯟꯕ ꯌꯥꯗꯕ ꯃꯤꯅꯁꯨ ꯃꯦꯟꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯗꯣꯁꯥ ꯇꯥꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯟꯅꯕ ꯀꯜꯍꯧꯅꯕ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛꯀ ꯂꯧꯃꯤꯟꯅꯁꯤ ꯑꯩꯅ ꯁꯤ ꯇꯣꯄꯤꯛꯁꯦ ꯂꯤꯅꯤꯡꯕ ꯌꯥꯝ ꯀꯨꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯄꯥꯝꯗꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯍꯟꯅ ꯌꯦꯡꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯣꯜꯂꯒ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯂꯧꯔꯒ ꯌꯨꯝꯗꯗꯤ ꯄꯨꯁꯟꯗꯕ ꯕꯔꯥꯗ ꯊꯝꯕ ꯑꯗꯨꯒ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯜꯂꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯁꯦ ꯂꯧꯔ ꯕꯔꯥꯗ ꯊꯝꯃꯒ ꯑꯩꯈꯣই ꯌꯨꯝꯗꯁꯨ ꯍꯟꯖꯜꯂꯛꯄ ꯕꯔꯥꯗꯁꯨ ꯆꯠꯄ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯁꯨ ꯆꯠꯄ ꯑꯍꯟꯒꯤ ꯌꯨꯝꯁꯤꯗꯁꯨ ꯍꯟꯖꯜꯂꯛꯄ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯗꯤ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯕꯩ ꯑꯗꯣ ꯀꯔꯤꯝꯐꯧ ꯌꯨꯝꯕꯥꯟ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯅꯗ꯭ꯔꯕ ꯀꯔꯤꯝ ꯋꯥ ꯉꯥꯡꯅꯗ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗ꯭ꯔꯕ ꯅꯨꯄꯤꯁꯤꯒꯤ ꯀꯥꯗ ꯆꯪꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯈꯥꯏꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯃꯆꯥꯁꯤꯡ ꯆꯥꯎꯕꯒꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈꯤꯕ ꯆꯍꯤ ꯈꯔ ꯌꯥꯝꯅꯔꯛꯄꯒꯤ ꯏꯀꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁꯅ ꯇꯨꯃꯤꯟꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯆꯦ ꯆꯥꯡꯗꯤ ꯄꯥꯏꯅꯗꯕ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯃꯔꯤꯗꯗꯤ ꯇꯨꯃꯤꯟꯅ ꯀꯅꯥꯝꯇ ꯍꯥꯏꯗꯅ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁ ꯑꯣꯏꯔꯕ ꯇꯨꯃꯤꯟꯅ ꯈꯥꯏꯅꯔꯕ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯗꯤ ꯇꯠꯅꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯅꯤꯡꯕ ꯌꯥꯝ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯂꯥꯛꯈ꯭ರೆ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯏꯀꯣ ꯀꯦꯁ ꯈꯔꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ
ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯝꯃꯒ ꯃꯔꯤ ꯊꯝꯅꯔ ꯀꯥꯏꯅꯈꯤꯕ ꯁꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅꯗꯤ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯊꯝꯖꯤꯟꯈꯤꯒꯦꯅ ꯂꯤꯗꯕꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯆꯍꯤ 9-10 ꯅꯨꯡꯁꯤꯅꯕ ꯅꯪꯅ ꯃꯔꯤ ꯊꯝꯕ ꯌꯥꯕ ꯊꯝꯈ꯭ꯔꯕ ꯍꯣꯇꯦꯜꯗ ꯎꯅꯗꯅ ꯁꯤꯒꯤ ꯀꯦꯁꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯉꯍꯥꯟ ꯅꯨꯃꯤꯠ ꯑꯃꯁꯦ ꯑꯗꯨꯒꯤ ꯉꯥꯛꯇꯒꯤ ꯀꯦꯁ 3 ꯂꯥꯛꯄꯩ ꯋꯥꯅꯤꯗ ꯂꯩꯁꯥꯕꯤ ꯉꯥꯛꯇ 3 ꯑꯗꯨꯒ ꯑꯃꯒꯤꯗꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯕ ꯑꯗꯩ ꯑꯃꯒꯤꯅ ꯂꯩꯊꯣꯛꯈꯤꯕ ꯎꯅꯒꯦ ꯐꯪꯗꯕ ꯕ꯭ꯂꯣꯛ ꯂꯣꯏ ꯊꯝꯈꯤꯕ ꯀꯅꯥꯒꯤ ꯑꯥꯏꯖꯤꯗꯒꯤ FBꯗꯒꯤ WhatsAppꯇꯒꯤ ꯂꯣꯏꯅꯃꯛ GPayꯐꯧ ꯍꯦꯛ ꯊꯝꯃꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯊꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯂꯩꯁꯥꯕꯤ ꯀꯥꯏꯍꯧꯔꯕ ꯂꯩꯁꯥꯕꯤ ꯉꯥꯎꯍꯧꯔꯕ ꯂꯩꯁꯥꯕꯤ 3 ꯍꯦꯛ ꯅꯨꯃꯤꯠ ꯑꯃꯈꯛꯇꯪꯗ ꯂꯥꯛꯄꯩ ꯋꯥꯅꯤꯗ ꯑꯩꯁꯦ ꯉꯛꯄ ꯋꯥꯅꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯡꯍꯧꯗꯣꯔꯦꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯂꯨꯁꯜꯂꯛꯄ ꯐꯤꯕꯝ ꯑꯃꯈꯛꯅꯦꯕ ꯑꯔꯨꯕ ꯑꯃꯈꯛꯅꯦꯕꯀꯣ ꯁꯤꯁꯦ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕ ꯑꯗꯣ ꯂꯩꯁꯥꯕꯤꯈꯩꯗꯣ ꯃꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤ ꯂꯤꯈ꯭ꯔꯖꯥꯠꯅꯤꯀꯣ ꯂꯣꯏꯔꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯃꯤꯗꯨꯁꯨ ꯂꯩꯖꯒꯦ ꯈꯟꯕ ꯃꯤꯀꯨꯞ ꯑꯝꯇ ꯀꯥꯏꯅꯕ ꯉꯝꯃꯣꯏꯗꯕ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯤꯗꯨꯁꯨ ꯀꯥꯏꯅꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯂꯨꯍꯣꯡꯗꯣꯏꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯏꯖꯠꯁꯨ ꯃꯥꯡꯍꯧꯕ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯍꯧꯗꯕ ꯑꯗꯨꯅ ꯃꯊꯃꯣꯏꯁꯦ ꯐꯨꯛꯇꯅꯅꯦ ꯍꯤꯛ ꯀꯞꯄꯒ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯇꯦꯟꯁꯟ ꯂꯩꯔꯒ ꯂꯤ ꯋꯥꯔꯤꯁꯦꯀꯣ ꯃꯁꯥꯒꯁꯦ ꯁꯨꯃꯥꯏꯅ ꯆꯨꯝꯅꯒ ꯐꯝꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯑꯁ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯒꯦꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯤꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯅꯨꯄꯤ ꯂꯣꯜꯂꯒ ꯍꯟꯅ ꯌꯦꯡꯗꯕ ꯃꯥꯏ ꯅꯨꯄꯤꯗ ꯑꯗꯨꯝꯕꯒꯤ ꯏꯄꯤꯁꯣꯠ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯅꯤ ꯍꯧꯖꯤꯛ ꯂꯤꯖꯗꯣꯏꯁꯤꯅ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯑꯒ ꯂꯧꯅꯔꯛꯑꯒ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯃꯃꯜ ꯂꯩꯅ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯕ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖꯕ ꯁꯦꯠꯀꯦ ꯍꯥꯏꯕꯗ ꯄꯤꯕ ꯑꯗꯩ ꯃꯣꯏꯁꯦ ꯃꯄꯥꯟ ꯂꯝꯗꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯑꯒ ꯌꯥꯝ ꯊꯥꯛ ꯋꯥꯡꯅꯒ ꯂꯩꯖꯔꯛꯄ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯒ ꯌꯥꯝꯅ ꯅꯨꯄꯥꯁꯤꯅ ꯃꯥꯁꯤ ꯊꯥꯛ ꯑꯃꯗ ꯊꯝꯕꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯛꯄ ꯅꯨꯄꯤ ꯑꯃꯈꯛ ꯃꯣꯏ ꯌꯨꯝ ꯀꯩ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯔꯨꯗꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯃꯕꯥꯅꯤ ꯍꯣꯠꯅꯃꯤꯟꯅꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯀꯥꯟꯗ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯆꯥꯎꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯁꯦ ꯁꯟ 30ꯒꯤ ꯂꯤꯛ ꯁꯅꯥ ꯁꯦꯠ ꯀꯣ ꯁꯅꯥ ꯑꯆꯧꯕ ꯑꯗꯩ ꯂꯤꯛ ꯑꯆꯧꯕ ꯅꯦꯛꯀ꯭ꯂꯦꯁ ꯁꯦꯠꯀꯁꯦ ꯁꯟ 30ꯒꯤ ꯅꯨꯡ ꯃꯆꯨ ꯁꯦꯠ ꯑꯁꯪꯕ ꯉꯥꯛꯇꯒ ꯑꯣꯏꯕꯒꯁꯦ ꯁꯥꯕꯤꯗꯅ ꯁꯟ 100 ꯍꯦꯟꯅ ꯁꯅꯥꯁꯤ ꯃꯥꯒꯤ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯁꯥꯕꯤꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯑꯇꯣꯡꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯆꯥꯅꯨꯄꯤ 2 ꯄꯣꯛꯄꯗꯒꯤ ꯅꯨꯄꯥ ꯌꯥꯎꯗꯕ ꯑꯗꯩ ꯁꯨꯝ ꯅꯨꯄꯥꯁꯤ ꯉꯥꯎꯁꯟꯅꯕ ꯑꯣꯟꯈꯤꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ ꯍꯥꯏꯔꯒ ꯉꯥꯎꯁꯟꯅꯕ ꯑꯣꯟꯈꯤꯗꯅ ꯅꯨꯄꯤ ꯀꯣꯏꯈꯤꯗꯅ ꯅꯨꯄꯤꯗꯨꯗ ꯂꯣꯏ ꯂꯨꯞꯇꯅ ꯇꯥꯎꯗꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯌꯦꯡꯗꯗꯅ ꯃꯣꯏꯅꯒ ꯆꯠꯇꯅ ꯅꯨꯄꯤꯗꯨꯒꯤ ꯚꯔꯥꯗ ꯆꯠꯇꯅ ꯈꯠꯅꯔꯨꯗꯅ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯔꯛꯇꯅ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯤ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯕꯩꯅꯤꯀꯣ ꯃꯥꯅ ꯑꯩ ꯃꯤꯔꯥꯏꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯃꯥꯒ ꯑꯩꯒꯁꯦ ꯂꯧꯅꯔꯛꯑꯒꯅ ꯑꯝꯇꯪꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯝꯇꯗꯤ ꯄꯣꯛꯀꯦꯅ ꯃꯥꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯃꯤꯔꯣꯟꯖꯔꯦ ꯍꯥꯏꯕ ꯃꯇꯝ ꯍꯔꯥꯎꯖꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯦꯅ ꯃꯥꯅ ꯊꯥ 4 ꯁꯨꯖꯜꯂꯛꯄ ꯑꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯅꯪ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯑꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯨ ꯂꯥꯛꯇꯣꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯁꯅꯨ ꯊꯦꯡꯅꯔꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯑꯩ ꯑꯗꯨꯒ ꯃꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯑꯝꯇꯪꯗꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯤ ꯅꯪ ꯉꯥꯎꯔꯨꯕ ꯈꯣꯠꯂꯨꯕ ꯂꯩꯔꯁꯨ ꯍꯥꯏꯗꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯁꯨ ꯌꯥꯅꯤꯡꯒꯨꯝꯁꯨ ꯑꯃꯨꯛ ꯇꯧ ꯍꯣꯏ ꯅꯪ ꯍꯥꯏꯔꯝꯕ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂ ꯆꯦꯟꯈꯤꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯦꯡ ꯂꯧꯔꯛꯈꯤꯗꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯄꯨꯟꯅ ꯃꯣꯏ 2 ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪ ꯏꯕꯦꯝꯃꯁꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯁꯤꯗꯤ ꯃꯤꯔꯣꯜꯂꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯄꯣꯛꯇꯣꯏꯁꯦ ꯅꯪꯅ ꯐꯖꯅ ꯀꯤꯌꯥꯔ ꯂꯧ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯆꯠꯍꯟꯈꯤꯕ ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯊꯦꯡꯅꯔꯁꯤ ꯃꯥꯒꯤ ꯑꯃ ꯂꯣꯏꯁꯟꯅꯈ꯭ꯔꯁꯤꯅ ꯅꯪꯅꯗ ꯆꯠꯂꯨꯅꯨ ꯅꯪꯅꯗ ꯐꯣꯟ ꯇꯧꯔꯨꯅꯨ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯗꯕꯅꯤ ꯅꯪꯅ ꯑꯗꯨꯝ ꯆꯠꯇꯅ ꯅꯕꯥꯅꯤ ꯑꯝꯇ ꯑꯣꯏꯔꯗꯤ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯊꯥꯗꯠꯄꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯒ
ꯑꯩꯈꯣꯏ ꯏꯃꯥ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏꯒꯦ ꯃꯥꯅ ꯇꯧꯔꯛꯄꯗꯣ ꯊꯦꯡꯅꯔꯒꯦ ꯑꯩ ꯂꯣꯏꯁꯟꯅꯕ ꯅꯥꯏꯈ꯭ꯔꯒꯦꯅ ꯍꯥꯏꯔꯝꯃ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯥꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯕꯦꯝꯃꯁꯤ ꯊꯥ 9 ꯍꯥꯏꯖꯤꯜꯂꯛꯑꯦ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯦ ꯊꯥ 4 ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯃꯄꯥꯟꯗ ꯆꯠꯎꯅꯤ ꯑꯗꯨ ꯆꯠꯄꯗꯒꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯊꯝꯃꯒꯦ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯒ ꯐꯥꯎꯅꯔꯔꯣꯏꯒꯦ ꯍꯥꯏꯈꯤꯕꯅꯦꯕ ꯃꯥꯅ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯕꯦꯝꯃꯁꯤꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥꯟꯗ ꯆꯠꯄꯁꯦ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯆꯠ ꯂꯩꯔꯝꯃꯦ ꯂꯥꯞꯊꯣꯛꯅꯕꯗꯤ ꯍꯥꯏꯅꯨ ꯍꯦꯟꯅ ꯅꯛꯁꯟꯅꯔꯦꯕ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯆꯠ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯃꯥꯁு ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯥꯅ ꯊꯦꯝꯖꯔꯦ ꯍꯥꯏꯖꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥ ꯂꯦꯞꯄꯕꯅꯤ ꯃꯤꯔꯣꯜꯂꯕꯅꯤ ꯑꯩ ꯏꯃꯤꯠ ꯏꯃꯥꯏ ꯄꯥꯡꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯥꯎꯁꯟꯅꯔꯅꯨ ꯂꯥꯡꯐꯥꯡ ꯆꯠꯂꯅꯨ ꯑꯗꯨꯒ ꯐꯖꯅ ꯏꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯁꯤ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯂꯅꯨ ꯍꯥꯏꯔꯦꯕ ꯑꯗꯣ ꯍꯣꯏ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯑꯃꯨꯛ ꯍꯥꯏꯔꯝꯅꯦꯕ ꯅꯨꯄꯥꯁꯤꯀꯣ ꯑꯗꯨꯒ ꯑꯍꯤꯡ ꯍꯦꯛ ꯌꯧꯔꯛꯄ ꯉꯥꯎꯗꯅ ꯆꯦꯟꯈꯤꯕ ꯑꯁ ꯁꯤꯗꯤ ꯅꯪꯗꯤ ꯏꯃꯥ ꯕꯕꯥ ꯑꯗꯩ ꯏꯆꯥ ꯑꯅꯤ ꯂꯣꯏ ꯂꯩꯕꯅꯤꯅ ꯐꯩ ꯑꯗꯣ ꯑꯥꯗꯗꯤ ꯃꯥꯗꯤ ꯀꯃꯥꯏꯅꯅꯣ ꯂꯩꯔꯝꯗꯣꯏꯁꯦ ꯑꯩ ꯈꯛꯇꯪꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯝꯒꯤꯁꯨ ꯃꯄꯨꯔꯣꯏꯕ ꯀꯩꯀꯥ ꯂꯣꯏ ꯀꯥꯏꯅꯔꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯑꯗꯨꯅ ꯆꯠꯎꯒꯦ ꯍꯥꯏ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯑꯗꯩ ꯑꯌꯨꯛ-ꯅꯨꯡꯊꯤꯟꯁꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯐꯨꯠ ꯂꯥꯎ ꯆꯪꯉꯝꯒꯅꯤ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯆꯥꯁꯤꯡ ꯌꯦꯡꯁꯤꯜꯂꯝꯒꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯍꯜꯂꯛꯇꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯁꯤ ꯌꯥꯝ ꯁꯣꯛꯑꯕꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯃꯥꯅ ꯍꯥꯏꯖꯃꯟꯗꯅ ꯀꯞꯄ ꯈꯣꯠꯂꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯪꯅ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯕ ꯃꯇꯝꯅꯤ ꯊꯥ ꯁꯨꯖꯔꯛꯄꯩ ꯆꯥꯅꯤꯡꯕꯗ ꯄꯤꯖꯗꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯗꯣꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯥꯗꯣꯛ ꯆꯠꯄ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯅ ꯍꯥꯏꯔꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯒꯗꯤ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯝꯇ ꯌꯥꯗꯦ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯌꯨꯝꯗꯨꯗ ꯆꯪꯍꯟꯒꯗꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕꯅꯤꯅ ꯅꯨꯄꯤ ꯂꯣꯟꯕ ꯈꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯛꯄ ꯉꯝꯗꯦꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯂꯣꯟꯕ ꯉꯝꯕ ꯅꯠꯇꯦꯕ ꯀꯩꯁꯨ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅꯁꯨ ꯄꯨꯔꯥ ꯅꯨꯄꯤꯁꯦ ꯂꯣꯟꯕ ꯄꯨꯁꯜꯂꯛꯄ ꯉꯝꯗ꯭ꯔꯤꯅꯦꯕꯀꯣ ꯑꯍꯜ ꯂꯃꯟ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅꯦ ꯂꯣꯜꯂ ꯄꯨꯁꯜꯂ ꯊꯝꯅꯕ ꯉꯝꯃꯤꯁꯤꯅꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯥꯅ ꯏꯕꯦꯝꯃꯗꯨꯅ ꯌꯥꯝꯅ ꯃꯉꯣꯟꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯇꯣꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯨꯄꯥꯗꯨꯅ ꯍꯔꯥꯎꯔꯒ ꯉꯥꯎꯁꯟꯅꯔꯨꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯒ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯅ ꯆꯤꯡꯈ꯭ꯔꯦꯕ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗꯅ ꯍꯥꯏꯔꯝꯃꯦ ꯄꯨꯛ ꯍꯧꯒꯠꯂꯛꯇ ꯆꯦꯟꯈꯤꯕ ꯅꯨꯄꯤꯁꯨ ꯎꯗꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯄꯥꯝꯃꯤ ꯉꯥꯎꯔꯦ ꯀꯗꯥꯏꯐꯥꯎ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂ ꯆꯠꯂꯦ ꯑꯍꯤꯡꯁꯦ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯃꯥꯇ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯃꯥ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯕꯤꯅꯦꯕ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯛꯇꯅꯤ ꯃꯥꯒꯤꯗꯤ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯚꯔꯥꯗ ꯅꯪ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯊꯝꯃꯦ ꯑꯗꯨꯝ ꯂꯥꯁꯇ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯩꯗꯨꯗ ꯆꯠꯂꯒ ꯃꯥꯒ ꯇꯧꯔꯒ ꯃꯣꯏ ꯃꯤ ꯈꯔꯒ ꯆꯠꯂꯒ ꯈꯠꯅꯔꯨꯏꯗꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯧꯔ ꯊꯝꯃꯤꯕ ꯅꯨꯄꯤꯗꯨꯒꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤ ꯃꯤ ꯃꯄꯨꯔꯣꯏꯕꯩ ꯃꯤꯈꯩꯅ ꯑꯁꯣꯝ ꯃꯌꯨꯝꯅ ꯈꯪꯕꯗꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯥꯅ ꯂꯧꯔꯒ ꯚꯔꯥ ꯑꯃꯗ ꯑꯃꯨꯛ ꯊꯝꯕꯅꯦꯕꯀꯣ ꯃꯌꯨꯝ ꯆꯠꯍꯟꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯆꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯃꯆꯥ ꯌꯣꯛꯑꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯗꯤꯜ ꯂꯦꯟꯅꯔꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯅꯔꯨꯕꯒꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯅꯉꯥꯏꯍꯥꯛ ꯎꯟꯅꯗꯅ ꯇꯧꯔ ꯂꯩꯔꯝꯕꯗꯨ ꯅꯪꯅ ꯄꯨꯔꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯇꯥꯟꯅꯔꯝꯗꯅ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯣꯏ ꯇꯥꯟꯊꯣꯔꯛꯑꯃꯤꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯨ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯛꯇꯪꯒꯤ ꯇꯥꯔꯦ ꯑꯩ ꯈꯛꯇꯪ ꯅꯠꯇꯅ ꯃꯥꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ
ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯆꯥꯛ ꯊꯣꯡꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯥꯗꯤ ꯏꯟꯁꯥꯡꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯒꯜꯂꯤ ꯑꯗꯩ ꯑꯁ ꯑꯩꯁꯦ ꯃꯥꯅ ꯑꯗꯨ ꯍꯥꯏ ꯃꯥꯅ ꯑꯁꯤ ꯍꯥꯏ ꯑꯗꯩ ꯃꯥꯗꯤ ꯀꯦꯕꯁꯦ ꯁꯨꯃꯥꯏꯅ ꯀꯦꯒꯜꯂꯤ ꯃꯥꯅ ꯑꯗꯨꯅ ꯑꯗꯨꯝ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯣꯝꯗ ꯂꯤ ꯂꯩꯔꯦꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯖꯤꯅꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅꯕꯨ ꯉꯥꯎꯕꯁꯦ ꯍꯜꯂꯛꯑꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯑꯗꯤ ꯈꯥꯡꯉꯦ ꯃꯥꯁꯦ ꯈꯥꯡꯉꯦ ꯑꯗꯨꯝ ꯃꯆꯤꯟ ꯈꯣꯝꯕꯤ ꯈꯣꯠꯄꯤ ꯅꯪꯅ ꯑꯗꯨ ꯇꯧꯕꯤ ꯁꯧ ꯂꯥꯡꯕꯤ ꯃꯥ ꯇꯧꯖꯗꯦꯕ ꯇꯁꯦꯡꯅꯅꯦ ꯃꯣꯏꯁꯦ ꯃꯄꯥꯝꯂꯣꯝꯗꯁꯨ ꯏꯖꯠ ꯑꯝꯗ ꯂꯩꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯥꯁꯤꯁꯨ ꯃꯃꯥꯟꯅꯕꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯃꯌꯥꯝ ꯇꯧꯔꯒ ꯌꯥꯝ ꯏꯖꯠ ꯑꯝꯗ ꯂꯩꯔꯛꯄꯅꯤꯅꯅꯦ ꯃꯥ ꯈꯥꯏꯅꯕꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯗꯨ ꯏꯀꯥꯏꯕꯒꯤ ꯃꯥꯁꯦ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦ ꯍꯥꯏꯔ ꯐꯨꯗꯅ ꯅꯩꯗꯅꯗꯤ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯨꯝꯗ ꯂꯥꯛꯇꯕ꯭ꯔꯥ ꯃꯥꯁꯦ ꯍꯟꯅ ꯌꯦꯡꯗꯕ꯭ꯔꯥꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯌꯦꯡꯉꯤ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯂꯥꯜꯂꯦ ꯃꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯁꯤꯅ ꯀꯞꯄꯒ ꯍꯥꯏꯕꯁꯦꯀꯣ ꯃꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯦ ꯑꯩ ꯃꯥ ꯎꯔꯨꯕꯗꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗꯅꯦ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯌꯦꯠꯁꯟꯅꯔꯒ ꯂꯩꯔꯦ ꯑꯩ ꯃꯥꯁꯦ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨꯀꯣ ꯑꯩ ꯃꯥ ꯊꯥꯗꯣꯔꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯁꯦ ꯉꯣꯟꯗꯒꯤ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗꯤ ꯍꯣꯠꯅꯒꯦ ꯅꯪ ꯃꯇꯝ ꯈꯤꯇꯪꯗꯤ ꯈꯥꯡꯉꯨꯀꯣ ꯉꯥꯏꯌꯨꯀꯣ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯃꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯥꯒ ꯃꯤꯔꯣꯟꯖꯜꯂꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯊꯥ 9 ꯁꯨꯖꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯂꯒ ꯑꯩ ꯃꯥꯁꯦ ꯂꯥꯞꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯗꯩ ꯍꯜꯂꯛꯄꯗ ꯑꯩ ꯃꯥꯏ ꯃꯅꯥꯛ ꯆꯠꯂꯔꯣꯏꯒꯦ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕꯀꯣ ꯅꯨꯄꯤꯁꯤꯒ ꯃꯔꯩ ꯈꯤꯇꯪ ꯇꯧꯅꯔꯛꯑꯒꯅ ꯃꯥꯁꯦ ꯆꯠꯂꯔꯣꯏ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯀꯣꯏꯕꯒ ꯆꯠꯇꯅ ꯃꯆꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯇꯧꯔꯨꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯍꯜꯂꯛꯄꯒꯗꯤ ꯑꯍꯤꯡꯗ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯛꯑꯕꯅꯤꯅ ꯌꯨꯝ 2 ꯄꯥꯜꯂꯛꯑꯕꯅꯤꯅ ꯑꯗꯩ ꯅꯨꯄꯤꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯨꯊꯩꯅ ꯑꯗꯨꯒꯤ ꯁꯤꯟꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯩ ꯃꯥꯏ ꯀꯔꯕꯥꯔꯁꯨ ꯕꯤꯖꯤꯅꯦꯁꯁꯦ ꯐꯦꯜ ꯑꯣꯏꯔꯛꯄ ꯃꯁꯥ ꯌꯥꯎꯔꯛꯇꯕꯅꯤ나 ꯃꯤ ꯊꯥꯗꯣꯛꯄꯅꯤꯅ ꯑꯗꯨꯒꯤ ꯑꯅꯧꯕ ꯊꯥꯗꯕꯒꯤ ꯈꯣꯠꯄꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯅ ꯀꯔꯕꯥꯔꯗꯒꯤ ꯇꯣꯡꯉ ꯁꯥꯖꯈꯤꯕ ꯆꯍꯤ 10 ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯁꯥꯖꯈꯤꯕ ꯁꯅꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯀꯥꯏꯗꯅ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯍꯦꯛꯇ ꯅꯨꯄꯤꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯄꯩꯁꯥ ꯊꯣꯛꯂꯛꯑꯦ ꯂꯨꯄꯥ 1,2 ꯊꯣꯛꯂꯛꯑꯦ ꯒ꯭ꯔꯤ ꯇꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯚꯔꯥꯗ ꯆꯪꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨ ꯍꯥꯏꯕꯒꯤ ꯍꯦꯛꯇ ꯃꯌꯨꯝꯗ ꯆꯦꯜꯂꯛꯑꯒ ꯂꯤꯛ ꯄꯤꯌꯨ ꯂꯤꯛ ꯑꯆꯧꯕ ꯄꯤꯌꯨ ꯂꯤꯛ ꯑꯆꯧꯕ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯃꯉꯛ ꯁꯝꯁꯦ ꯍꯦꯛꯇ ꯅꯝꯁꯤꯟꯕ ꯐꯛꯂꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯨ ꯀꯤꯕꯅꯤꯅ ꯑꯗꯨꯝ ꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤꯅꯦ ꯁꯥꯖꯕꯈꯩ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯥꯅ ꯁꯅꯥ ꯂꯨꯄꯥꯗꯨꯗꯤ 100ක් ꯁꯥꯕ ꯌꯥꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯥꯡꯗ꯭ꯔꯗꯤꯅ ꯅꯨꯄꯤꯁꯨ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯑꯦ ꯃꯣꯏꯁꯦꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯊꯥꯗꯤ ꯅꯣꯡꯃꯒꯤ ꯌꯥꯝꯁꯜꯂꯛꯏ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯅ ꯉꯍꯥꯟ ꯂꯥꯛꯑꯝꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯥ 9 ꯁꯨꯖꯜꯂꯛꯑꯕꯁꯦ ꯃꯤꯔꯣꯟꯕꯤ ꯑꯃꯅꯀꯣ ꯃꯕꯨꯛ ꯃꯅꯥꯗꯨꯅ ꯌꯦꯡꯉꯣ ꯃꯁꯥꯗꯣ ꯏꯔꯨꯝ ꯂꯨꯝꯒꯩ ꯃꯕꯨꯛ ꯃꯅꯥꯁꯨ ꯀꯪꯉꯒꯅꯤ ꯃꯥꯅ ꯂꯥꯛꯏꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯊꯥꯒ ꯀꯔꯤꯒ ꯃꯥꯁꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ 2 ꯏꯆꯥ 3 ꯄꯣꯛꯂꯛꯏꯅꯤ ꯅꯨꯄꯤ ꯑꯃꯅ ꯃꯤꯔꯣꯜꯂꯛꯄ ꯊꯥ ꯁꯨꯖꯜꯂꯛꯄꯒ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯦꯟꯅꯤꯡꯕ ꯃꯇꯝꯅꯦꯕ ꯄꯨꯔꯥ ꯁꯤ ꯆꯥꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦꯅ ꯏꯄꯨꯔꯣꯏꯕꯁꯤꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒ ꯅꯪ ꯀꯩꯗꯧꯔꯦ ꯃꯦꯛꯇꯪ ꯍꯥꯏꯕꯗ ꯅꯪ ꯀꯩꯗꯧꯔꯦ ꯀꯣꯛꯇꯪ ꯆꯤꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯒꯗꯕ ꯃꯇꯝꯅꯦꯕ ꯅꯨꯡꯁꯤꯅꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯔ ꯊꯥ 3 ꯑꯉꯥꯡ ꯄꯣꯛꯏꯃꯤꯗꯅꯀꯣ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯔꯒ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯤꯗ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯐꯟꯕ ꯑꯗꯒꯤꯗꯤ ꯄꯨꯛꯁꯤꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯁꯜꯂꯒ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯋꯟꯕꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯋꯥꯕ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯋꯥꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯣꯡꯅ ꯇꯨꯝꯃꯦ ꯉꯝꯗꯕ ꯇꯧꯔꯒ ꯃꯤꯔꯣꯟꯕ ꯊꯥ ꯁꯨꯖꯔꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯦꯕ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯤꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯏꯆꯥꯁꯦ ꯀꯩꯗꯧꯉꯩ ꯀꯩꯅꯣ ꯇꯥꯏꯕꯪ ꯐꯥꯎꯅꯈꯤꯗꯒꯦ ꯑꯩꯁꯨ ꯋꯥꯏ ꯁꯪꯕ ꯏꯆꯥꯁꯤꯁꯨ ꯏꯃꯤꯠꯇ ꯎꯕꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯃꯇꯥꯡꯅꯤ ꯁꯣꯏꯗꯕ ꯉꯥꯝꯗꯕꯅꯀꯣ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤꯅ ꯀꯩꯗꯧꯔꯦ ꯇꯥꯡꯅ ꯃꯆꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯂꯥꯛꯆꯕ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ 2 ꯄꯣꯛꯄꯗ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯦꯅ ꯉꯥꯎꯁꯟꯅꯕ ꯍꯧꯔꯛꯄ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯕ ꯃꯇꯝꯗꯅ ꯀꯩꯝꯇꯐꯧ ꯊꯧꯋꯥ ꯁꯥꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤ ꯃꯅꯥꯛ ꯆꯠꯇꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯞꯇꯅ ꯇꯥꯎꯗꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯀꯣꯏꯅꯕ ꯅꯠꯇꯦ ꯂꯧꯔꯒ ꯊꯝꯃꯕꯅꯤꯀꯣ ꯃꯔꯥꯗ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯥ ꯁꯨꯔꯛꯑꯕ ꯅꯨꯄꯤꯗꯨ ꯃꯀꯣꯛꯁꯦ ꯍꯥꯏꯒꯠꯇꯅ ꯃꯥꯁꯤ ꯄꯨꯔꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯅꯍꯥꯟꯗꯤ
ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯂꯩꯐꯝꯁꯦ ꯆꯠꯂꯒ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯩꯅꯣꯗ ꯊꯕꯛ ꯅꯨꯃꯤꯠꯁꯦ ꯊꯕꯛ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯕꯀꯣ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ ꯑꯉꯥꯡꯗꯣ ꯈꯔ ꯂꯥꯞꯄꯗꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯝꯃ ꯊꯣꯛꯑꯦꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯑꯦꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯥꯁꯦ ꯏꯁꯤ ꯀꯥꯃꯟꯗꯅꯅꯦ ꯏꯁꯤ ꯀꯥꯃꯟꯗꯅ ꯃꯥꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯁꯦ ꯃꯥ ꯆꯠꯂꯦ ꯀꯥ ꯕꯔꯥꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯊꯣꯡ ꯍꯥꯡꯉꯣ ꯋꯥ ꯉꯥꯡꯅꯁꯤꯅ ꯀꯧꯊꯣꯛꯑꯦ ꯅꯨꯄꯤꯁꯦ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯦ ꯃꯥꯅ ꯊꯣꯡ ꯊꯤꯟꯕꯁꯤ ꯈꯨꯝꯃꯛꯇꯦ ꯍꯥꯡꯉꯛꯇꯦ ꯊꯣꯡ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯄꯨꯡ 2ꯃꯨꯛꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯄꯥꯟꯗꯒꯤ ꯉꯥꯡꯉꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯇꯧꯕ ꯉꯝꯕ ꯅꯪ ꯑꯗꯨꯝ ꯅꯁꯥ ꯅꯍꯥꯅꯤ ꯅꯪ ꯅꯨꯄꯤ ꯂꯩꯇꯕ ꯑꯝꯇ ꯐꯖꯅ ꯅꯪꯁꯨ ꯄꯥꯟꯈꯤꯕ ꯌꯥꯏ ꯑꯩꯉꯣꯟꯗꯁꯨ ꯌꯦꯠꯇꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯨꯄꯥꯁꯦ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯌꯨꯝꯗ ꯐꯖꯅ ꯄꯨꯁꯟꯕ ꯁꯥꯒꯩꯅ ꯃꯁꯛ ꯈꯪꯕ ꯃꯧꯁꯨ ꯑꯣꯏꯗ꯭ꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯨ ꯊꯥ ꯁꯨꯔꯛꯑꯕ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯅꯪ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ ꯅꯪ ꯀꯩꯗꯧꯉꯩ ꯊꯥꯗꯣꯔꯛꯀꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯝꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯅꯪꯅ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯦ ꯈꯨꯝꯃꯛꯇꯕ ꯄꯨꯡ 2 ꯉꯥꯡꯕꯁꯦꯀꯣ ꯊꯤꯟꯗꯅ ꯂꯥꯎꯗꯅ ꯑꯗꯩ ꯃꯈꯥꯁꯤꯗ ꯃꯥꯅ ꯁꯣꯔꯣꯛꯁꯦ ꯍꯪꯀꯠ ꯍꯟꯗꯥ ꯆꯠ ꯁꯥꯟꯅꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅ ꯊꯣꯛꯀꯦꯅ ꯃꯥ ꯁꯤꯕ ꯆꯪꯕꯒꯁꯦ ꯀꯤꯗ꯭ꯔꯕꯅꯤꯀꯣ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯕꯔꯥ ꯃꯄꯨꯗꯨꯅ ꯃꯣꯏꯒꯤꯗꯨꯗ ꯉꯥꯡ ꯈꯣꯠ ꯇꯧꯔꯕꯅꯤꯅꯀꯣ ꯕꯔꯥ ꯃꯄꯨꯗꯨꯁꯨ ꯑꯍꯥꯟꯕꯗ ꯆꯠꯊꯣꯛꯎꯕꯖꯥꯠꯅꯤ ꯑꯗꯣ ꯃꯥ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯥꯅ ꯁꯣꯔꯣꯛꯇ ꯍꯪꯀꯠ ꯆꯠꯂ ꯑꯃꯨꯛ ꯆꯪꯉꯛ ꯑꯃꯨꯛ ꯀꯥ ꯇꯧꯕꯁꯤꯗꯀꯣ ꯃꯥꯅ ꯁꯣ ꯑꯃ ꯂꯣꯟꯁꯤꯜꯂꯦꯕ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯈꯨꯝꯃꯛꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯚꯔꯥꯅꯤꯀꯣ ꯃꯤꯒꯤ ꯃꯌꯨꯝꯅꯤꯗꯅꯀꯣ ꯑꯗꯣ ꯃꯥꯁꯦ ꯁꯣ ꯑꯃ ꯂꯣꯟꯁꯤꯜꯂꯕ ꯃꯥꯅ ꯑꯗꯨꯒ ꯑꯗꯨꯝ ꯆꯠ ꯁꯥꯟꯅꯔꯦ ꯑꯗꯥꯏꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯑꯗꯩꯗꯤ ꯕꯔꯥ ꯃꯄꯨꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯦ ꯑꯩ ꯅꯨꯄꯥꯅ ꯂꯧꯔꯒ ꯁꯤꯗ ꯊꯝꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯄꯨꯁꯜꯍꯟꯗꯦ ꯑꯗꯨ ꯑꯩ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯇꯧꯕꯅꯦ ꯑꯩ ꯊꯥꯁꯨ ꯁꯨꯖꯜꯂꯛꯑꯦ ꯑꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯗꯤ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯗꯨꯝ ꯍꯥꯏꯌꯦꯅ ꯃꯣꯏꯁꯨ ꯉꯛꯑꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕ ꯕꯔꯥꯗꯨꯗꯤ ꯇꯥꯟꯊꯣꯔꯛꯇꯅ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯑꯃꯁꯤꯗ ꯂꯩꯕꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯔꯥꯁꯤꯗ ꯃꯣꯏꯅ ꯆꯠꯂꯒ ꯍꯥꯏꯕꯗꯒꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯀꯧꯈꯠꯂꯨꯕꯩ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯂꯩꯕ ꯕꯔꯥꯗꯨꯁꯨ ꯇꯥꯟꯊꯣꯔꯛꯑꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯩꯕꯁꯤꯁꯨ ꯃꯄꯨꯁꯦ ꯈꯪꯉꯦꯗꯅꯀꯣ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯔ ꯊꯝꯃꯝꯃꯦꯗꯅ ꯑꯗꯩꯗꯤ ꯍꯜꯂꯛꯑꯦ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯅꯪ ꯀꯩꯗꯧꯕꯩꯅꯣ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯄꯥꯎꯗꯤ ꯂꯣꯏ ꯐꯪꯍꯜꯂꯦ ꯅꯪ ꯃꯥꯅ ꯃꯄꯥꯟꯗ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯗꯣ ꯃꯅꯨꯡꯗꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯒ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯇꯥꯎ ꯅꯪ ꯅꯨꯄꯤꯅ ꯉꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯐꯣꯟ ꯊꯥꯅꯗ꯭ꯔꯕꯅꯦꯕ ꯅꯪ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤꯅꯣ ꯅꯨꯄꯥꯁꯨ ꯌꯥꯝ ꯐꯕ ꯑꯃꯅꯅꯦ ꯐꯨꯕꯤ ꯈꯣꯠꯄꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯤ ꯊꯝꯅꯧ ꯅꯨꯄꯤꯁꯦ ꯀꯤꯕꯅ ꯊꯛ ꯅꯤꯍꯟꯕ ꯑꯗꯨꯝꯕꯗꯤ ꯇꯧꯗꯦꯕ ꯃꯥꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯋꯥꯒ ꯉꯥꯡꯅꯕ ꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯣ ꯂꯣꯜꯂꯤꯕ ꯕꯔꯥ ꯊꯝꯃꯤꯗꯣ ꯑꯗꯨꯈꯛꯇꯅꯦꯕ ꯐꯠꯇꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯗꯨ ꯃꯥꯅ ꯅꯩꯕ ꯈꯣꯠꯄ ꯐꯨꯕ ꯑꯗꯨꯝꯕ ꯇꯧꯔꯗꯤ ꯂꯩ ꯉꯝꯃꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯑꯇꯣꯝꯕꯤ ꯂꯣꯜꯂꯒ ꯑꯍꯟꯁꯦ ꯆꯠꯈꯤꯅꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦꯕ ꯃꯥꯒꯤꯅ ꯑꯗꯨꯝꯕꯗꯤ ꯇꯧꯗꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩ ꯉꯝꯖꯕꯅꯦꯕ ꯅꯪ ꯀꯩꯗꯧꯕꯩ ꯆꯠꯂꯨꯔꯤꯅꯣ ꯀꯩꯗꯧꯕꯩ ꯁꯣ ꯂꯣꯟꯁꯤꯜꯂꯨꯔꯃꯤꯅꯣ ꯑꯗꯨꯅ ꯃꯕꯥꯏꯅꯁꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯁꯨꯅꯦ ꯏꯁꯧ ꯂꯥꯡꯕ ꯍꯩꯇꯕ ꯃꯁꯥꯒꯤ ꯃꯥꯅ ꯄꯦꯟꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯕꯗ ꯍꯦꯟꯅꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕ ꯅꯪ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯅꯪ ꯅꯨꯄꯤꯁꯦ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯗ꯭ꯔꯕ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯆꯥꯅꯨꯄꯥꯁꯤꯒꯤꯁꯨ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯀꯞꯄꯒ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇꯅ ꯃꯥ ꯏꯁꯧ ꯂꯥꯡꯕꯤ ꯐꯨꯗꯠꯅꯕꯤ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯅꯕꯤ ꯇꯧꯗꯦꯕ ꯃꯥꯁꯨ ꯑꯗꯩꯗꯤ ꯃꯤꯁꯦ ꯃꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯒꯟꯗꯕ ꯅꯨꯄꯥꯗ ꯃꯆꯤꯟ ꯈꯨꯝꯒꯟꯗꯕ ꯌꯧ ꯍꯥꯏꯕ ꯍꯩꯇꯕ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯩꯌꯦꯕ ꯑꯗꯩ ꯃꯁꯥꯒꯤ ꯑꯗꯨꯝ ꯈꯨꯝꯒꯟꯕ ꯌꯧ ꯇꯧꯒꯟꯕ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂ ꯐꯨꯗꯠꯅꯕ ꯃꯤꯒꯤ ꯅꯦꯆꯔꯅꯤꯗꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯈꯥꯡꯉꯒꯦ ꯆꯠꯅꯤꯡꯉꯁꯨ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯇꯨꯃꯤꯟꯅꯔꯦ ꯑꯗꯨꯁꯨ ꯅꯨꯄꯥꯁꯦ ꯐꯨꯕ ꯍꯧꯒꯠꯄ ꯅꯪ ꯀꯩꯗꯧꯔꯦꯅ ꯑꯩ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗꯨꯗ ꯃꯤ ꯃꯆꯥꯗꯣ ꯅꯪꯅ ꯁꯣ ꯂꯣꯟꯁꯤꯜꯂ ꯃꯄꯥꯟꯗ ꯊꯝꯃꯝꯃꯤꯗꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯝꯃꯗꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯖꯦꯜ ꯆꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯁꯣꯗꯣ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯔꯨꯒꯦ ꯑꯩ ꯍꯥꯡꯉꯝꯃꯒꯗꯪ ꯂꯥꯛꯀꯦ
ꯆꯪꯉꯣꯏ ꯃꯥꯏ ꯃꯅꯥꯛꯇꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯣꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯁꯨꯡꯍꯜ ꯍꯜꯂꯛꯇ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯃꯗꯩ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯇꯦꯟꯁꯟꯁꯦ ꯍꯥꯏꯒꯠꯂꯦ ꯆꯠꯂꯦ ꯃꯥꯁꯤꯀꯣ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯣ ꯆꯠꯂꯁꯤ ꯂꯥꯎꯅ ꯀꯧꯊꯣꯛꯑꯦꯕ ꯀꯧꯊꯣꯛꯄꯁꯤꯗ ꯊꯣꯡꯖꯤꯟꯁꯤꯗ ꯑꯗ ꯑꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯏꯖꯠ ꯌꯦꯡꯈꯤꯕ꯭ꯔꯥ ꯑꯅ ꯇꯧꯔꯒꯅꯦ ꯅꯨꯄꯤꯁꯤꯅ ꯃꯆꯤꯟꯒꯁꯦ ꯈꯨꯡꯒꯥꯏꯔꯛꯑꯦꯀꯣ ꯉꯥꯡꯊꯔꯛꯑꯦ ꯃꯥꯅꯒ ꯑꯣꯏꯅ ꯑꯗꯩ ꯑꯩꯁꯨ ꯏꯆꯥꯗꯣ ꯄꯣꯛꯀꯦ ꯉꯝꯃꯦ ꯑꯩꯈꯣꯏꯁꯨ ꯄꯣꯛꯇꯣꯔꯕꯅꯦ ꯃꯃꯥꯡꯗꯁꯨ ꯂꯧꯊꯣꯛꯈꯤꯕꯩ ꯋꯥꯅꯦ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯏꯆꯥ ꯄꯣꯛꯀꯦ ꯉꯝꯃꯦ ꯄꯣꯛꯇꯣꯔꯕꯅꯦ ꯑꯩꯁꯨ ꯃꯤꯔꯣꯜꯂꯕꯅꯦ ꯀꯥꯏꯅꯀꯣ ꯑꯩꯒꯤꯁꯨ ꯅꯨꯄꯥꯅꯦ ꯁꯤꯁꯦ ꯅꯪ ꯈꯛꯀꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯣꯏꯔꯦ ꯅꯪ ꯃꯥꯅ ꯑꯩꯁꯦ ꯂꯧꯔ ꯊꯝꯃꯦꯁꯦ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯀꯥꯏꯅ ꯁꯦꯠꯇ ꯌꯥꯝ ꯈꯥꯏꯔꯒ ꯉꯥꯡꯉꯛꯑꯕ ꯑꯗꯩ ꯑꯩꯈꯣꯏꯅꯤꯅ ꯑꯍꯥꯟꯕ꯭ꯔꯣ ꯂꯣꯟꯕꯁꯤꯕꯣ ꯅꯨꯄꯤ ꯂꯣꯟꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯤꯅ ꯑꯍꯥꯟꯕ꯭ꯔꯕ ꯑꯩꯅ ꯑꯍꯥꯟꯕ꯭ꯔꯕ ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯦ ꯀꯥꯏꯅꯅꯦ ꯌꯥꯝ ꯆꯥꯎꯅ ꯃꯥꯅ ꯑꯣꯏꯅ ꯈꯜꯂꯕ ꯅꯪ ꯅꯨꯄꯥꯅ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯪ ꯅꯨꯄꯥꯅ ꯑꯍꯤꯡꯗ ꯆꯦꯜꯂꯛꯏꯁꯦ ꯎꯗ꯭ꯔꯣ ꯅꯪ ꯅꯅꯥꯛꯇꯒꯤ ꯑꯩ ꯅꯥꯛꯇꯒꯤꯗꯤ ꯅꯣꯡꯇ ꯆꯦꯟꯈꯤꯗꯦ ꯅꯪ ꯅꯅꯥꯛꯇꯩꯅꯦ ꯑꯗꯨꯝ ꯆꯦꯜꯂꯛꯏꯁꯦ ꯀꯥꯏꯅꯀꯣ ꯅꯪ ꯅꯈꯨꯠꯇ ꯐꯥꯖꯟꯖꯧꯅ ꯅꯪꯅ ꯉꯝꯃꯗꯤ ꯂꯥꯛꯍꯟꯒꯅꯨꯅ ꯐꯣꯟ ꯇꯧꯔꯛꯍꯟꯒꯅꯨꯅ ꯀꯥꯏꯅ ꯃꯗꯩꯗꯤ ꯍꯦꯛꯇ ꯃꯁꯤꯡꯁꯦ ꯀꯥꯗꯅꯅꯦ ꯃꯥꯅꯅꯦ ꯐꯨꯅꯔꯦ ꯃꯕꯥꯅꯤꯁꯦ ꯃꯈꯠ ꯆꯥꯏꯁꯦ ꯃꯥꯅ ꯊꯥꯒꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯅꯦ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯁꯦ ꯉꯥꯛꯇꯣꯛ ꯃꯁꯝꯁꯦ ꯇꯥꯞ ꯂꯥꯎ ꯐꯣꯏꯔꯦ ꯑꯗꯩ ꯃꯥꯁꯨ ꯐꯣꯏꯅꯔꯦ ꯃꯕꯥꯅꯤꯁꯦ ꯁꯤꯟꯊꯣꯛꯅꯅꯦ ꯀꯟꯅ ꯐꯣꯏꯅꯈ꯭ꯔꯕ ꯃꯁꯝꯅꯦ ꯌꯦꯡꯉꯨ ꯊꯥ ꯁꯨꯔꯛꯑꯕ ꯃꯥꯒ ꯐꯣꯏꯅꯔꯤꯅꯤ ꯌꯦꯡꯉꯨꯀꯣ ꯄꯣꯊꯥꯗꯅ ꯈꯣꯠꯇꯅ ꯆꯠꯄꯐꯥꯎ ꯀꯟꯅ ꯆꯠꯀꯅꯨ ꯇꯨꯅꯤ ꯍꯥꯏꯅꯔꯤꯕ ꯃꯇꯝꯅꯤ ꯃꯁꯝꯁꯦ ꯐꯣꯏꯇꯠꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯈꯥꯝꯗꯣꯛꯄꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡꯁꯦ ꯂꯦꯞꯄꯦꯗꯅꯀꯣ ꯃꯥꯏ ꯀꯩꯅꯣ ꯃꯥꯒꯤꯔꯣꯝꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯅꯦ ꯑꯇꯣꯝꯕꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯐꯣꯏꯔꯤꯕ ꯃꯁꯝꯁꯤꯗ ꯑꯗꯨꯝ ꯐꯣꯏꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯇꯣꯝꯕꯤꯁꯤꯗ ꯐꯣꯏꯔꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅꯅꯦ ꯁꯦꯠꯇꯣꯛꯄ ꯊꯥꯗꯣꯛꯑꯣꯅ ꯑꯅꯤꯃꯛ ꯊꯥꯗꯣꯛꯑꯣꯅ ꯍꯥꯏꯒꯦꯒ ꯍꯥꯏꯔꯣ ꯃꯈꯨꯠ ꯑꯅꯤꯃꯛ ꯆꯤꯡꯊꯣꯛꯀꯦꯒ ꯆꯤꯡꯊꯣꯛꯑꯣ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒꯤꯅ ꯑꯗꯨꯝ ꯃꯁꯝꯗꯣ ꯐꯣꯏꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯝꯕꯤꯗ ꯄꯥꯏꯔꯒ ꯍꯦꯛꯇ ꯁꯦꯠꯂꯒ ꯐꯣꯏꯕ ꯃꯁꯝꯗꯨꯅ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯑꯣꯅ ꯁꯨꯃꯥꯏꯅ ꯐꯛꯇꯣꯛꯄꯗ ꯁꯨꯃꯥꯏꯅ ꯐꯛꯇꯣꯛ ꯈꯨꯠꯁꯥ ꯑꯃꯃꯝ ꯆꯤꯡꯊꯣꯛꯑꯒ ꯑꯣꯏꯅ ꯇꯧ ꯂꯩꯔꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯆꯤꯡꯊꯣꯛꯅꯔꯒꯅꯦ ꯑꯃꯨꯛ ꯂꯥꯝꯅꯕ ꯐꯣꯏꯅꯕ ꯇꯧꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯈꯨꯖꯤꯟ ꯈꯥꯛꯇꯦꯕ ꯑꯇꯣꯝꯕꯤꯁꯤ ꯈꯨꯖꯤꯟ ꯂꯣꯏ ꯁꯥꯡꯉꯦ ꯈꯣꯠꯇꯠꯄꯒꯤꯅꯦ ꯅꯨꯄꯥꯗꯨꯗ ꯈꯥꯝꯕꯗꯀꯣ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯂꯣꯏ ꯈꯣꯠꯇꯠꯂꯕ ꯂꯥꯝꯅꯔꯛꯄꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯤ ꯁꯣꯛꯑꯦ ꯍꯥꯏꯌꯦ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯂꯣꯏ ꯈꯣꯠꯇꯠꯇꯅ ꯐꯅ ꯀꯨꯏꯅ ꯐꯣꯏꯅꯩ ꯍꯥꯏ ꯃꯁꯝꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛ ꯐꯣꯏꯗꯠꯅꯕꯤ ꯂꯥꯝꯅꯕꯤ ꯍꯦꯜꯂꯥꯗ ꯅꯠꯇꯦ ꯑꯃ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯍꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯥꯁꯦ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯑꯇꯣꯝꯕꯤꯗꯨꯅ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯗꯧꯕꯩ ꯅꯪ ꯅꯊꯟꯗ ꯆꯠꯂꯤꯅꯣ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯃꯤ ꯈꯔ ꯍꯧꯔ ꯆꯠꯀꯗꯕꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥ ꯃꯅꯤ ꯑꯇꯥꯡꯕ ꯑꯃ ꯂꯥꯛꯇꯣꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯕꯨꯛꯇꯨꯗ ꯃꯥꯅ ꯀꯥꯎꯁꯜꯂꯛꯑꯣ ꯀꯟꯅ ꯑꯉꯥꯡꯗꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯪ ꯂꯣꯏꯅ ꯐꯥꯊꯔꯣ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯐꯥꯊꯔꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯇꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯑꯝꯇ ꯈꯜꯂꯨꯔꯅꯨ ꯐꯖꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯕꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯪ ꯑꯗꯨꯗ ꯇꯦꯟꯁꯟ ꯂꯩꯔꯨꯔꯅꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯆꯥꯗꯅ ꯐꯖꯅ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯅꯪ ꯅꯧꯔꯤꯐꯥꯎꯗꯤ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯃꯥ ꯍꯥꯏꯁꯦ ꯅꯨꯄꯥꯁꯦ ꯃꯥ ꯅꯥꯈꯩ ꯁꯦꯡꯅ ꯂꯣꯏꯊꯣꯛꯅꯔꯒꯦ ꯍꯥꯏꯕ ꯂꯣꯏꯊꯣꯛꯅꯔꯒ ꯃꯥꯗꯤ ꯆꯠꯇꯤ ꯆꯠꯂꯣꯏ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯅꯤ ꯃꯥ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯅꯨꯄꯥꯁꯦ ꯑꯃꯒꯤꯗꯪ ꯆꯦꯟ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑ ꯑꯃꯨꯛ ꯍꯤꯞ ꯑꯁꯣꯝꯗ ꯑꯃꯨꯛ ꯍꯤꯞ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯥ ꯑꯗꯨꯅ ꯃꯁꯛꯁꯦ ꯑꯩ ꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦ ꯍꯜꯂꯛꯑꯅꯨ ꯑꯩ ꯆꯞ ꯆꯥꯅ ꯂꯣꯏꯁꯟꯅꯔꯒꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯏꯕꯦꯝꯃꯗꯣ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯤꯉꯩꯗ ꯗꯤꯚꯣꯔꯁ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈꯣ ꯑꯗꯣ ꯃꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯇꯧꯔꯒꯅꯦ ꯃꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯅꯪ ꯅꯥꯊꯟꯗ ꯁꯤꯗ ꯂꯩꯔꯒꯦ ꯑꯩ ꯅꯨꯄꯤꯁꯤ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯍꯥꯏꯔꯗꯤ ꯂꯥꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯒꯗꯤ ꯅꯪ ꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯔꯣꯏꯅ ꯁꯥꯒꯩꯅ ꯇꯧꯍꯜꯂꯒꯦ ꯁꯤꯅꯦꯕ ꯑꯗ ꯃꯣꯏ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤꯗꯁꯨ ꯑꯃ ꯇꯧꯋꯦ ꯍꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯆꯪꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯄꯨꯡꯃꯨꯠ ꯃꯨꯠꯂꯒꯅꯦ ꯅꯨꯄꯥꯗꯣ ꯆꯍꯤ 5 ꯇꯨꯛꯀꯤ ꯃꯇꯨꯡꯗ ꯆꯪꯉꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯄꯥꯟꯐꯧ ꯊꯣꯛꯇꯅ ꯂꯩ ꯑꯩꯅ ꯅꯪꯅ ꯁꯥ ꯑꯍꯥꯟꯕꯗ
ꯅꯃꯥꯏ ꯄꯥꯡꯈꯣ ꯊꯥ 4-5 ꯏ ꯅꯧꯔꯤꯕꯧ ꯀꯔꯤꯝ ꯈꯟꯒꯤꯅꯨ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟ ꯂꯩꯌꯨ ꯅꯨꯄꯥ ꯍꯜꯂꯛꯀꯦꯔꯥ ꯍꯜꯂꯛꯑꯣꯏꯔꯥ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯥꯏꯂꯦꯟ ꯂꯩꯌꯨ ꯅꯪꯅ ꯏ ꯅꯧꯔꯤꯉꯩꯗ ꯑꯗꯨꯝ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯒ ꯇꯧꯔꯒꯗꯤ ꯅꯪ ꯇ꯭ꯔꯣꯃꯥ ꯂꯩꯒꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯀꯅꯤ ꯅꯪ ꯉꯥꯎꯒꯅꯤ ꯅꯪ ꯉꯥꯎꯔꯗꯤ ꯅꯪ ꯅꯆꯥꯅꯤ ꯑꯗꯩ ꯄꯣꯛꯂꯛꯀꯗꯣꯏꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯀꯅꯥꯅ ꯍꯣꯠꯅꯍꯧꯗꯣꯔꯤ ꯑꯗꯨꯅ ꯃꯣꯏꯌꯨꯝꯒꯤ ꯈꯜꯂꯒ ꯅꯪ ꯁꯣꯏꯕ ꯌꯥꯗꯦ ꯅꯪ ꯅꯆꯥꯒꯤ ꯍꯥꯟꯅ ꯆꯠꯂꯨ ꯈꯜꯂꯣꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯏ ꯅꯧꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯅ ꯅꯩꯈꯤꯕꯒꯤ ꯐꯨꯈꯤꯕꯒꯤ ꯅꯨꯄꯤ ꯂꯣꯜꯂꯒ ꯅꯨꯄꯤ ꯀꯣꯏꯔꯒ ꯇꯦꯟꯁꯟ ꯌꯥꯝ ꯄꯤꯈꯤꯕꯒꯤꯅꯦ ꯄꯨꯔꯥ ꯉꯥꯎꯈꯤꯕ ꯃꯌꯥꯝ ꯌꯥꯎꯏ ꯉꯥꯎꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯒ ꯌꯥꯝ ꯊꯤꯅ ꯃꯁꯥꯁꯤꯗ ꯑꯅꯥ ꯂꯣꯏꯈꯤꯕ ꯅꯨꯄꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯑꯗꯨꯝ ꯅꯥꯈꯤꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯅꯪ ꯂꯣꯏ ꯊꯥꯗꯣꯛꯑꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯏꯪꯊꯅ ꯇꯞꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯪ ꯅꯃꯥꯏ ꯄꯥꯡꯉꯒ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯟꯅꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯦꯝꯗꯩꯌꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯣꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯌꯦꯡꯉꯨ ꯃꯕꯨꯛꯇꯨꯗ ꯀꯥꯎꯔꯛꯑꯣ ꯃꯤꯗꯨꯅ ꯌꯦꯡꯉꯨ ꯐꯨꯅꯕ ꯍꯥꯏꯁꯤꯗꯤ ꯐꯨꯅꯕꯅꯦꯕ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯍꯟꯅꯤꯡꯗꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯄꯨꯔꯒ ꯃꯤꯒꯤ ꯏꯄꯥꯝꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯧ ꯃꯆꯥ ꯃꯌꯥꯝꯒꯤ ꯌꯨꯝ ꯑꯣꯏꯍꯧꯔꯕꯅꯤ ꯑꯩꯒꯤ ꯂꯩꯐꯝ ꯃꯅ ꯀꯥ ꯊꯝꯅꯕ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯤꯗ ꯂꯣꯏꯅ ꯂꯝꯁꯤꯟꯅꯕꯒ ꯑꯗꯩ ꯃꯧ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯆꯥꯗꯨꯅ ꯐꯤꯗꯣꯟꯅ ꯂꯩꯗꯣꯏꯅꯤ ꯏꯄꯥꯝꯅꯦꯅ ꯑꯩꯅ ꯉꯋꯥꯏ ꯂꯩꯔꯝꯕ ꯁꯥꯔꯤꯉꯩꯒꯤ ꯑꯗꯨꯃꯥꯏꯅ ꯏꯖꯠ ꯂꯩꯅ ꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯒꯗꯕ ꯅꯠꯇꯦ ꯃꯧꯈꯩꯗꯨꯅ ꯌꯨꯝꯕꯨ ꯑꯣꯏꯔꯝꯃꯗꯕꯅꯤ ꯆꯠꯂꯨꯔꯤꯕ ꯅꯤꯉꯣꯜ ꯑꯩꯅ ꯃꯤꯇꯣꯞ ꯑꯣꯏꯗꯣꯔꯕꯅꯤ ꯂꯝꯂꯥꯟꯕꯤ ꯑꯩꯈꯣꯏꯅ ꯃꯧꯈꯩꯗꯨꯒꯤ ꯑꯣꯏꯅ ꯌꯥꯅꯕ ꯆꯠꯇꯣꯏꯕꯅꯤ ꯑꯗꯩ ꯑꯁꯤ ꯍꯜꯂꯛꯑ ꯃꯥꯅꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯝ ꯍꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅꯦ ꯑꯩꯅ ꯄꯥꯜꯂꯕꯅꯤ ꯏꯆꯥꯈꯩꯒꯤ ꯃꯄꯥꯒꯤ ꯌꯨꯝꯅꯦ ꯑꯩꯈꯣꯏꯅ ꯂꯩꯇꯅ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣ ꯑꯅ ꯃꯥꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥ ꯌꯨꯝꯗꯣ ꯊꯥꯗꯣꯛꯑ ꯆꯠꯄꯗꯤ ꯄꯥꯝꯗꯦ ꯑꯗꯨ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯌꯥꯝꯅ ꯐꯩ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯑꯇꯣꯝꯕꯤꯕꯨ ꯁꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯕꯨ ꯀꯧꯅꯗꯦ ꯃꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯆꯥꯅꯨꯄꯥ ꯇꯥꯗ꯭ꯔꯦ ꯃꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯌꯦꯡꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯁꯦ ꯍꯦꯛ ꯂꯥꯛꯑꯕ ꯃꯣꯏ ꯊꯣꯡ ꯂꯣꯜꯂ ꯂꯩꯈꯤꯕ ꯑꯃ ꯃꯁꯛ ꯌꯦꯡꯗ꯭ꯔꯦꯕ ꯃꯣꯏ ꯋꯥ ꯉꯥꯡꯅꯗ꯭ꯔꯦꯕ ꯍꯟꯖꯟ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯗꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯍꯥꯏꯔꯦꯕꯀꯣ ꯃꯃꯥ ꯃꯄꯥꯅ ꯐꯨꯔꯒ ꯋꯥꯔꯛꯀꯗꯕ ꯃꯇꯝ ꯍꯦꯜꯂꯕꯅꯦꯕ ꯅꯨꯄꯤ ꯊꯤꯔꯛꯑꯀꯥꯟꯗꯕꯨ ꯃꯃꯥ ꯃꯄꯥꯅ ꯐꯨꯔꯒ ꯃꯆꯥ ꯋꯥꯔꯛ ꯉꯝꯈꯤꯗ꯭ꯔꯅꯦ ꯂꯧꯕꯤꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯥꯛꯏꯕ ꯊꯃꯣꯏ ꯄꯨꯔꯥ ꯀꯥꯍꯠꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯄꯣꯛꯇꯣꯏꯕ ꯃꯆꯥꯗꯨꯒꯤ ꯃꯥ ꯈꯟꯕ ꯁꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯏꯆꯥꯁꯦ ꯄꯣꯛꯄꯗ ꯑꯩꯁꯦ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕ ꯁꯪꯗ꯭ꯔꯦ ꯃꯉꯣꯟꯁꯤꯗ ꯃꯀꯣꯛꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯟꯁꯦ ꯂꯩꯔꯦ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯕ ꯉꯝꯕ ꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃ ꯚꯔꯥꯗ ꯊꯝꯃꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯤꯡ ꯂꯩꯃꯤꯟꯅꯕ ꯇꯧꯔꯒꯗꯤ ꯑꯗꯨꯗꯤ ꯁꯨꯡꯌꯥꯗꯤ ꯌꯥꯔꯔꯣꯏ ꯅꯥꯈꯩ ꯁꯦꯡꯅ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯄꯥꯟꯈꯤꯕ ꯑꯃ ꯈꯥꯏꯅꯔ ꯄꯥꯟꯖꯈꯤꯕ ꯑꯃ ꯑꯗꯨ ꯅꯠꯇꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯚꯔꯥꯗ ꯑꯃ ꯂꯧꯔ ꯊꯝꯃꯨꯕ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯨꯕ ꯍꯜꯂꯛꯑ ꯃꯥꯏ ꯅꯨꯄꯥꯒ ꯑꯃꯨꯛ ꯌꯨꯝꯁꯦ ꯂꯩꯃꯤꯟꯅꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅ ꯁꯨꯡꯌꯥꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯆꯕꯁꯦ ꯇꯧꯔꯤꯅꯦꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯂꯩꯔꯒ ꯚꯔꯥꯗ ꯅꯨꯄꯤ ꯑꯃ ꯊꯝꯃꯝꯃꯤ ꯑꯁꯣꯝꯗ ꯆꯠꯂ ꯑꯃꯨꯛ ꯇꯨꯃꯤꯟꯅꯔꯨꯔꯤꯅꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯨꯔꯤꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏꯅꯤ ꯁꯤꯗꯕꯨ ꯅꯨꯄꯤ ꯀꯅꯥꯅꯣ ꯍꯔꯥꯎꯗꯅ ꯅꯣꯛꯇꯅ ꯑꯩ ꯅꯨꯄꯥꯗ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯦ ꯑꯅ ꯃꯃꯥꯏ ꯐꯧꯔꯥ ꯑꯃꯨꯛ ꯄꯥꯛꯇꯅ ꯍꯜꯂꯛꯄꯗ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯅꯨꯄꯥ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯃꯤꯔꯣꯟꯗꯕ ꯊꯥ ꯁꯨꯗꯕ ꯂꯩꯕ ꯑꯣꯏꯗꯤ ꯑꯃꯨꯛ ꯐꯕ ꯊꯥꯒ ꯁꯨꯕꯗꯨꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯃꯥꯒꯗꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯈꯤꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯉꯥꯡꯗꯣ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯇꯣꯝꯕꯤꯗꯨꯒ ꯂꯣꯏꯅꯈꯤꯕꯗꯒꯤ ꯑꯉꯥꯡꯗꯣ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗ ꯊꯝꯗꯕ ꯌꯥꯕꯈꯩ ꯊꯝꯗꯕꯗꯨꯅ ꯃꯥꯅ ꯍꯥꯏꯖꯔꯒ ꯅꯣꯟꯖꯔꯒ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯝꯇꯪꯗꯤ ꯄꯣꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯊꯝꯈꯤꯕꯅꯦ ꯍꯥꯏ ꯑꯗꯣ ꯃꯆꯥꯁꯦ ꯊꯥ ꯍꯦꯛ ꯂꯦꯛꯈꯤꯕꯗꯩ ꯁꯨꯛꯇꯝ ꯊꯝꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯃꯊꯃꯣꯏꯁꯦ ꯀꯥꯔꯒ ꯆꯥꯛꯑꯒ ꯃꯤꯔꯣꯜꯂꯤꯕ ꯊꯥ ꯁꯨꯔꯕ ꯅꯨꯄꯤꯗꯨꯅ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯃꯁꯝ ꯐꯣꯏꯗꯠꯅꯔ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯜꯂꯦ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤꯈꯩꯅ ꯃꯤꯍꯨꯟ ꯀꯥꯡꯅꯗꯅ ꯃꯁꯝ ꯐꯣꯏꯗꯠꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯂꯤꯗꯣꯏꯁꯦ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯥꯏꯂꯦꯟ ꯗꯤꯚꯣꯔꯁꯅꯦꯕ ꯇꯧꯅꯩꯗꯣ ꯂꯣꯟꯅ ꯃꯅꯨꯡꯗ ꯈꯥꯏꯅꯔꯕꯅꯦꯕ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯅꯤꯀꯣ ꯈꯥꯏꯅꯔꯕꯒꯨꯝꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯏꯃꯨꯡ ꯀꯌꯥꯗ ꯃꯇꯩ ꯃꯅꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯃꯦꯟꯇꯀꯣ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯌꯣꯅ ꯃꯌꯥꯝꯗꯩ ꯀꯃꯦꯟꯁꯦ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯂꯤꯔꯤꯕ ꯃꯤꯗꯣ ꯋꯥꯔꯤꯁꯤꯒꯤ ꯃꯤꯁꯤꯅꯅꯦ
ꯀꯃꯦꯟꯁꯦ ꯈꯧꯔꯥꯡꯅ ꯉꯥꯏꯖꯩꯕ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯈꯔꯁꯦ ꯍꯟꯖꯟ ꯄꯥꯔꯒꯅꯦ ꯃꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯗꯩ ꯊꯥ 6ꯇꯒꯤ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯣꯏꯅ ꯀꯃꯦꯟꯁꯦ ꯄꯥꯔ ꯃꯊꯧꯅꯥ ꯑꯣꯏꯖꯩꯕ ꯃꯣꯏꯗꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯎꯇꯥꯛ ꯄꯥꯎꯔꯧ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯣꯏꯌꯦꯕ ꯃꯣꯏꯗ ꯍꯤꯡꯕ ꯉꯝꯖꯩꯌꯦꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟꯁꯦ ꯋꯥꯔꯤ ꯑꯃꯈꯛꯀꯤ ꯄꯤꯕꯤꯔꯛꯀꯅꯣꯕꯀꯣ ꯁꯥꯡꯅ ꯄꯤꯔꯛꯄꯩ ꯃꯍꯨꯠꯇꯅꯦ ꯋꯥꯔꯤ ꯑꯃꯃꯝꯗꯨꯒꯤꯅꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒꯤ ꯊꯧꯅꯥꯁꯦ ꯍꯥꯞꯄꯤꯔꯛꯑꯣꯕ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯤ ꯃꯥꯁꯦ ꯊꯥ ꯁꯨꯖꯜꯂꯛꯑꯕꯅꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯃꯀꯣꯛ ꯄꯨ ꯉꯝꯗꯗꯅ ꯃꯥꯅ ꯂꯥꯛꯑꯝꯃꯤꯕ ꯐꯤꯕꯝ ꯃꯁꯝ ꯐꯣꯏꯗꯠꯅꯗꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯉꯣꯟꯗ ꯂꯩꯔꯤꯗꯣ ꯃꯥꯗꯤ ꯍꯥꯠꯇꯣꯛꯀꯦꯒ ꯈꯜꯂꯦ ꯍꯥꯏꯌꯦ ꯑꯅꯤꯃꯛ ꯑꯗꯣ ꯃꯥꯅ ꯑꯗꯨ ꯍꯥꯠꯂꯨꯕꯗꯗꯤ ꯃꯥꯅ ꯖꯦꯜ ꯆꯪꯉꯅꯤ ꯃꯤꯌꯥꯠ ꯃꯤꯡꯊꯣꯟ ꯐꯪꯉꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥꯈꯩꯅ ꯀꯅꯥ ꯌꯦꯡꯍꯧꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯆꯧꯕ ꯁꯦꯒꯥꯛ ꯀꯥꯏꯕ ꯀ꯭ꯔꯥꯏꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯛꯁꯨ ꯑꯃꯨꯛ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅꯀꯣ ꯁꯥꯎꯅꯤꯡꯉꯒꯁꯨ ꯐꯥꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯥꯁꯦ ꯃꯌꯥꯝꯅ ꯅꯃꯥꯏ ꯐꯖꯅ ꯄꯥꯡꯖꯔꯣ ꯃꯆꯥꯅꯨꯄꯥ ꯐꯪꯖꯔꯣ ꯑꯗꯨꯒ ꯐꯖꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯉꯨ ꯊꯧꯅꯥ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯗ ꯂꯣꯏꯖꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯒ ꯂꯤꯔꯒ ꯑꯃꯨꯛ ꯃꯊꯪꯗ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯊꯥꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯃꯥꯁꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤꯅꯦ ꯃꯇꯦꯛ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇ ꯑꯩ ꯂꯤꯖꯈꯤꯕꯅꯦ ꯉꯁꯤꯗꯒꯤ ꯆꯍꯤ 35ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯍꯧꯔꯛꯄꯩ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯗ ꯏꯆꯦ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯌꯨꯝ ꯃꯀꯩꯁꯦ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯂꯩꯗꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯌꯥꯛ ꯂꯥꯎꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯗꯨꯒ ꯍꯦꯛ ꯕꯖꯥꯔ ꯃꯅꯨꯡꯁꯤꯗ ꯗꯨꯀꯥꯟ ꯆꯥꯎꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯐꯝꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡꯅꯦꯕꯀோ ꯏꯆꯦꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯁꯦ ꯐꯖꯕ ꯃꯁꯛꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯐꯖꯕ ꯃꯁꯛ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯐꯖꯕ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯐꯖꯒꯖꯥꯠꯅꯤ ꯃꯁꯛꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯩ ꯅꯥꯛꯁꯤꯗ ꯑꯗꯨꯗꯅ ꯑꯩ ꯉꯋꯥꯏꯒꯤꯗꯨꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯃꯥꯏ ꯁꯛꯐꯝꯁꯦ ꯐꯗꯤ ꯑꯗꯨꯝ ꯐꯖꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯛꯅ ꯐꯖꯔꯦ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯔꯨꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯖꯕ ꯁꯛꯇꯝꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯝ ꯉꯥꯟꯅ ꯃꯥꯏꯊꯣꯡ ꯅꯨꯡꯉꯥꯏꯅ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯂꯣꯏ ꯃꯛꯁꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕ ꯑꯣꯏꯕꯒꯤ ꯑꯗꯣ ꯃꯥꯡꯗꯕꯩ ꯋꯥꯅꯤ ꯃꯁꯛ ꯈꯔ ꯐꯖꯗꯕ ꯑꯣꯏꯔꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯒ꯭ꯔꯗꯕ ꯁꯛꯐꯝꯅꯦꯕ ꯀꯥꯍꯠꯂꯒꯅꯦ ꯄꯨꯔꯥ ꯅꯤꯡꯕ ꯀꯥꯏꯕ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯩꯅ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯅꯪ ꯅꯁꯥꯗꯨꯛ ꯐꯖꯕꯗꯨꯕꯨ ꯏꯆꯦꯅ ꯄꯨꯔꯥ ꯋꯥꯈꯜꯅ ꯃꯛꯁꯜꯂꯒꯅꯦ ꯃꯥꯏ ꯐꯤꯕꯝ ꯆꯛꯐꯝꯁꯦ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯑꯔꯨꯕ ꯁꯦꯔꯤꯌꯁ ꯁꯤꯟ ꯅꯝꯃꯛꯄꯗ ꯍꯦꯔꯣꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯟꯕ ꯁꯛꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯝꯃꯤꯗꯅ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡꯗꯨꯅꯤ ꯃꯉꯣꯟ ꯇꯥꯏꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯃꯥꯅ ꯃꯃꯥꯡ ꯆꯍꯤꯁꯤꯗꯒꯤꯅꯤꯀꯣ ꯑꯇꯣꯝꯕꯤꯁꯤꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯕ ꯂꯥꯛꯏꯕ ꯇꯥꯟꯅꯕ ꯂꯥꯛꯏꯕ ꯃꯥꯁꯦ ꯂꯩꯕ ꯈꯪꯗꯗꯅ ꯅꯣꯡꯃꯁꯨ ꯆꯠꯂꯒ ꯃꯆꯥꯅꯨꯄꯥꯅ ꯄꯥꯈꯪ ꯐꯥꯔꯛꯑꯕꯅꯤꯅꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯣꯏ ꯂꯩ ꯆꯠꯂꯒ ꯑꯇꯣꯝꯕꯤꯁꯤꯒꯤꯗ ꯉꯁꯥꯏꯒꯤ ꯂꯥꯎꯔꯕꯅꯦꯕ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯦ ꯑꯇꯣꯝꯕꯤꯁꯤꯅ ꯅꯍꯥꯟꯅꯤ ꯑꯉꯥꯡꯅꯦꯕꯀꯣ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯝꯗ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯧꯔꯒ ꯃꯄꯥꯝꯗ ꯑꯗꯨꯝ ꯊꯝꯕ ꯑꯁꯣꯝꯒꯤ ꯁꯥꯒꯩꯅ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯂꯝ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯂꯩꯈ꯭ꯔꯦꯕ ꯗꯨꯀꯥꯟꯒ ꯄꯨꯔꯥ ꯃꯥꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯡꯁꯨ ꯃꯣꯏꯒꯤ ꯂꯝꯗꯨꯗ ꯐꯝꯍꯟꯈ꯭ꯔꯦ ꯃꯥ ꯂꯣꯏ ꯄꯩꯁꯥ ꯊꯥꯗꯔꯒꯀꯣ ꯑꯗꯨꯏꯗꯤ ꯃꯥꯒꯤ ꯁꯣꯝꯗ ꯍꯦꯟꯒꯠꯂꯛꯀꯗꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯨꯝ ꯑꯅꯤ ꯄꯨꯊꯈꯤꯕꯗ ꯑꯁꯣꯝꯗ ꯂꯣꯏ ꯆꯥꯎꯊꯈ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯆꯠꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯣꯝꯗꯗꯤ ꯃꯃꯥꯗꯨꯅ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯋꯥꯈꯜꯅ ꯃꯛꯁꯜꯂ ꯂꯩꯔꯦ ꯇꯧꯕꯗꯗꯤ ꯃꯆꯥꯈꯩꯗꯨꯗꯤ ꯌꯦꯡꯉꯝꯄꯣꯟꯇꯦꯗꯅ ꯑꯗꯨꯅ ꯆꯠꯂꯒ ꯑꯇꯣꯝꯕꯤꯗꯨꯗ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯎ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯦ ꯂꯥꯎ ꯅꯪ ꯅꯃꯥꯆꯥ ꯅꯪꯒ ꯅꯆꯥꯒꯅ ꯆꯥꯔꯤꯕꯗꯣ ꯑꯩꯈꯣꯏ ꯕꯕꯥꯏ ꯃꯔꯟꯅꯤ ꯅꯪ ꯑꯅ ꯇꯧꯔꯀꯥꯟꯗ ꯂꯥꯎꯊꯠꯇꯅ ꯇꯧꯅꯔꯨꯔꯕꯅꯦꯕ ꯑꯃꯨꯛꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯎꯔꯕꯅꯦꯕ ꯑꯗꯩ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯄꯥꯁꯤꯒ ꯍꯦꯛꯇ ꯅꯝꯖꯟꯗꯅ ꯐꯨꯅꯗꯅ ꯀꯥꯡꯒꯟ ꯆꯩꯀꯣꯛ ꯊꯨꯗꯦꯛꯅꯗꯅ ꯅꯪꯅ ꯏꯃꯥꯕꯨ ꯁꯨꯛ ꯌꯥꯝ ꯋꯥꯍꯟꯕ ꯅꯪ ꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯕꯨ ꯅꯪ ꯀꯔꯤ ꯉꯥꯏꯍꯥꯛ ꯂꯧꯔꯨꯔꯦ ꯀꯣꯏꯔꯨꯔꯦ ꯍꯥꯏꯔꯗꯤ ꯇꯣꯛꯑꯣ ꯑꯗꯨꯁꯨ ꯅꯠꯇꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯁꯦ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯇꯨꯀꯠꯆꯩ ꯅꯪ ꯅꯁꯛꯇꯨꯕꯨꯗ ꯏꯄꯥ ꯑꯣꯏꯔꯁꯨꯅ ꯐꯨꯅꯗꯅ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯇꯩ ꯑꯃꯨꯛ ꯅꯨꯄꯤ ꯑꯍꯟꯁꯤꯒ ꯑꯇꯣꯝꯕꯤꯁꯤꯒꯅ ꯀꯃꯥꯏꯅ ꯇꯧꯅꯩꯗ ꯐꯣꯟꯁꯤꯗ ꯍꯥꯞꯀꯠꯅꯗꯣꯏꯕ ꯏꯁꯇꯦꯇꯁ ꯊꯝꯅꯗꯣꯏꯕ ꯑꯣꯛꯇꯕꯤ ꯃꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯗꯨ ꯇꯧꯕꯤ
ꯑꯗꯩ ꯅꯪꯗꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯗꯣ ꯅꯪ ꯅꯨꯄꯥꯅ ꯑꯩꯗꯤ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯂꯧꯔꯤꯃꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯈꯔ ꯍꯥꯏ ꯍꯦꯛꯇ ꯃꯕꯥꯅꯤꯁꯦ ꯑꯔꯣꯏꯕꯤꯅꯦꯕ ꯐꯣꯟꯁꯤꯗ ꯍꯨꯟꯅꯗꯅ ꯌꯣꯟꯅꯗꯅ ꯍꯦꯛꯇ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯃꯃꯥꯡꯗꯁꯨ ꯀꯦꯁ ꯇꯧꯅꯈ꯭ꯔꯕꯅꯤ ꯃꯣꯏꯁꯤ ꯈꯠꯅꯕ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯆꯠꯂꯒ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯤꯁꯦ ꯐꯨꯔꯨꯗꯅ ꯃꯌꯨꯝꯗꯨꯗ ꯆꯤꯡꯊꯣꯛꯑ ꯐꯨꯔꯨꯗꯅ ꯂꯩꯀꯥꯏ ꯌꯣꯝꯁꯤꯟꯅꯗꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯍꯤꯡꯗ ꯆꯠꯂꯒ ꯍꯦꯛꯇ ꯅꯨꯄꯤꯁꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯑꯣꯛꯇꯕꯤ ꯂꯝꯒꯤ ꯅꯨꯄꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯣꯛꯇꯕꯤꯅ ꯀꯣꯏꯂꯥꯎ ꯒꯥꯔꯤꯗꯩ ꯀꯨꯝꯕ ꯂꯥꯎꯔꯝꯃꯒ ꯀꯣ ꯃꯣꯏꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯑꯕ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯛꯅꯗꯅ ꯑꯗꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯄ ꯌꯥꯕ ꯊꯣꯛꯈ꯭ರೆ ꯑꯗꯩ ꯃꯣꯏꯅꯒ ꯁ꯭ꯇꯦꯇꯁꯇꯒ ꯊꯝꯅꯔꯤꯕ ꯋꯥꯍꯩ ꯒꯥꯁꯤꯗꯤ ꯍꯦꯛꯇ ꯇꯥꯕꯗꯅꯦ ꯈꯣꯏꯔꯤꯟꯁꯦ ꯅꯨꯄꯤ ꯋꯥꯍꯩꯅꯦꯕ ꯃꯥꯅ ꯁꯤ ꯍꯥꯏꯕꯅ ꯅꯨꯃꯤꯠ 10ꯅꯤ ꯅꯥꯗꯣꯏꯅꯤ ꯆꯥꯛꯀ ꯆꯥ ꯌꯥꯔꯣꯏ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯂꯣꯜꯂꯤꯕ ꯅꯨꯄꯤ ꯑꯅꯤꯃꯛꯁꯨ ꯋꯥꯏ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕꯗ ꯅꯨꯄꯥꯁꯤꯁꯨ ꯋꯥꯏ ꯃꯊꯥ ꯁꯥꯏ ꯍꯣꯏ ꯅꯨꯄꯤ ꯂꯣꯟꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥꯁꯦ ꯃꯊꯥ ꯁꯥꯒꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯑꯃꯨꯛ ꯍꯧꯖꯔꯒꯦꯀꯣ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯈꯛꯅꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯗꯨꯛ ꯊꯥꯡꯃꯩ ꯀꯟꯅ ꯀꯠꯂꯤꯉꯩꯗ ꯃꯥ ꯐꯅ ꯀꯨꯏꯅꯁꯨ ꯉꯥꯏꯔꯦ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯥꯅ ꯂꯥꯛꯏꯕ ꯂꯝꯁꯤꯁꯨ ꯃꯥꯁꯦ ꯋꯥꯈꯜ ꯉꯥꯎꯔꯒꯅꯤꯀꯣ ꯂꯥꯛꯏꯁꯦ ꯆꯍꯤꯁꯦ 93 94 ꯁꯨꯔꯅꯦꯕ ꯃꯥꯁꯦ ꯄꯨꯔꯥ ꯃꯪꯉꯒꯅꯤ ꯃꯥꯅ ꯐꯝꯃꯝꯃꯤꯁꯦ ꯑꯗꯨꯒꯗꯤ ꯀꯔꯤ ꯍꯥꯏ ꯃꯥꯁꯦ ꯅꯨꯄꯤ ꯂꯩ ꯃꯆꯥ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯃꯥꯁꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯗ ꯃꯥꯅ ꯉꯥꯎꯔꯦ ꯅꯨꯄꯤꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯁꯦ ꯁꯤꯗꯩ ꯅꯨꯡꯁꯤꯅꯕꯖꯥꯠꯅꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯂꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯇꯥꯔꯒ ꯑꯃꯨꯛ ꯆꯪꯉꯒ ꯂꯩꯕ ꯅꯥꯒꯥ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯅ ꯀꯨꯀꯤ ꯈꯨꯟ ꯃꯌꯥꯝ ꯂꯩꯔꯒ ꯂꯩꯕꯅꯤꯅ ꯆꯪꯕꯁꯦ ꯌꯥꯗꯕ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗꯤ ꯌꯥꯕ ꯑꯗꯨ ꯅꯨꯄꯥꯁꯤꯡꯅ ꯆꯠꯂꯒ ꯎꯅꯕꯁꯨ ꯌꯥꯗꯕ ꯑꯗꯨ ꯃꯁꯛꯇꯤ ꯈꯪꯅꯗ꯭ꯔꯤꯕ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗꯩ ꯈꯪꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 2023 ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯐꯣꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯤꯟꯅꯗꯅ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕ ꯑꯗꯩ ꯃꯥꯒꯤ ꯑꯋꯥꯕ ꯄꯩꯁꯥ ꯀꯣꯟꯅꯗꯕꯤ ꯂꯣꯏ ꯁꯥꯟꯅꯔꯒ ꯑꯉꯝꯕ 500 ꯑꯣꯏꯁꯨ 1000 ꯑꯣꯏꯁꯨ ꯖꯤꯄꯦꯗ ꯀꯥꯞꯇꯅ ꯂꯩꯇ ꯂꯥꯏꯔ ꯍꯪꯅꯗꯅ ꯇꯥꯟꯅꯗꯅ ꯉꯁꯤꯒꯤꯅ ꯅꯪꯅ ꯀꯔꯤ ꯆꯠꯇꯣꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯁꯨ ꯑꯩ ꯑꯉꯥꯡ ꯅꯥꯔꯦ ꯗꯥꯛꯇꯔ ꯄꯨꯈꯠꯂꯤ ꯑꯗꯩ ꯑꯗꯨ ꯑꯗꯥ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯥꯏꯅꯔ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯪꯒ ꯑꯩꯒꯁꯦ ꯐꯠꯇꯦ ꯅꯪꯁꯨ ꯅꯨꯄꯤ ꯂꯩ ꯁꯨꯃꯥꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯁꯦ ꯁꯣꯝꯗ ꯏꯆꯥꯈꯩꯅ ꯆꯤꯡꯅꯔꯦ ꯑꯗꯩ ꯂꯩꯀꯥꯏꯅꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯅꯔꯦ ꯅꯪꯒ ꯑꯩꯒ ꯅꯣꯡ ꯇꯧꯅꯕꯁꯨ ꯅꯠꯇꯦ ꯑꯀꯥꯏꯕ ꯃꯔꯤ ꯑꯃ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯏꯕꯥꯅꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯥꯅꯕꯅꯤ ꯃꯦꯁꯦꯖꯇꯁꯨ ꯑꯀꯥꯏꯕ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯃꯤꯅ ꯅꯪꯉꯣꯟꯗ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯅꯪꯅꯁꯨ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤ ꯑꯋꯥ ꯑꯅꯥ ꯍꯪꯕꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯂꯥꯟꯅ ꯍꯥꯏꯅꯕ ꯍꯧꯅꯔꯦ ꯂꯩꯀꯥꯏ ꯈꯨꯟꯁꯤꯗ ꯅꯨꯄꯥ ꯉꯥꯡꯅꯩꯅ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯌꯣꯛꯑꯒ ꯂꯩꯔꯒꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯁꯤ ꯑꯩꯁꯨ ꯅꯪ ꯀꯥꯏꯅꯕꯗ ꯋꯥꯗꯤ ꯋꯥꯅꯤ ꯑꯗꯨꯏꯁꯨ ꯑꯩ ꯈꯥꯡꯉꯒꯦ ꯑꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦꯕ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯉꯥꯎꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯝꯃꯦꯗꯅ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯇꯧꯔ ꯌꯦꯡꯅꯤ ꯑꯣꯐ ꯂꯩꯅꯤ ꯑꯗꯩ ꯐꯣꯟꯁꯦ ꯍꯥꯡꯉꯛꯑꯦꯗꯅ ꯊꯥ 2 ꯑꯍꯨꯝ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯡꯉꯛꯑꯒ ꯅꯨꯄꯥꯁꯤꯅ ꯇꯧꯕꯁꯦ ꯑꯃꯨꯛ ꯄꯥꯏꯔꯛꯄ ꯑꯗꯩ ꯅꯪ ꯑꯩ ꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯒꯅꯨ ꯑꯩ ꯉꯥꯎꯔ ꯂꯩꯍꯧꯔꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯁꯨ ꯅꯪ ꯂꯧꯒꯦ ꯍꯥꯏꯔꯛꯑꯣꯏ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯝ ꯅꯪꯁꯨ ꯅꯪ ꯅꯆꯥꯒ ꯌꯣꯛꯑꯣ ꯑꯩꯁꯨ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯍꯧꯗ꯭ꯔꯗꯤ ꯂꯩ ꯉꯝꯗ꯭ꯔꯦꯅ ꯍꯦꯛꯇ ꯃꯥꯁꯤꯅ ꯅꯨꯄꯤꯁꯤꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯐꯣꯟꯁꯦ ꯄꯥꯏꯕꯤꯕ ꯑꯗꯩ ꯁꯣꯝꯗ ꯏꯆꯥꯈꯩ ꯆꯥꯎꯔꯛꯑꯃꯤꯅ ꯉꯥꯡꯉꯦ ꯂꯩꯀꯥꯏꯅ ꯆꯤꯡꯅꯔꯦ ꯇꯣꯛꯑꯁꯤꯅ ꯑꯃꯨꯛ ꯍꯦꯛ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈꯤꯕ ꯑꯃꯨꯛ ꯍꯦꯛ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯃꯕꯥꯅꯤ ꯃꯔꯤꯁꯦ ꯐꯖꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯄꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗꯩꯗꯤ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯅꯨꯄꯤꯁꯦ ꯑꯝꯇꯪ ꯅꯪ ꯑꯩꯗꯤ ꯄꯨꯔꯥ ꯁꯤꯍꯧꯔꯅꯤ ꯁꯤꯅꯦꯕ ꯃꯥꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯁꯜꯂꯛꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯁꯤꯔꯅꯤ ꯑꯗꯣ ꯊꯥꯃꯨꯛ ꯐꯥꯔꯦ ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯑꯩ ꯍꯤꯡꯖꯒꯦ ꯑꯗꯨꯅ ꯃꯥꯁꯦ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯃꯥꯏ ꯃꯁꯛꯁꯨ ꯈꯪꯖꯒꯦ ꯃꯥꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯒꯅ ꯈꯤꯇꯪ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯀꯧꯕꯤꯔꯒ
ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯃꯥꯅ ꯂꯣꯏꯅꯔꯁꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯏꯕꯪ ꯊꯥꯗꯣꯛꯆꯈ꯭ꯔꯒꯦ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯩꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯩꯁꯦ ꯑꯗꯣ ꯂꯥꯛꯄ ꯃꯤꯗ ꯊꯤꯅ ꯅꯥꯟꯅꯗꯤ ꯉꯥꯡꯅꯤꯡꯗꯕ ꯑꯩꯅ ꯐꯖꯅ ꯇꯞꯊꯔꯦ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯍꯦꯜꯂꯦ ꯏꯁꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩ ꯏꯆꯥꯁꯨ ꯂꯩ ꯑꯗꯨꯅ ꯀꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯀꯥꯏꯅꯕ ꯇꯝꯕꯤꯔꯣ ꯃꯥꯏ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯔꯣ ꯑꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯁ ꯑꯩꯁꯦ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯩꯅꯤ ꯐꯠꯇꯦꯁꯨ ꯈꯪ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯥꯁꯦ ꯊꯃꯥꯁꯦ ꯉꯥꯎꯕꯅꯦꯃꯤ ꯄꯥꯈꯪꯅꯒ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯟꯕꯅꯒ ꯍꯦꯟ ꯄꯣꯟꯇꯦꯀꯣ ꯈꯤꯇꯪ ꯉꯥꯎꯕꯅꯦꯕ ꯃꯥꯁꯦ ꯆꯦꯜꯂꯛꯏꯗꯨꯅꯤꯅꯦ ꯂꯥꯞꯈ꯭ꯔꯕ ꯃꯥꯒꯤ ꯂꯝꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯟ ꯆꯦꯜꯂꯛꯏꯗꯨꯅꯦꯕ ꯋꯥꯡꯉꯨ ꯀꯨꯝꯕꯤ ꯑꯆꯣꯝ ꯃꯈꯥꯗꯩꯅꯦ ꯋꯥꯡꯉꯨ ꯀꯨꯝꯕꯤꯒꯤ ꯑꯃꯨꯛ ꯃꯈꯥꯗꯩꯅꯦ ꯃꯥ ꯂꯥꯛꯏꯕ ꯂꯝꯁꯦ ꯁꯨꯒꯨꯅꯨ ꯃꯈꯥ ꯑꯗꯨ ꯉꯥꯎꯔ ꯆꯦꯜꯂꯛꯑꯕꯅꯦꯕ ꯑꯗꯣ ꯑꯗꯨꯗꯩ ꯁꯤ ꯇꯥꯟꯅ ꯉꯟꯇꯥ ꯆꯦꯜꯂꯛꯏꯗꯣ ꯅꯨꯄꯤꯁꯦ ꯐꯣꯟ ꯄꯥꯏꯍꯟꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯤ ꯁꯥꯔ ꯇꯞ ꯇꯞꯅ ꯊꯥꯗꯣꯛꯄꯤꯌꯨ ꯅꯪ ꯁꯨꯃꯥꯏꯅ ꯃꯥ ꯈꯪꯇꯥ ꯊꯥꯗꯣꯛꯑꯗꯤ ꯃꯤꯁꯦ ꯁꯨꯏꯁꯥꯏꯠ ꯇꯧꯔ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯣꯖꯥ ꯑꯩ ꯀꯩꯗꯧꯒꯦ ꯅꯨꯄꯤꯗꯣ ꯐꯣꯟ ꯇꯧꯔꯒ ꯀꯩꯅꯣ ꯑꯝꯇ ꯍꯪꯒꯦ ꯃꯥ ꯑꯅ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯔꯦꯕ ꯐꯣꯟꯁꯦ ꯇꯧꯔꯦ ꯑꯩꯅ ꯔꯦꯀꯣꯔꯠꯁꯦ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯁꯥꯏ ꯀꯃꯥꯏ ꯇꯧꯕꯅꯣꯅꯦ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦꯅꯦ ꯁꯤ ꯇꯥꯟꯅ ꯆꯦꯜꯂꯦꯅꯦ ꯅꯍꯥꯛꯀꯤ ꯐꯣꯟ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅꯅ ꯑꯩꯁꯨ ꯋꯥꯏ ꯑꯗꯨ ꯑꯩꯁꯦ ꯅꯨꯄꯥ ꯉꯥꯡꯅꯔꯦꯅ ꯌꯥ ꯂꯥꯎꯅꯔꯦ ꯑꯗꯨ ꯏꯆꯥꯈꯩꯁꯨ ꯁꯥꯎꯔꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯅ ꯑꯗꯨ ꯃꯥꯗꯣ ꯑꯩ ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯝꯇ ꯎꯕꯁꯨ ꯅꯠꯇꯦ ꯑꯝꯇ ꯎꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯋꯥ ꯅꯥꯕꯨꯗꯤ ꯁꯥꯏꯌꯦ ꯃꯥꯗꯣ ꯐꯩꯌꯦ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯑꯉꯝꯕ ꯄꯥꯡꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯃꯥ ꯁꯔꯨꯛ ꯌꯥꯕꯤꯌꯦ ꯑꯗꯨ ꯕꯨ ꯃꯔꯤꯁꯦ ꯐꯔꯛꯑꯣꯏ ꯑꯩꯁꯨ ꯅꯍꯥꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯕꯗꯅꯥꯝ ꯆꯥꯏ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯒꯦ ꯑꯗꯨꯝ ꯈꯟꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯦꯟꯖꯜꯂꯛꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯐꯅ ꯎꯗ꯭ꯔꯦ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯑꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯑꯣꯞ ꯊꯝꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯄꯥꯝꯁꯨ ꯀꯟꯅ ꯁꯨꯕ ꯑꯗꯨ ꯏꯆꯥꯁꯤꯡꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯣ ꯑꯩꯁꯨ ꯃꯥ ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯤꯡꯉꯦ ꯑꯩꯅ ꯐꯣꯟ ꯑꯣꯐ ꯊꯝꯕꯗ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯆꯥꯈꯩꯁꯦ ꯑꯩꯅ ꯊꯥꯛꯇꯅ ꯀꯅꯥꯅ ꯊꯥꯛꯀꯅꯤ ꯑꯩ ꯑꯃꯒ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯏꯆꯥꯈꯩꯁꯦ ꯌꯦꯡꯍꯧꯒꯅꯤ ꯑꯗꯨꯅ ꯂꯩꯇꯕꯒꯤ ꯃꯩꯁꯥꯅꯦ ꯉꯥꯎꯔꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯐꯪꯉꯒ ꯃꯥꯕꯨ ꯐꯪꯖꯔꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯁꯥꯗꯅ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯂꯣꯏꯔꯛꯄꯗ ꯁꯥꯕꯗꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯕꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒꯅꯤꯅ ꯐꯅ ꯎꯕꯤꯗꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯔꯦꯀꯣꯔꯠꯇꯣ ꯊꯥꯕꯤꯔꯦꯕ ꯑꯩ ꯋꯥꯔꯤ ꯃꯉꯣꯟꯗ ꯃꯥꯅ ꯁꯤ ꯍꯥꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯃꯇꯝꯁꯨ ꯂꯩꯇꯕ ꯑꯗꯩ ꯑꯗꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯝ ꯇꯟꯕ ꯑꯗꯨ ꯔꯦꯀꯣꯔꯠꯇꯣ ꯑꯣꯏꯅ ꯊꯥꯕꯤꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯐꯣꯟꯁꯦ ꯀꯅꯥꯝꯇꯒꯤ ꯕ꯭ꯂꯣꯛ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯩꯁꯦ ꯀꯅꯥꯝꯇꯒꯤ ꯕ꯭ꯂꯣꯛ ꯇꯧꯗ꯭ꯔꯤ ꯑꯩ ꯑꯗꯨꯒ ꯀꯦꯁꯀꯤ ꯀꯩꯒꯤ ꯃꯥꯏ ꯑꯃꯣꯟꯅꯤ ꯃꯥꯏ ꯗꯔꯀꯥꯔ ꯇꯧꯅꯔꯝꯃꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯄ ꯑꯗꯨꯝꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯏ ꯅꯝꯕꯔꯁꯦ ꯂꯣꯏ ꯕ꯭ꯂꯣꯛ ꯇꯧꯁꯟꯕꯅꯦꯕꯀꯣ ꯑꯗꯩ ꯋꯥꯆꯞꯇ ꯑꯃꯨꯛ ꯊꯥꯖꯔꯛꯇꯣꯏꯕ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯝꯇꯗꯤ ꯀꯧꯕꯤꯌꯣ ꯑꯗꯨ ꯇꯧꯕꯤꯌꯣꯅ ꯁꯨꯝꯅꯦꯕ ꯑꯗꯨ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯉꯥꯎꯋꯦ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕ ꯉꯥꯎꯋꯦ ꯍꯥꯏꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯂꯥꯞꯊꯣꯛꯏꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒ ꯂꯩꯇꯕꯗꯨꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯇꯥꯟꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯃꯥꯁꯨ ꯁꯥꯟꯅꯔꯝꯃꯒ ꯅꯨꯄꯤꯅꯤꯅ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦ ꯁꯨꯝ ꯍꯥꯏꯅꯕꯤꯔꯛꯑꯕꯅꯤꯅ ꯃꯥ ꯂꯥꯞꯊꯣꯛꯆꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯉꯛꯁꯨ ꯉꯛꯈ꯭ꯔꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯕ ꯏꯆꯥ ꯏꯊꯟꯗꯀꯣ ꯑꯗꯩꯗꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯃꯈꯛ ꯂꯥꯛꯑꯦꯀꯣ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯋꯥꯡ ꯆꯥꯎꯗꯅ ꯑꯗꯣ ꯃꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯃꯣꯏ ꯍꯦꯛ ꯀꯣꯏꯅꯔꯤꯕ ꯑꯅꯤꯁꯦ ꯌꯥꯅꯈ꯭ꯔꯗꯤ ꯀꯅꯥꯝꯇ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯑꯗꯣ ꯌꯥꯅꯔꯛꯇ꯭ꯔꯕ ꯎꯅꯕው ꯌꯥꯅꯔꯣꯏ ꯂꯥꯟꯅꯤ ꯂꯥꯟꯖꯥꯎꯅꯤ ꯂꯥꯛꯇꯣꯏꯁꯦ ꯂꯥꯟ ꯄꯤꯛ ꯅꯠꯇꯦ ꯍꯥꯏꯖꯕꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯂꯩ ꯁꯦꯟꯇꯔꯗ ꯂꯩ 4 ꯆꯥꯏ ꯃꯥꯏꯁꯦ ꯃꯆꯥ 3ꯅꯤ ꯍꯟꯖꯟ ꯂꯩꯔꯦ ꯁꯦꯟꯇꯔꯁꯦ ꯍꯟꯖꯟ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯃꯥꯅꯁꯨ ꯂꯣꯏ ꯍꯣꯠꯅꯩ ꯏꯃꯨꯡꯁꯦ ꯆꯍꯤ 3 ꯅꯨꯄꯥ ꯑꯃꯈꯛꯀꯣ ꯃꯥꯒ ꯅꯨꯄꯤꯁꯨ ꯂꯩ ꯅꯨꯄꯥꯁꯦ ꯆꯍꯤ 3 ꯐꯥꯔꯦꯕ ꯅꯨꯡꯁꯤꯅꯔꯛꯄꯁꯦ
ꯃꯥꯁꯨ ꯋꯥꯃꯜꯂꯛꯄꯒ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯅꯩꯕꯒ ꯅꯤꯁꯥ ꯆꯥꯔꯒ ꯑꯗ ꯐꯥꯔꯦꯒ ꯄꯨꯂꯤꯁꯇ ꯂꯥꯛꯎꯒ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯗ ꯂꯥꯛꯎꯒ ꯑꯗ ꯇꯥ ꯂꯩꯔꯝꯃꯦꯒ ꯌꯥꯝ ꯋꯥꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯁꯨ ꯋꯥꯠꯁꯜꯂꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯄꯥꯡꯕꯤꯔꯦꯕ ꯇꯣꯉꯥꯟꯕꯒ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯔꯛꯄ ꯃꯕꯥꯅꯤꯁꯦ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯆꯥꯈꯩ ꯆꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯦ ꯅꯪꯒꯤꯁꯨ ꯅꯨꯄꯤ ꯂꯩ ꯑꯗꯨꯅ ꯑꯩꯁꯦ ꯏꯆꯥꯈꯩꯅꯁꯨ ꯁꯨꯝ ꯆꯤꯡꯅꯔꯦ ꯀꯩꯅꯣꯝ ꯈꯠꯅꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯣꯡꯈꯠꯂ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯥ ꯆꯥꯎꯈꯠꯂꯛꯑꯃꯤꯅ ꯑꯩ ꯁꯤꯒꯨꯝꯕ ꯃꯣꯏꯗ ꯆꯤꯡꯅꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯑꯝꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯕꯥꯅꯤ ꯍꯣꯏ ꯉꯥꯎꯃꯤꯟꯅꯔꯨꯔꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯣ ꯑꯩꯁꯨ ꯐꯠꯇ꯭ꯔꯕ ꯏꯄꯨꯔꯣꯏꯕꯁꯨ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯨꯝ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯏꯆꯥꯈꯩꯒꯤ ꯍꯣꯠꯅꯍꯧꯔꯒꯦꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯤ ꯅꯪ ꯂꯧꯔꯁꯨ ꯂꯧꯒꯦ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯌꯥꯖꯗꯕꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯍꯨꯟꯗꯣꯛꯑꯝꯕ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯨꯔꯒ ꯅꯨꯡꯁꯤꯅꯔꯨꯔꯒ ꯅꯨꯄꯤ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯄꯤꯁꯦ ꯁꯥꯟꯅ ꯄꯣꯠꯇꯣꯝ ꯀꯟꯕꯤꯕ ꯑꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯁꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯑꯗꯩꯗꯤ ꯐꯣꯟ ꯇꯧꯁꯜꯂꯛꯀꯅꯤ ꯅꯨꯄꯤꯁꯦ ꯑꯣꯞ ꯊꯝꯖꯤꯜꯂ ꯈꯥꯡꯕ ꯑꯗꯩꯗꯤ ꯃꯆꯥꯒꯤꯗ ꯇꯧꯁꯜꯂꯛꯀꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯊꯕꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯃꯈꯛ ꯇꯧꯋꯦꯕ ꯑꯗꯨꯗ ꯆꯠꯄꯗ ꯑꯣꯐꯤꯁ ꯃꯌꯥꯗꯣ ꯉꯥꯏꯔꯝꯒꯅꯤ ꯑꯗꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯝꯒꯅꯤ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯀꯅꯤ ꯃꯉꯣꯟꯁꯦ ꯐꯨꯕ ꯑꯣꯐꯤꯁꯇꯐꯥꯎ ꯍꯥꯟꯅ ꯌꯥꯅꯔꯤꯉꯩꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯌꯣꯠꯆꯩꯅꯐꯥꯎ ꯀꯜꯂꯕ ꯃꯉꯣꯟꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯁꯦ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯒ ꯍꯪꯀꯠ ꯍꯟꯇꯥ ꯊꯧꯅꯤ ꯈꯣꯡꯖꯤꯜꯂꯛꯀꯅꯤ ꯑꯗꯨ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯩ ꯀꯥꯔꯁꯦ ꯈꯥꯝꯖꯤꯜꯂꯒ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯁꯦ ꯇꯨꯝꯃꯒ ꯂꯩꯅꯤ ꯒꯥꯔꯤꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯑꯁ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯑꯗꯩ ꯃꯉꯣꯟꯗꯒꯁꯦ ꯃꯥꯅ ꯑꯣꯐꯤꯁ ꯆꯠꯄꯁꯤꯗ ꯋꯥꯔꯤ ꯁꯥꯈꯤꯁꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯌꯥꯗꯕꯩ ꯃꯉꯣꯟꯗꯒ ꯒꯥꯔꯤꯅꯒ ꯊꯣꯡꯒꯦꯒ ꯇꯧꯔꯒ ꯃꯥꯅꯒ ꯊꯩꯗꯣꯛꯑꯒ ꯌꯨꯝꯂꯛꯇꯒ ꯆꯦꯟꯁꯤꯟꯕ ꯃꯝꯃꯒ ꯑꯣꯏꯅ ꯃꯤꯅꯒ ꯊꯤꯜꯍꯜꯂꯛꯄ ꯑꯗꯩ ꯎꯅꯔꯨꯁꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯅ ꯌꯥꯗꯕꯒꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯤ ꯑꯗꯩ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯕꯗꯅꯥꯝꯁꯤꯅ ꯑꯔꯣꯏꯕꯤꯗ ꯍꯧꯔꯛꯑꯕ ꯃꯥꯗꯤ ꯑꯗꯨꯅꯤ ꯃꯥꯗꯤ ꯑꯗꯥꯅꯦ ꯅꯨꯄꯤꯁꯤ ꯋꯥꯔꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯠꯍꯟꯕꯤꯔꯛꯀꯅꯨ ꯑꯩ ꯏꯆꯥꯌꯣ ꯑꯝꯇ ꯍꯤꯡꯖꯒꯦꯅ ꯂꯥꯛꯏꯅꯦꯕ ꯁꯤ ꯌꯦꯡꯉꯣ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯌꯥꯅꯔꯤꯉꯩꯗ ꯌꯥꯅꯕ ꯋꯥꯅꯤ ꯌꯥꯅꯔꯛꯇ꯭ꯔꯗꯤ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯈꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯋꯥꯃꯟꯕꯒ ꯀꯩꯒ ꯅꯨꯄꯥꯁꯤꯒ ꯇꯤꯟꯅꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯛꯄꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯆꯥꯈꯩꯒꯤ ꯃꯥꯅ ꯑꯗꯨꯕꯨꯗꯤ ꯐꯩ ꯃꯥꯅ ꯂꯥꯞꯊꯣꯛꯆꯔꯛꯏꯁꯤꯕꯨꯗꯤ ꯑꯗꯣ ꯅꯨꯡꯁꯤꯍꯧꯕ ꯃꯤꯗꯨꯅꯗꯤ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯍꯧꯕ ꯑꯗꯨꯒ ꯂꯥꯞꯊꯣꯛꯄ ꯉꯝꯈꯤꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯀꯩꯝꯇ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯂꯩꯇꯕ ꯁꯤꯅꯦꯕ ꯇꯧꯅꯔꯤꯁꯦꯀꯣ ꯑꯗꯣ ꯅꯨꯄꯥꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯤ ꯑꯃꯨꯛ ꯅꯨꯄꯤꯅ ꯀꯩꯁꯨ ꯇꯧꯕ ꯁꯨꯃꯥꯏꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯅꯨꯄꯥꯗꯒꯤ ꯂꯝꯕꯤꯗ ꯊꯠꯄ ꯈꯣꯠꯄ ꯑꯗꯩ ꯃꯤꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕ ꯐꯣꯟꯗ ꯇꯤꯇꯤ ꯉꯥꯡꯉꯛꯄ ꯊ꯭ꯔꯦꯠ ꯇꯧꯕꯁꯦ ꯉꯝꯗꯦ ꯑꯗꯣ ꯅꯨꯄꯤꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯤꯗꯗꯤ ꯌꯥꯝ ꯇꯧꯏꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯏ ꯅꯨꯄꯥꯅ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯅꯕ ꯅꯨꯄꯥꯁꯤꯒ ꯇꯣꯛꯅꯔꯦꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯅꯨꯡꯗꯣ ꯂꯣꯏ ꯍꯥꯞꯀꯠꯂꯛꯄ ꯅꯨꯄꯥꯁꯤꯅꯀꯣ ꯆꯨꯝꯅ ꯀꯥꯞꯃꯤꯟꯅꯈꯤꯕꯅꯤꯀꯣ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯀꯥꯞꯃꯤꯟꯅꯈꯤꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯑꯃꯨꯛ ꯈꯠꯅꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯛꯏꯁꯦ ꯅꯪꯅ ꯌꯥꯕꯩ ꯅꯠꯇ꯭ꯔ ꯅꯕꯥꯅꯤ ꯀꯣꯏꯅꯔꯤ ꯑꯗꯨ ꯇꯧꯔꯦꯅ ꯑꯗꯩ ꯑꯃꯨꯛ ꯐꯖꯅꯁꯨ ꯎꯗ꯭ꯔꯦꯗꯅꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯒꯤ ꯃꯥꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯈ꯭ꯔꯃꯤ ꯑꯗꯨ ꯍꯣꯇꯦꯜꯗ ꯑꯗꯨ ꯇꯧꯈ꯭ꯔꯃꯤ ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯛꯄ ꯑꯗꯩ ꯅꯨꯄꯥꯗꯨꯗꯒꯁꯦ ꯚꯤꯗꯤꯑꯣ ꯂꯩ ꯌꯦꯡꯒꯦꯔꯣ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯧꯔꯣ ꯅꯪꯕꯨ ꯂꯧꯕꯕꯨ ꯉꯝꯗꯣꯔꯤꯕ ꯅꯨꯄꯤꯁꯤꯕꯣ ꯒꯥꯏꯅꯒ ꯇꯣꯛꯅꯍꯧ ꯒꯥꯏꯅꯒ ꯅꯨꯄꯥꯁꯤꯗꯕꯨ ꯍꯦꯛ ꯊꯥꯖꯤꯟꯕꯤꯔꯛꯄ ꯀꯣꯏꯅꯩꯕ ꯅꯨꯄꯥꯁꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄꯨꯔꯥ ꯅꯨꯄꯤꯁꯦ ꯇꯦꯟꯁꯟ ꯂꯩꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯑꯗꯣ ꯅꯨꯄꯤꯁꯤꯅꯗꯤ ꯀꯔꯤꯝꯐꯧ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯅꯨꯡꯁꯤꯅꯕꯗꯪꯅꯤ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯇꯧꯅꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯌꯦ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯤꯌꯨꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯑꯅꯦꯕ ꯃꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗꯣ ꯆꯩꯔꯛꯇꯣꯏꯕ ꯉꯥꯡꯇꯣꯏꯕ ꯋꯥꯔꯤꯗꯣ ꯂꯣꯏ ꯈꯪꯈꯤꯗꯣꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗꯅꯦꯕ ꯍꯥꯏꯐꯝꯁꯦ ꯑꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩ ꯊꯤꯅ ꯉꯥꯡꯗꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯦ ꯍꯥꯏꯁꯦ ꯐꯣꯇꯣ ꯂꯧꯗꯧ ꯑꯗꯩꯗꯤ ꯀꯩꯒꯤ ꯅꯨꯄꯤꯁꯤ ꯅꯪꯅ ꯑꯗꯨ ꯇꯧꯈ꯭ꯔꯃꯦꯗꯥ ꯇꯧꯈ꯭ꯔꯃꯦꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯊꯥꯏ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯒꯥꯏꯅ ꯑꯩ ꯍꯥꯏꯗꯦꯕꯀꯣ ꯕꯨꯡꯉꯣ ꯀꯩꯒꯤꯅꯣꯅꯦꯍꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅꯩꯌꯦ ꯑꯗꯣ ꯃꯤꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯀꯩꯗ ꯀꯦꯁ ꯇꯧꯔꯛꯑꯗꯤ ꯅꯪ ꯖꯦꯜ ꯆꯪꯉꯣꯏꯗ꯭ꯔꯥ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯋꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯅꯨ ꯈꯣꯠꯅꯨꯀꯣꯅ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯇꯞꯅ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯔꯤꯁꯨ ꯊꯝꯅꯈ꯭ꯔꯦ ꯑꯅꯤꯔꯛ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯒ ꯀꯩꯗꯧꯈꯤꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ ꯑꯗꯣ
ꯃꯥ ꯑꯩꯅ ꯂꯩꯊꯣꯛꯑꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯣꯏꯁꯜꯍꯪꯉꯛꯑꯦꯕ ꯅꯨꯄꯥꯗꯨꯅꯀꯣ ꯑꯗꯩ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯏꯕꯦꯝꯃ ꯅꯣꯏ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯅꯦꯗ ꯑꯗꯨꯅ ꯃꯤ ꯃꯊꯃꯣꯏꯁꯦ ꯆꯥꯛꯏꯅꯦ ꯍꯥꯏꯕꯗ ꯀꯥꯏꯗꯩ ꯋꯥꯅ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯤ ꯑꯗꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯅꯨꯄꯥꯅꯁꯨ ꯁꯣꯛꯇꯦꯅ ꯆꯦꯟꯕ ꯀꯣꯡꯒꯥꯏ ꯑꯃ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯣꯛꯇꯦꯅ ꯆꯦꯟꯕ ꯀꯣꯡꯒꯥꯏ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅ ꯑꯗꯩ ꯑꯃꯒꯤꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯀꯩꯅꯣ ꯅꯨꯡꯁꯤꯅꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯣꯛꯅꯈꯤꯕꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯦꯠꯇꯅ ꯃꯉꯣꯟꯁꯤꯗ ꯑꯀꯟꯕ ꯑꯊꯤ ꯋꯥꯍꯩ ꯍꯥꯏꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯀꯩꯗ ꯊꯥꯖꯤꯜꯂꯛꯇꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯇꯅ ꯑꯩꯅ ꯂꯧꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯁꯤꯗꯤꯅ ꯂꯣꯏ ꯁꯟꯗꯣꯛꯇꯅ ꯃꯥꯁꯤ ꯌꯣꯜꯂꯛꯇꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯗꯒ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛ ꯍꯥꯏꯔꯝꯗꯅ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂ ꯅꯥꯕꯤꯅꯦꯕ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯗꯨꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯅ ꯐꯣꯟꯗꯒ ꯌꯥꯝ ꯍꯥꯞꯀꯠꯂꯛꯏ ꯁ꯭ꯇꯦꯇꯁꯇ ꯀꯩꯗ ꯃꯃꯥꯗꯣ ꯑꯩꯅ ꯑꯗꯨꯁꯨ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯨ ꯈꯣꯠꯅꯅꯨ ꯅꯣꯏ ꯃꯈꯥ ꯇꯥꯅꯔꯅꯨ ꯈꯣꯠꯅꯔꯅꯨꯅ ꯑꯗꯨ ꯁꯨꯝꯕꯁꯦ ꯌꯥꯝ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤ ꯃꯧ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯐꯖꯅ ꯊꯣꯛꯏꯀꯣ ꯐꯖꯅ ꯊꯣꯛꯏ ꯍꯟꯗꯛ ꯐꯣꯟ 3ꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤ ꯈꯛꯇꯪꯗ ꯂꯥꯛꯑꯝꯃꯤꯁꯦꯀꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯩ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦꯕ ꯍꯥꯏꯕꯗꯤ ꯃꯧ ꯀꯌꯥ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯩ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯨ ꯐꯖꯅ ꯅꯨꯄꯤ ꯊꯤꯔꯤꯀꯣ ꯍꯧꯖꯤꯛ ꯐꯖꯅ ꯆꯦꯜꯂꯤ ꯅꯨꯄꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯤꯅꯅꯦ ꯃꯣꯏꯁꯦ ꯅꯨꯄꯤꯒꯤ ꯃꯌꯨꯝꯁꯦ ꯌꯥꯎꯉꯤꯜꯂ ꯂꯩꯕ ꯄꯨꯔꯥ ꯆꯍꯤ 10 ꯁꯨꯔꯦ ꯅꯨꯄꯤꯁꯤꯒꯤ ꯍꯟꯇꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯈꯟꯅꯔꯝꯃꯒ ꯂꯥꯛꯑꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯦꯕ ꯀꯔꯃ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯤ ꯃꯃꯥ ꯃꯄꯥꯐꯧ ꯁꯤꯐꯧ ꯆꯪꯅꯔꯔꯣꯏꯗꯕꯅꯦ ꯃꯆꯟ ꯅꯨꯄꯤ ꯂꯣꯡꯕ ꯃꯅꯥꯎꯄꯥ ꯂꯣꯡꯕ ꯑꯝ ꯆꯠꯇ꯭ꯔꯕꯅꯦ ꯑꯗꯩ ꯃꯣꯏ ꯃꯈꯨꯔꯥ ꯁꯤꯕ ꯈꯣꯠꯄ ꯃꯣꯏ ꯁꯥꯒꯩꯗꯨꯅ ꯑꯝꯇ ꯕꯥꯇꯣꯟ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯝꯗ ꯂꯩꯔꯦ ꯅꯨꯄꯥꯁꯤꯅ ꯁꯨ ꯅꯣꯝꯗꯅꯀꯣ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯦ ꯍꯥꯏ ꯅꯨꯄꯥꯗꯨꯗꯣ ꯅꯨꯄꯤꯁꯦ ꯃꯆꯥꯁꯨ 3 ꯂꯩꯕ ꯃꯆꯥꯁꯨ ꯀꯩꯅꯣ ꯆꯥꯎꯕ ꯌꯥꯎꯔꯦꯕ ꯃꯣꯏꯗꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕꯒ ꯌꯥꯎꯔꯦꯕ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯦ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯆꯦꯜꯂꯒ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯂꯣꯠꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯣꯏ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯑꯗꯣ ꯃꯣꯏꯁꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃꯕꯨꯗꯤ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯌꯥꯝ ꯄꯥꯜꯂꯤ ꯑꯗꯩ ꯑꯃꯅ ꯀꯩꯅꯣ ꯃꯆꯥ 2 ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯁꯨ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯄꯥꯝ ꯆꯧꯒꯦꯅ ꯆꯠꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨꯒ ꯃꯄꯥꯝꯗꯁꯨ ꯍꯜꯂꯛꯇꯦ ꯇꯧꯔꯒ ꯃꯄꯥꯝꯗꯁꯨ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯣꯏꯗꯤ ꯅꯨꯄꯥꯗꯣ ꯈꯨꯟꯁꯨ ꯊꯪꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯨꯝꯗꯗꯤ ꯄꯨꯁꯜꯂꯒꯗꯤ ꯂꯩꯇꯦ ꯍꯥꯏ ꯅꯨꯄꯤꯗꯣ ꯑꯗꯩ ꯑꯃꯅ ꯁꯤꯁꯨ ꯃꯣꯏ ꯌꯥꯎꯑꯣꯡ ꯆꯍꯤ 2ꯗꯤ ꯐꯥꯔꯦ ꯍꯥꯏ ꯑꯗꯣ ꯅꯨꯄꯥ ꯃꯁꯥꯅ ꯇꯧꯔꯛꯏꯅꯤ ꯁꯤꯁꯨ ꯃꯆꯥ 2 ꯂꯩ ꯍꯥꯏ ꯑꯗꯣ ꯅꯨꯄꯤꯁꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯧꯒꯦꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯍꯧꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯄꯥꯈꯪꯅꯦ ꯍꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯃꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯩ ꯑꯃꯅ ꯃꯥꯏ ꯅꯨꯄꯤꯅ ꯂꯥꯛꯑꯦ ꯁꯤꯒꯤꯅ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒ ꯍꯧꯖꯤꯛꯁꯦ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯨ ꯁꯥꯎꯗꯅ ꯃꯄꯥꯝꯒꯤ ꯃꯤꯈꯩꯅ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯌꯦꯕ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯕꯈꯩ ꯆꯦꯟ ꯆꯣꯡꯕꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯏꯕꯀꯣ ꯑꯗꯩ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯃꯈꯛ ꯊꯦꯡꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯅꯤꯃꯛꯁꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯑꯗꯨꯝ ꯍꯩ ꯍꯣꯠꯅꯕ ꯀꯜꯂꯒ ꯍꯩꯔꯒꯁꯨ ꯍꯧꯔꯛꯄ ꯑꯉꯥꯡꯅꯦꯕ ꯑꯅꯤꯃꯛꯁꯦꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯁꯥꯁꯦ ꯂꯣꯏ ꯊꯝꯅꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯁꯨ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯔꯒ ꯃꯄꯥꯁꯤꯅ ꯊꯕꯛꯀ ꯇꯧꯔꯒ ꯌꯥꯝ ꯀꯦꯅ ꯃꯧꯅ ꯐꯖꯅ ꯌꯣꯛꯂꯛꯄ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯃꯥꯁꯦ ꯏꯁꯥꯒꯤ ꯑꯩꯗꯤ ꯁꯤ ꯑꯣꯏꯅꯤꯒ ꯂꯩꯖꯕ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯃꯣꯏꯅꯤꯗꯣ ꯃꯇꯝ ꯆꯥꯗꯅ 12 ꯊꯥꯔꯕ ꯃꯇꯨꯡꯒꯤ ꯂꯩꯅꯕꯁꯤꯗ ꯆꯦꯜꯂꯦꯕ ꯑꯗꯨ ꯆꯦꯟꯕꯗꯩ ꯑꯗꯨꯝ ꯅꯨꯄꯤꯁꯨ ꯃꯄꯥꯅ ꯁꯥꯎꯅꯤꯡꯗꯅ ꯏꯟꯊꯣꯛꯈ꯭ꯔꯕ ꯏꯀꯥꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯤꯜꯂꯛꯑꯅꯣꯅ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯀꯣꯂꯦꯖ ꯇꯝꯊꯔꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯀꯥꯟꯗ ꯃꯣꯏꯅꯤꯁꯦ ꯌꯨꯝ ꯄꯥꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯁꯦꯟꯅꯤꯅ ꯍꯩꯅꯔꯛꯇꯕ ꯆꯥꯅꯔꯛꯇꯕ ꯑꯗꯩ ꯅꯨꯄꯤꯁꯨ ꯂꯥꯏꯔꯤꯛ ꯂꯣꯏ ꯇꯝꯅꯤꯡꯉꯛꯄ ꯑꯩꯁꯦ ꯂꯣꯏ ꯁꯣꯏꯔꯦꯀꯣ ꯑꯩꯁꯦ ꯃꯥꯡꯉꯦꯀꯣꯅ ꯈꯜꯂꯛꯄꯗꯩ ꯅꯨꯄꯥꯁꯨ ꯃꯥꯏ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯑꯣꯟꯖꯔ ꯂꯩꯈꯤꯕ ꯅꯨꯄꯤꯁꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯝꯕꯗꯒꯤꯅꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯂꯩꯈꯠꯂꯛꯇꯅ ꯅꯨꯄꯤꯁꯤꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯃꯕꯥꯅꯤ ꯃꯆꯤꯟꯒ ꯈꯣꯝꯃ ꯈꯠꯅꯗꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯒꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦ ꯆꯠꯈꯤꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅꯤꯁꯦ ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯍꯟꯖꯟꯅꯍꯜꯂꯁꯦ ꯂꯩꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯣꯏꯅꯔꯦ ꯌꯧꯅꯔꯦ ꯃꯥꯁꯇꯔ ꯂꯣꯏꯅꯔꯦ ꯑꯗꯣ ꯅꯨꯄꯥꯁꯨ UPSC ꯊꯥꯅꯦꯅ ꯃꯄꯥꯟꯗꯒ ꯑꯦꯛꯖꯥꯝꯒ ꯇꯧꯗꯅ ꯇꯨꯏꯁꯟꯒ ꯇꯧꯗꯅ ꯂꯩꯔꯨꯏ ꯑꯅꯤꯃꯛꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏ ꯑꯅꯤꯗꯣ ꯑꯗꯨꯝ ꯁꯤꯡꯅꯕ ꯆꯦꯂꯦꯟꯖꯤꯡ ꯃꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯆꯍꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯃꯥꯁꯇꯔ ꯇꯧꯕ ꯆꯍꯤ 6 ꯑꯝꯇ ꯀꯔꯤꯝ ꯐꯥꯎꯅꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯐꯥꯎ ꯂꯩꯅꯗ꯭ꯔꯦꯕ ꯅꯨꯄꯤꯗꯨꯁꯨꯅꯦ ꯁ꯭ꯄꯦꯛ ꯑꯃꯒ ꯎꯞꯄꯒ ꯋꯥꯡ ꯆꯥꯎꯔ ꯃꯁꯪ ꯃꯁꯥ ꯉꯧꯔꯣꯛ ꯉꯧꯔꯒ ꯌꯥꯝ ꯐꯖꯩꯌꯦ
ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯣ ꯌꯥꯎꯋꯦ ꯃꯉꯣꯟꯗꯀꯣ ꯂꯥꯏꯔꯤꯛꯇ ꯄꯥꯔ ꯂꯩꯕ ꯃꯤ ꯌꯥꯝ ꯂꯦꯝꯃꯦ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯗꯦ ꯅꯨꯄꯥꯗꯨꯁꯨꯅꯦ ꯁ꯭ꯄꯦꯡꯒ ꯎꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎꯒ ꯁꯤꯠ ꯅꯥꯜꯂꯒ ꯌꯥꯝ ꯊꯤ ꯂꯦꯝꯃꯦ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯗꯣ ꯍꯟꯖꯟꯅꯕꯗꯤ ꯀꯩꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯃꯥꯏ ꯑꯗꯨꯝ ꯂꯣꯏꯁꯟꯅꯔꯒꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯏꯔꯤꯛꯇ ꯌꯨꯝ ꯄꯥꯜꯂꯨꯔꯒꯁꯨ ꯂꯥꯏꯔꯤꯛꯇ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯃꯤ ꯂꯩꯌꯦꯕ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯥꯡꯍꯟꯗꯕꯗꯣ ꯃꯣꯏ ꯑꯅꯤꯅ ꯃꯥꯏ ꯃꯇꯝ ꯆꯥ ꯐꯖꯅ ꯑꯃꯁꯨ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯒ ꯐꯖꯅ ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯈꯣꯠꯅꯦꯅ ꯑꯃꯁꯨ ꯍꯣꯠꯅꯗꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯈꯤꯕ ꯌꯨꯝ ꯃꯇꯝ ꯆꯥꯗꯅ ꯃꯣꯏꯅ ꯄꯥꯜꯂꯨꯕꯒꯤꯀꯣ ꯑꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯦꯡꯅꯔꯤ ꯃꯃꯥ ꯃꯄꯥꯗꯗꯤ ꯃꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯆꯕ ꯀꯥꯏꯖꯕꯀꯣ ꯑꯗꯨꯒ ꯑꯃꯅꯅꯦ ꯏꯃꯨꯡ ꯑꯃꯈꯛ ꯂꯥꯛꯑꯝꯃꯦ ꯃꯣꯏ ꯄꯨꯂꯞ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯧꯁꯦ ꯃꯣꯏꯁꯨ ꯈꯪꯗꯕ ꯃꯣꯏꯒꯤ ꯃꯧ ꯃꯔꯤꯅꯦꯕ ꯃꯔꯤꯁꯨꯕ ꯃꯧꯁꯤ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯤ ꯑꯦꯁ ꯄꯛꯑꯝꯃꯦꯕ ꯃꯣꯏꯁꯦ ꯃꯣꯏ ꯃꯄꯥ ꯍꯣꯏꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯛꯂꯛꯄ ꯑꯦꯁꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯁꯨꯝ ꯅꯥꯕꯗꯩ ꯇꯦꯁ ꯇꯧꯕꯗ ꯈꯪꯉꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯦ ꯇꯤꯕꯤꯁꯨ ꯅꯥꯔꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯥ ꯂꯧꯔꯤꯕ ꯅꯨꯄꯥ ꯃꯣꯏ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯑꯃꯨꯛꯁꯨ ꯍꯥꯠ ꯅꯥꯔꯒ ꯂꯩꯕ ꯌꯥꯝ ꯁꯣꯟꯕ ꯀꯔꯤꯝ ꯁꯨ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯅ ꯃꯌꯥꯝꯕ ꯃꯇꯩ ꯃꯌꯥꯝꯁꯤꯅ ꯊꯥꯛꯄ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅꯁꯨ ꯂꯥꯏꯌꯦꯡꯕ ꯁꯣꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯁꯨ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏ ꯂꯧꯅꯗꯅꯅꯦ ꯇꯤꯕꯤꯁꯦ ꯃꯣꯏꯁꯨ ꯂꯧꯅꯔꯛꯑꯅꯦꯅ ꯍꯤꯗꯥꯛ ꯒꯨꯂꯤꯒ ꯆꯥꯔ ꯄꯨꯂꯞ ꯑꯃꯨꯛ ꯇꯦꯁ ꯇꯧꯊꯣꯛꯄ ꯑꯉꯥꯡ ꯅꯨꯕꯤ ꯂꯣꯏꯅꯃꯛ ꯃꯧ ꯑꯃꯁꯤ ꯌꯥꯎꯅ ꯃꯥꯏ ꯅꯨꯄꯥ ꯃꯅꯦꯝꯃꯛꯄꯨ ꯂꯣꯏꯅꯃꯛꯁꯦ ꯑꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯗ ꯃꯁꯥ ꯌꯥꯝ ꯁꯣꯟꯊꯩ ꯍꯥꯏꯌꯦ ꯇꯤꯕꯤꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯇꯥꯟꯅꯕ ꯂꯥꯛꯑꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯅꯥꯎꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯅꯨꯄꯤꯁꯦ ꯅꯥꯔꯦ ꯈꯣꯠꯂꯦ SBI ꯀꯥꯏꯅ ꯈꯥꯏꯅꯕ ꯀꯩꯅꯣꯁꯦ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯄꯥꯁꯨ ꯑꯦꯁꯁꯨ ꯄꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯅꯅꯦ ꯃꯣꯏꯁꯦ ꯂꯥꯛꯑꯝꯃꯦꯕ ꯁꯤꯃꯁꯨ ꯇꯥꯟꯅꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯗꯩ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯉꯥꯡ ꯈꯔ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯨꯒ ꯌꯥꯝ ꯅꯥꯒꯟꯕ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯅꯥꯒꯟꯕ ꯑꯗꯨꯒ ꯅꯥꯕꯒꯤ ꯗꯥꯛꯇꯔꯗ ꯂꯩꯕꯁꯤꯗꯅꯦ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣꯏ ꯑꯩꯈꯣꯏꯗꯤ ꯑꯅ ꯇꯧꯔꯒꯅꯦ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯅꯕꯅꯦ ꯗꯥꯛꯇꯔ ꯃꯅꯨꯡꯁꯤꯗ ꯃꯅꯦꯝꯕꯣꯛꯀ ꯃꯥꯒꯤ ꯃꯃꯥꯁꯤꯒ ꯃꯌꯥꯝꯁꯪ ꯌꯦꯡꯅꯕꯅꯦ ꯗꯥꯛꯇꯔꯁꯦ ꯍꯦꯛꯇ ꯈꯥꯝꯗꯣꯛꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤꯕ ꯑꯗꯣ ꯃꯣꯏꯅ ꯅꯣꯡꯃꯇꯁꯨ ꯀꯔꯤꯝ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅ ꯊꯣꯛꯀꯦꯅ ꯂꯥꯛꯑꯝꯃꯦꯕ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯐꯨꯅꯕꯁꯦ ꯁꯤ ꯌꯥꯝ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯑꯃꯈꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯆꯦꯜꯂꯒ ꯂꯩꯔꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯒ ꯑꯗꯨꯒ ꯂꯣꯏꯅ ꯄꯣꯠ ꯆꯩꯒ ꯂꯩꯗꯅ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟ ꯇꯣꯇꯤꯌꯥꯗꯣ ꯄꯣꯠ ꯆꯩꯒ ꯂꯩꯗꯅ ꯂꯣꯏ ꯂꯩꯔꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯃ ꯆꯦꯜ ꯍꯧꯖꯤꯛꯁꯦ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛꯇꯅꯦ ꯅꯨꯄꯤꯁꯤ ꯀꯦꯁ ꯇꯧꯁꯦꯁꯨ ꯌꯥꯗꯦ ꯃꯥꯅ ꯑꯗꯨꯒ ꯑꯩ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯒꯅꯤꯅ ꯂꯩꯔꯕ ꯍꯦꯛꯇ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯤꯞ ꯌꯥꯟꯗꯅ ꯅꯨꯃꯤꯠ 30ꯅꯤꯃꯨꯛ ꯁꯨꯔꯦ ꯀꯔꯤꯝ ꯆꯥꯎꯊꯣꯛ ꯌꯥꯗꯅ ꯐꯃꯨꯡꯗ ꯇꯥ ꯂꯩꯔꯦꯀꯣ ꯆꯍꯤ 9 ꯅꯨꯡꯁꯤꯅꯖꯔꯛꯑꯦ ꯑꯗꯨ ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯀꯣ ꯁꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯏꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯒꯤ ꯑꯃꯈꯛꯅ ꯀꯩꯅꯣꯁꯦ ꯍꯟꯗꯛ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯩꯀꯣ ꯃꯥꯁꯦ ꯆꯍꯤꯗꯤ ꯑꯗꯨꯝ 35 ꯁꯨꯃꯥꯏꯅꯗꯤ ꯁꯨꯗꯣꯏ ꯃꯥꯜꯂꯦ ꯁꯤ ꯌꯥꯝ ꯂꯦꯝꯃꯦ ꯋꯥꯡ ꯆꯥꯎꯗꯅ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩ ꯅꯨꯄꯤ ꯑꯃꯒꯤ ꯀꯥꯔ ꯊꯧꯋꯤ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯛ ꯋꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯅꯤ ꯑꯗꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯒ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜꯁꯤꯡꯒ ꯃꯣꯏꯈꯩ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯆꯦꯁꯤꯡꯁꯤꯅ ꯃꯥꯁꯦ ꯑꯇꯣꯝꯕꯤꯅꯤ ꯀꯗꯥꯏꯗ ꯀꯩ ꯁꯣꯏꯒꯗꯒꯦꯅ ꯂꯩꯖꯕꯅꯤ ꯃꯥꯗꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯨꯏꯔꯦ ꯆꯍꯤ 8-9 ꯃꯃꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯒꯤ ꯃꯥꯅ ꯋꯥꯔꯛꯎꯗꯅ ꯃꯄꯥꯝꯁꯦ ꯀꯞꯄ ꯆꯦꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯊꯥ 2 ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯑꯗꯩ ꯃꯥꯁꯦ ꯌꯨꯝꯒ ꯄꯥꯟꯖꯔꯔꯣꯏ ꯑꯩ ꯅꯤꯡꯕ ꯀꯥꯏꯔꯦꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯈꯥ ꯇꯝꯊꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯄꯥꯟꯗꯒ ꯊꯕꯛ ꯇꯧꯗꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯦꯕꯀꯣ ꯑꯗꯨꯗ ꯃꯆꯦꯈꯩꯁꯤꯅ ꯌꯥꯝ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯝꯇ ꯈꯤꯇꯪ ꯃꯥꯒ ꯑꯗꯨꯝ ꯊꯥꯛ ꯑꯝꯇ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯒꯗꯕ ꯑꯍꯥꯟꯕꯁꯨ ꯁꯨꯃꯥꯏꯅ ꯖꯇ꯭ꯔꯥ ꯁꯣꯏꯔꯨꯔꯕꯅꯤꯅ ꯑꯍꯥꯟꯕꯁꯨ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯗ ꯄꯪꯄꯥꯟꯁꯨ ꯄꯥꯜꯍꯟꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯦꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ 3 ꯋꯥꯔꯤ ꯁꯥꯔꯝꯃꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯤꯡ ꯂꯦꯝꯅ ꯐꯖꯅ ꯂꯩꯖꯕ ꯅꯨꯄꯤꯗꯁꯨ ꯑꯍꯥꯟꯕ ꯃꯥꯏ ꯃꯔꯥꯏꯕꯛ ꯊꯤꯈꯤꯗꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯀꯤꯕ ꯂꯩꯌꯦꯕ ꯑꯗꯨꯒ
ꯃꯣꯏꯗꯁꯨ ꯍꯦꯛ ꯀꯅꯥꯅꯣ ꯀꯩꯅꯣ ꯐꯣꯟꯗꯒ ꯄꯨꯡꯈꯪ ꯈꯪꯅꯕ ꯅꯨꯄꯥ ꯄꯪꯀꯣꯏ ꯀꯣꯏꯅꯕ ꯑꯗꯨꯝꯕꯁꯨ ꯇꯟꯕ ꯌꯥꯝ ꯂꯦꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯩ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯨꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯁꯤꯗ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯅꯨꯄꯥꯗꯁꯨ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯝ ꯐꯕ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯖꯔꯒ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯅ ꯐꯠꯇꯕꯒꯤ ꯅꯨꯄꯥ ꯀꯣꯏꯅꯔꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯤꯟꯅ ꯌꯥꯗꯕꯒꯤ ꯃꯣꯠ ꯆꯥꯅꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯈꯣꯡꯒꯨꯟ ꯇꯥꯗꯕ ꯌꯨꯝ ꯄꯥꯟꯕꯗ ꯑꯗꯨꯝꯕ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯪꯂꯧ ꯂꯧꯕꯗꯤ ꯇꯟꯕ ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯕ ꯈꯤꯇꯪ ꯃꯥꯒ ꯃꯁꯥꯒ ꯊꯥꯛ ꯃꯥꯟꯅꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯑꯗꯨꯝꯕ ꯈꯤꯇꯪ ꯑꯗꯨꯝꯕ ꯂꯧꯅꯤꯡꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯍꯦꯛ ꯃꯣꯏ ꯃꯁꯦꯟꯗꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯂꯩ ꯀꯅꯥꯅ ꯀꯔꯤ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯑꯗ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏꯅꯃꯛꯁꯦ ꯈꯪꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 90 ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ 38ꯇꯒꯤ ꯍꯦꯜꯂꯕ ꯑꯗꯨꯃꯥꯏꯅ ꯈꯣꯡꯒꯨꯟ ꯇꯥꯅ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯒꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯍꯥꯅꯤꯅ ꯃꯆꯥꯁꯨ ꯌꯥꯎꯍꯧꯕ ꯅꯠꯇꯦ ꯊꯥ 2 ꯑꯍꯨꯝꯈꯛ ꯄꯥꯜꯂꯨꯕꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯃꯃꯥꯗꯨꯁꯨ ꯑꯍꯜ ꯑꯣꯏꯕꯗꯣ ꯅꯣꯏꯕꯨ ꯏꯆꯥꯁꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯣꯏꯕꯨꯅ ꯑꯗꯨꯝ ꯍꯥꯏꯔꯕ ꯃꯆꯦ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯑꯝꯇꯪꯗꯤ ꯃꯣꯏꯁꯦ ꯑꯔꯣꯏꯕ ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯖꯅ ꯄꯥꯜꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯆꯦꯜꯂꯨꯔꯒ ꯂꯧꯅꯗꯕꯗ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯅꯨꯄꯥ ꯀꯣꯏꯕꯗ ꯑꯗꯩ ꯑꯃꯨꯛꯁꯨ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯟꯕ ꯌꯥꯎꯋꯦ ꯂꯩꯁꯥꯕꯤꯗꯒ ꯍꯥꯏꯔꯨꯔꯒ ꯍꯦꯛ ꯌꯥꯔꯛꯇꯕꯗꯩ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯈꯪꯗꯕ ꯑꯗꯩ ꯅꯨꯄꯤꯅꯁꯨ ꯃꯁꯥꯁꯦ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯁꯦ ꯃꯣꯏꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯩ ꯁꯨꯝ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯃꯥꯏ ꯃꯥꯏ ꯈꯤꯇꯪ ꯆꯥꯟꯅꯒꯗꯕ ꯃꯣꯏ ꯃꯣꯠ ꯆꯥꯟꯅꯕꯁꯦ ꯑꯩꯅꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯒꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯅꯣꯡꯃ ꯐꯖꯅ ꯀꯣꯏꯕꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯔꯒ ꯀꯔꯝꯕꯅꯣ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗꯩ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯝꯕꯗꯣ ꯁꯥꯟꯅꯁꯦꯕ ꯑꯗꯩ ꯌꯨꯝ ꯀꯥꯏꯔꯕ ꯈꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯣꯡꯒꯨꯟ ꯇꯥꯅ ꯌꯨꯝ ꯄꯥꯟꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨ ꯑꯗꯩ ꯅꯨꯄꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯔꯛꯑꯒ ꯂꯩꯔꯕ ꯋꯥ ꯂꯣꯏꯅꯔꯕ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯄꯣꯛꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯃꯆꯥꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯌꯣꯛꯍꯧꯕꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗ ꯑꯗꯨꯝ ꯐꯖꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯆꯠꯀꯗꯕ ꯅꯍꯥꯅꯤ ꯑꯗꯨꯅ ꯐꯖꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯦ ꯈꯟꯕ ꯑꯗꯨꯝꯕꯁꯤꯡꯅ ꯑꯗꯨꯝ ꯇꯥꯟꯅꯕ ꯂꯥꯛꯄꯤꯌꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯦꯡꯅ ꯁꯤꯁꯨ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯗ ꯂꯥꯏꯔꯤꯛ ꯀꯩ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯤꯁꯦ ꯀꯣꯏꯍꯧꯗꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥ ꯊꯝꯍꯧꯗꯕ ꯐꯣꯟꯗ ꯀꯩꯗ ꯑꯗꯩꯗꯤ ꯑꯃꯗ ꯄꯨꯡꯈꯪ ꯈꯪꯅꯕꯁꯨ ꯇꯜꯂꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯅꯔꯕ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯑꯗꯩ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯕꯗ ꯌꯨꯝ ꯄꯥꯅꯤꯡꯕ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯁꯨ ꯃꯌꯥꯝ ꯂꯩꯕꯁꯤꯡ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄꯁꯨ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯩꯕ ꯏꯆꯥꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯃꯇꯝ ꯆꯥꯔꯦ ꯅꯨꯄꯥꯗꯤ ꯀꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨ ꯇꯥꯖꯣꯞ ꯄꯥꯜꯂꯨꯕꯁꯨ ꯌꯥꯔꯔꯣꯏ ꯃꯁꯥꯒ ꯆꯥꯅꯕ ꯒꯥꯏꯅ ꯃꯣꯏꯁꯨ ꯊꯤꯕ ꯂꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯗꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯣꯏꯍꯧꯗ꯭ꯔꯕ ꯑꯗꯨꯅ ꯇꯥꯖꯣꯞ ꯃꯣꯏꯁꯨ ꯌꯨꯝꯗꯤ ꯄꯥꯅꯤꯡꯗꯕ ꯑꯗꯩ ꯃꯁꯥꯒ ꯑꯗꯨꯝ ꯊꯥꯛ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯧꯅꯅꯤꯡꯕꯀꯣ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯩꯗꯧꯋꯦꯕ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯝꯕꯒꯤ ꯑꯩꯅ ꯉꯁꯤꯐꯥꯎꯁꯦ ꯑꯗꯨꯝ ꯈꯨꯠ ꯊꯥꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯂꯥꯛꯄꯤꯌꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯤ ꯁꯨꯃꯥꯏꯅꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯥꯁꯤ ꯁꯨꯃꯥꯏꯅꯅꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯄꯥꯈꯪꯅꯤ ꯑꯩ ꯆꯦꯜꯂꯨꯔꯦ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯑꯩ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯑꯗꯩ ꯑꯩ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯥꯟꯅꯔꯒꯅꯦ ꯐꯖꯅ ꯃꯥꯒꯤ ꯂꯝꯕꯤꯁꯦ ꯃꯥꯏ ꯆꯥꯟꯅꯖꯕꯗꯣ ꯌꯦꯡꯖꯈꯤꯅꯕ ꯁꯤꯝꯇꯪꯁꯨ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯃꯥꯅ ꯐꯖꯅ ꯃꯈꯥ ꯇꯥꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯡꯒꯗꯕ ꯌꯨꯝꯁꯤꯗꯤ ꯃꯥ ꯐꯖꯅ ꯄꯥꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯍꯥꯟꯕ ꯁꯣꯏꯈꯤꯕꯅꯤꯅ ꯑꯗꯨꯅ ꯁꯤꯁꯨ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯆꯥꯟꯅꯕ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯀꯣꯏꯊꯣꯛꯄꯤꯔꯛꯎ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯕꯒꯤ ꯃꯇꯥꯡꯁꯨ ꯂꯥꯛꯑꯦ ꯀꯃꯦꯟ ꯄꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅꯀꯣ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯒꯤ ꯃꯈꯟ ꯀꯃꯦꯟꯁꯦ ꯑꯗꯨꯒ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯕ ꯈꯔꯒꯤꯁꯨ ꯑꯩ ꯃꯤꯡ ꯍꯥꯟꯅ ꯂꯥꯎꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯄ꯭ꯔꯐꯨꯜꯂꯣ ꯊꯧꯗꯥꯝ ꯊꯧꯕꯥꯜ ꯂꯩꯁꯥꯡ ꯊꯦꯝ ꯊꯧꯗꯥꯝꯗꯒꯤ ꯏꯄ꯭ꯋꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯟꯊꯣꯏ
ꯊꯧꯗꯥꯝꯒꯤ ꯆꯍꯤ ꯑꯃ ꯁꯨꯕꯒꯤ ꯕꯔꯊꯗꯦ ꯍꯥꯏ ꯕꯥꯔꯗꯦꯒꯤ ꯗꯦꯠ 30 ꯊꯥ 6 ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯣꯏ ꯌꯥꯎꯔꯒꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦꯡ ꯍꯋꯥꯏ ꯀꯥꯡꯇꯛ ꯃꯪꯒꯟ ꯃꯨꯛꯁꯣꯔꯤ ꯑꯗꯒꯤꯗꯤ ꯑꯆꯥꯄꯣꯠ ꯕꯣꯛꯁ ꯑꯗꯨꯃꯥꯏꯅ ꯊꯥꯎ ꯕꯣꯛꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯃꯃꯜ ꯌꯥꯝꯃꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯔꯛꯑꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯄꯨꯜꯂꯛꯑꯣꯀꯣ ꯏꯆꯥ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯑꯍꯟꯅꯦꯌꯦ ꯏꯆꯥ ꯅꯨꯄꯥꯗꯨꯒ ꯃꯕꯥꯅꯤ ꯈꯛꯇꯪ ꯑꯗꯣ ꯑꯗꯨꯃꯥꯏꯅꯒ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯗꯨꯃꯥꯏꯅꯒ ꯁꯪꯒꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯑꯗꯩ ꯃꯆꯦ ꯃꯆꯟꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯁꯤꯂꯥꯕꯇꯤ ꯁꯨꯈꯥꯝ ꯁꯒꯣꯜꯕꯟꯗꯒꯤ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏ ꯂꯨꯄꯥ 1,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧꯑꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥ 4 ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯞꯅ ꯂꯥꯛꯄꯤꯔꯒ ꯌꯥꯏꯄꯣꯛꯇ ꯂꯩꯕ ꯁꯪꯒꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥ ꯂꯃꯥꯕꯝ ꯃꯣꯅꯤꯁ ꯃꯩꯇꯩ ꯑꯗꯩ ꯂꯥꯏꯁ꯭ꯔꯝ ꯑꯕ꯭ꯔꯥꯁꯤꯠ ꯑꯗꯩ ꯃꯥꯏꯕꯝ ꯑꯔꯨꯟ ꯑꯗꯨꯒ ꯇꯈꯦꯜꯂꯝꯕꯝ ꯍꯦꯔꯣꯖꯤꯠ ꯏꯆꯥ 4ꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯣꯏꯅ ꯄꯣꯔꯛꯏꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯐꯥꯎ ꯄꯣꯔꯛꯇ꯭ꯔꯤꯕ ꯌꯥꯝ ꯐꯖꯕ ꯄꯣꯠꯂꯝꯁꯨ ꯄꯣꯔꯛꯑꯦ ꯃꯣꯏꯅꯀꯣ ꯑꯗꯣ ꯃꯈꯟ ꯃꯈꯟ ꯁꯔꯞꯇꯩ ꯀꯣꯜꯒꯦꯠꯇꯩ ꯑꯉꯥꯡꯁꯤꯡꯒꯤ ꯕꯣꯏ ꯀꯣꯂꯣꯝꯗꯩ ꯀꯂꯔ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯑꯗꯒꯤ ꯁꯔꯞ ꯁꯥꯄꯣꯟ ꯀꯣꯛꯇꯩ ꯊꯥꯎ ꯑꯗꯩ ꯀꯣꯟ ꯐꯦꯡꯅꯕ ꯁꯥꯄꯣꯟ ꯇꯣꯉꯥꯟꯅ ꯌꯥꯝꯃꯦ ꯃꯣꯏꯅ ꯃꯈꯟ ꯃꯈꯟ ꯄꯣꯔꯛꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯍꯒꯤꯁꯁꯨ ꯄꯣꯔꯛꯑꯦꯕ ꯑꯗꯣ ꯃꯣꯏꯅ ꯃꯈꯟ ꯃꯈꯟꯒꯗꯣ ꯂꯩꯔꯒ ꯕꯣꯛꯁꯇꯒ ꯄꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯂꯥꯞꯅꯒ ꯂꯥꯛꯑꯒꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯒꯤꯁꯇꯣ ꯀꯩꯅꯣ ꯑꯃꯨꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯄꯣꯔꯛꯄꯈꯩꯗꯨꯒꯤꯀꯣ ꯑꯩꯅ ꯐꯖꯅ ꯊꯝꯖꯟꯕꯤꯔꯣ ꯁꯤꯈꯩꯁꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯈꯪ ꯃꯆꯥ ꯌꯪ ꯐꯥꯒꯠꯂꯛꯄ ꯉꯥꯛꯇꯅꯤ ꯃꯁꯛ ꯇꯧꯕ ꯌꯥꯝ ꯐꯖꯩꯀꯣ ꯐꯣꯇꯣꯗ ꯑꯩꯒꯁꯨ ꯊꯦꯡꯅꯍꯧꯗ꯭ꯔꯦꯕ ꯑꯩꯒꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯋꯥꯈꯟꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯁꯤꯝꯄꯦꯊꯤ ꯁꯣꯁꯦꯜ ꯃꯥꯏꯟꯗꯦꯠ ꯃꯣꯏꯗ ꯆꯦꯟꯕꯁꯦꯀꯣ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯉꯥꯎꯕ ꯂꯥꯡꯕ ꯆꯥꯕꯤ ꯊꯛꯄꯤ ꯃꯣꯏ ꯊꯣꯛꯄ ꯃꯩꯔꯥꯎ ꯌꯦꯡꯕ ꯇꯧꯔ ꯂꯩꯔꯤꯅꯦꯕ ꯑꯗ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯁꯨꯃꯥꯏꯅꯒ ꯐꯥꯎꯕꯁꯦ ꯀꯣ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯁꯨꯃꯥꯏꯅꯒ ꯐꯥꯎꯔꯗꯤ ꯑꯗꯨꯝ ꯃꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯒꯦ ꯍꯥꯏꯕ ꯈꯟꯕ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯃꯣꯏ ꯏꯃꯥ ꯀꯔꯝꯕ ꯀꯩꯅꯣꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯏꯃꯥ ꯃꯃꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯉꯣꯟꯗꯀꯣ ꯏꯆꯥꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤꯅꯀꯣ ꯑꯗꯨ ꯄꯥꯈꯠꯆꯗꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗꯣ ꯐꯣꯟ ꯇꯧꯔ ꯍꯥꯏꯖꯔꯛꯏꯅꯦꯕ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯅ ꯂꯥꯛꯑ ꯄꯥꯡꯕꯤꯔꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯁꯪꯒꯥꯏꯒꯤꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯉꯝ ꯑꯉꯝꯕ ꯂꯦꯞꯇꯅ ꯈꯔ ꯑꯗꯨꯝ ꯄꯥꯡꯕꯤꯔꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯒꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯒꯦ ꯃꯥꯅꯦ ꯀꯃꯦꯟꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯃꯛ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯈꯛꯀꯤꯅꯦ ꯁꯤꯝꯇꯪꯒ ꯍꯥꯏꯕꯤꯖꯍꯧꯔꯒꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯔꯣꯝꯗ ꯈꯤꯇꯪ ꯆꯪꯉꯒ ꯍꯦꯛ ꯁꯣꯔꯣꯛꯀ ꯊꯪꯅꯅ ꯂꯩꯕꯅꯦ ꯕꯤꯜꯗꯤꯡ ꯃꯊꯛ ꯃꯈꯥ ꯑꯃꯈꯛꯁꯨ ꯚꯔꯥ ꯁꯥꯟꯖꯒꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯗꯨꯝ ꯇꯥꯕ ꯐꯦꯃꯤꯂꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯀꯩꯅꯣ ꯃꯊꯛ ꯃꯈꯥꯗꯣ ꯄꯨꯂꯞ ꯑꯣꯐꯤꯁ ꯑꯣꯏꯒꯦꯔꯥ ꯕꯣꯔꯗꯤꯡ ꯍꯥꯡꯒꯦꯔꯥ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯍꯥꯡꯒꯦꯔꯥ ꯑꯗꯨꯝꯕꯒꯤ ꯁꯥꯟꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯦꯗꯨꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝꯕ ꯇꯧꯕꯤꯅꯤꯡꯕ ꯀ꯭ꯋꯥꯀꯩꯊꯦꯜꯁꯤꯗ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯅꯝꯕꯔ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦꯀꯣ ꯑꯝꯇꯪꯁꯨ ꯂꯥꯎꯊꯣꯛꯆꯍꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯄꯥꯅꯤꯡꯉꯦꯕꯀꯣ ꯑꯗ ꯍꯦꯛꯇ ꯃꯇꯝꯁꯦ ꯊꯦꯡꯉꯛꯄꯅꯤꯅꯦ ꯃꯥꯅꯦ ꯋꯥꯔꯤꯁꯨ ꯂꯤꯗꯕ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯀꯨꯏꯅ ꯄꯥꯕꯁꯨ ꯉꯝꯗꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯁꯦ ꯋꯥꯔꯧꯕꯤꯒꯅꯣꯕꯀꯣ ꯑꯗꯣ ꯄꯥꯔꯤꯕ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯦꯟꯃꯤꯟꯅꯁꯦꯕ ꯑꯗꯣ ꯑꯩꯒꯤ ꯄꯥꯏ ꯑꯩꯒꯤ ꯄꯥꯗꯦꯅ ꯋꯥꯔꯧꯅꯔꯣꯏꯁꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯄꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯛꯑꯒꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯔꯥꯎꯖꯕꯒꯁꯦ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯒ ꯄꯥꯔꯛꯄꯗ ꯃꯃꯜ ꯂꯩꯅ ꯈꯟꯖꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯌꯥꯝꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯪꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯁꯦ ꯃꯪꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯇꯥꯎꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒꯀꯣ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯅꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯅꯤꯃꯤꯟꯅꯁꯤ ꯃꯪꯒꯣꯜ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯇꯨꯝꯗꯕ ꯃꯈꯩ ꯉꯥꯏꯔꯤꯅꯦ ꯍꯞꯇꯥ ꯀꯩꯅꯣ ꯉꯥꯏꯅꯁꯤ ꯌꯥꯝ ꯋꯥꯏꯌꯦ
ꯀꯞꯇꯥ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯐꯤꯂꯝ ꯌꯦꯡꯕꯗꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯀꯕꯨꯏ ꯖꯥꯇꯤꯗꯁꯨ ꯌꯦꯛ ꯂꯩꯕ ꯑꯣꯏꯔꯦ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯇꯥꯅ ꯌꯥꯝ ꯀꯞꯄꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦꯕ ꯃꯥꯅꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯁꯨ ꯀꯕꯨꯏꯁꯨ ꯃꯩꯇꯩꯒ ꯈꯪꯗꯤꯌꯦ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦ ꯂꯥꯇꯤꯟ ꯀꯩꯀꯩꯒꯁꯦ ꯇꯧꯏ ꯍꯣꯏ ꯃꯥꯡ ꯑꯁꯦꯡꯒꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯣꯏꯗ ꯌꯦꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯈꯪꯉꯦ ꯁꯤꯗ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯦꯅꯦ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯄꯗ ꯑꯩꯒꯤꯁꯤꯁꯨ ꯁꯖꯦꯁꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯁꯦ ꯑꯁꯥꯝꯗꯩꯅꯤ ꯍꯟꯗꯛꯇ ꯃꯥꯁꯇꯔꯁ ꯂꯣꯏꯔꯦ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯖꯩ ꯁꯤꯒꯤ ꯑꯦꯄꯤꯁꯣꯠ ꯇꯥꯔꯒ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯩꯁꯨ ꯈꯪꯅꯔꯤꯁꯦ ꯌꯦꯛ ꯊꯣꯛꯏ ꯆꯍꯤ 4 ꯍꯦꯜꯂꯦ ꯈꯪꯅꯕ BA ꯁꯦꯀꯦꯟ ꯁꯦꯝꯗꯒꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯅ ꯈꯪꯅꯧ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯂꯩꯌꯦ ꯊꯕꯛ ꯁꯨꯔꯒ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯕꯛ ꯈꯔ ꯀꯥꯗ ꯇꯧꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯨꯟꯁꯤꯒꯤ ꯄꯔꯄꯣꯁ ꯀꯔꯤꯝꯇ ꯁꯨ ꯂꯩꯕ ꯎꯗꯦ ꯊꯕꯛ ꯁꯨꯔꯤꯗꯣ ꯇꯨꯡꯒꯤ ꯂꯦꯞꯁꯤꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ 2-3ꯒ ꯐꯣꯟ ꯇꯧꯔꯛꯇꯕ ꯌꯥꯎꯏ ꯗ꯭ꯌꯨꯇꯤ ꯂꯦꯞꯄ ꯅꯨꯃꯤꯠꯇꯣ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯩꯅ ꯇꯧꯔꯁꯨ ꯐꯣꯟ ꯄꯥꯏꯗꯦ ꯗ꯭ꯌꯨꯇꯤ ꯂꯦꯞꯄꯒꯤ ꯃꯔꯝ ꯍꯪꯉꯁꯨ ꯅꯣꯡꯃꯇ ꯐꯖꯅ ꯈꯨꯝꯕꯤꯗꯦ ꯃꯌꯨꯝꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯣꯏꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯅꯨꯄꯥꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟꯁꯦ ꯍꯦꯛꯇ ꯇꯧꯔꯦ ꯔꯨꯝꯗꯩ ꯇꯨꯃꯤꯟꯅ ꯃꯥꯡꯈꯤ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯗꯦꯅꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯊꯃꯣꯏꯗꯕꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯨꯝꯒꯤ ꯃꯤꯐꯧꯁꯨ ꯂꯣꯏ ꯋꯥꯅꯔꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯦ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯂꯩ ꯈꯔ ꯑꯃꯗꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯦ ꯃꯨꯟꯅ ꯈꯪꯗꯕꯒꯤ ꯂꯩꯔꯨꯕꯅꯦꯕ ꯂꯩꯔꯀꯥꯟꯗ ꯊꯦꯡꯅꯔꯛꯄꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯅꯍꯥꯛꯀꯤꯗꯤ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯈꯪꯉꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯂꯥꯞꯊꯣꯛꯅ ꯍꯧꯕꯅ ꯐꯩ ꯃꯥꯒꯤ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯀꯩꯗꯧꯅꯣ ꯈꯪꯗꯕ ꯑꯣꯐꯤꯁ ꯍꯦꯛ ꯀꯥꯗꯕ ꯊꯣꯛꯈ꯭ꯔꯒ ꯃꯥꯡꯈ꯭ꯔꯒ ꯐꯣꯟ ꯍꯦꯛ ꯄꯥꯏꯗꯕ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤꯕ ꯑꯗꯩ ꯃꯥꯅ ꯐꯖꯅ ꯍꯪꯉꯁꯨ ꯍꯦꯛ ꯈꯨꯝꯗꯕ ꯑꯗꯩ ꯐꯣꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯍꯦꯛ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇꯕ ꯁꯨꯝꯕ ꯑꯃꯈꯛꯇꯤ ꯅꯨꯄꯥꯁꯤꯗ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ ꯃꯌꯨꯝꯒꯤ ꯃꯤꯅꯐꯧꯗ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯍꯪꯉꯛꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯕꯦꯝꯃ ꯂꯥꯞꯊꯣꯛꯅ ꯍꯧꯕꯅ ꯐꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯂꯩꯇ ꯂꯥꯏꯔ ꯃꯥꯏ ꯊꯕꯛ ꯃꯆꯥ ꯇꯧꯕ ꯀꯝꯄꯅꯤꯗ ꯌꯥꯎꯕ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯗꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯥꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯊꯟꯇ ꯆꯠꯂꯒ ꯆꯦꯜꯂꯨꯕꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯥꯗꯨ ꯐꯥꯔꯒ ꯋꯥꯔꯛꯄ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯣꯏꯅ ꯈꯜꯂꯤꯕꯁꯦ ꯇꯨ ꯁꯣꯟꯕ ꯅꯨꯄꯤꯗ ꯍꯥꯏꯕ ꯑꯁꯦꯡꯕꯩꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯁꯦꯡꯕꯩꯅꯤ ꯑꯗꯨ ꯃꯊꯪꯗꯅ ꯏꯅꯥꯎꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯁꯥꯗ ꯌꯦꯛꯀꯤ ꯆꯩꯊꯦꯡ ꯐꯪꯈꯤꯕꯅꯤ ꯑꯗ ꯆꯩꯊꯦꯡꯗꯨꯅ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯥꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯂꯩꯊꯣꯛꯄꯅꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯁꯨ ꯏꯆꯦꯁꯤꯁꯨ ꯌꯦꯛꯇ ꯂꯩꯔꯨꯔꯒ ꯃꯄꯨꯔꯣꯏꯕ ꯂꯩꯒꯗꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯅꯤꯁꯨꯕꯩꯁꯦ ꯌꯥꯝꯅ ꯃꯥꯟꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯔꯤ ꯌꯦꯛ ꯐꯥꯎꯗꯤ ꯊꯣꯛꯇꯦ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯟꯊꯨꯡ ꯌꯧꯕ ꯑꯣꯏꯖꯒꯦꯅꯦꯅꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯊꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏꯀꯣ ꯊꯨꯡꯅꯧ ꯑꯗꯨ ꯃꯊꯪꯗꯅ ꯆꯨꯝꯃꯤ ꯏꯆꯦ ꯅꯨꯄꯥ ꯃꯌꯨꯝꯅꯕꯨ ꯄꯥꯝꯗ꯭ꯔꯕ ꯃꯧꯗꯨꯅ ꯐꯅꯌꯥꯝ ꯆꯨꯝꯂꯁꯨ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯉꯝꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯃꯧꯕꯨ ꯈꯟꯅꯕ ꯍꯧꯔꯁꯨ ꯇꯥꯁꯟꯅꯔꯣꯏ ꯎꯁꯟꯅꯔꯣꯏ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯍꯥꯏꯕ ꯁꯨꯝꯕꯗꯅꯤꯀꯣ ꯅꯨꯄꯤꯈꯩꯅ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤ ꯌꯦꯛꯁꯦ ꯅꯨꯄꯥꯗꯗꯤ ꯊꯣꯏꯅ ꯄꯤꯗꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯣꯜꯂꯤ ꯌꯦꯛꯁꯨ ꯌꯥꯝ ꯐꯠꯇꯦ ꯈꯪꯉꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯌꯥꯝꯅ ꯋꯥꯏ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯑꯁꯦꯡꯕꯩ ꯍꯥꯏꯅꯩꯌꯦ ꯌꯦꯛ ꯀꯣꯏꯅꯕꯁꯦ ꯂꯥꯞꯊꯣꯛꯅꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯏꯑꯦꯅ ꯑꯗꯩ ꯏꯆꯟ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕ ꯂꯩꯇꯅꯕ ꯑꯃꯗꯤ ꯂꯣꯏꯅꯁꯨ ꯄꯥꯅꯕ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯁꯤꯅ ꯀꯃꯦꯟ ꯄꯥꯅꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯁꯇꯔꯗꯦꯗꯅ ꯋꯥꯔꯤ ꯂꯤꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯁꯅꯨ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯏꯕꯨꯡꯁꯤꯅ ꯍꯥꯏꯁꯤꯀꯣ ꯃꯥꯏ ꯈꯥꯏꯗꯣꯛꯅꯈꯤꯕ ꯀꯃꯦꯟꯁꯦ ꯍꯦꯛ ꯂꯥꯏꯛ ꯇꯧ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯍꯦꯛ ꯍꯥꯏꯔꯛꯄ
ꯂꯞ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀ ꯍꯥꯏꯔꯛꯄ ꯑꯗꯨꯝꯕ ꯍꯦꯛ ꯌꯥꯎꯅ ꯍꯣꯏ ꯀꯩꯅꯣꯒꯤ ꯅꯨꯄꯤ ꯑꯃ ꯈꯥꯏꯗꯣꯛꯑꯒꯗꯤ ꯀꯔꯤꯕ ꯂꯞ ꯁꯥꯏꯟꯒꯤ ꯀꯩꯅꯣꯒ ꯄꯤꯔꯛꯄ ꯏꯃꯣꯖꯤꯒ Emojis ꯄꯤꯔꯛꯄ ꯃꯌꯥꯝ. ꯑꯗꯨꯒꯁꯦ ꯂꯣꯏ ꯍꯦꯛ ꯄꯥꯊꯣꯛꯑꯕꯀꯣ ꯏꯃꯣꯖꯤ ꯄꯤꯔꯛꯑꯦ ꯂꯞ ꯁꯥꯏꯟ ꯄꯤꯔꯛꯑꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯐꯔꯅꯤꯌꯦ ꯑꯗꯨꯏ ꯃꯊꯪꯗꯅ ꯏꯃꯥꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯞꯇꯥꯒꯤ ꯆꯦꯐꯣꯡ ꯄꯥꯔꯒ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯍꯟꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯅ ꯏꯁꯥꯅ ꯑꯃꯨꯛ ꯇꯥꯕ ꯐꯪꯖꯔꯦ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯦ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯏꯃꯥ ꯀꯧꯔꯛꯑꯕꯅꯤ ꯆꯥꯎꯔꯛꯑꯕꯅꯤ ꯃꯃꯥꯅ ꯄꯥꯔ ꯇꯥꯔꯝꯕꯗꯣ ꯃꯊꯟꯇ ꯇꯥꯔꯛꯑꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯊꯣꯏꯕꯤ ꯑꯗꯨꯝ ꯑꯗꯩ ꯑꯩ ꯃꯊꯪꯗꯅ ꯑꯩ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯐꯣꯡ ꯑꯣꯏꯅ ꯂꯥꯛꯂꯤꯀꯥꯟꯗꯒꯤ ꯇꯥꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯇꯥꯖꯔꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥ ꯊꯣꯏꯕꯤꯈꯩꯀꯣ ꯇꯥꯎꯀꯣ ꯅꯣꯏ ꯑꯗꯨ ꯃꯊꯪꯗꯅ ꯋꯥꯔꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯋꯥꯔꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯃꯦꯟꯅꯣ ꯑꯍꯤꯡꯗꯒ ꯄꯥꯕꯗꯗꯤ ꯁꯨꯝꯕ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯁꯪꯁꯥꯔ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯂꯩꯔꯕꯣꯏꯒ ꯈꯟꯖꯕꯗꯣ ꯃꯊꯪꯗꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯨ ꯑꯗꯨꯝ ꯌꯥꯝ ꯌꯥꯏ ꯐꯖꯕ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯔꯤ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯩ ꯃꯊꯪꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯖꯩ ꯂꯥꯏꯛꯁ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯎ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯔꯒ ꯇꯥꯎ ꯌꯥꯗꯦ ꯀꯔꯝꯕ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯇꯥꯎ ꯌꯥꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯇꯥꯎ ꯌꯥꯗꯕ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯅꯨꯄꯥꯗ ꯐꯣꯟꯁꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗ ꯊꯥꯔꯒ ꯊꯥꯖꯤꯟꯕꯅꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯅꯥꯀꯣꯡ ꯃꯃꯥꯡꯒꯤ ꯋꯥꯏꯗꯣ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯈꯩꯗ ꯇꯥꯍꯜꯂꯣ ꯍꯥꯏꯈꯤꯕꯗꯣ ꯅꯝꯐꯨꯗ ꯇꯥꯍꯜ ꯑꯗꯩ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯩꯅꯣꯅ ꯃꯦꯗꯥꯝꯅ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯇꯥꯍꯜꯂꯣ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯏꯆꯥꯅ ꯃꯃꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯑꯗꯩꯗꯤ ꯑꯃꯅꯁꯨ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯨꯝ ꯇꯥꯃꯤꯟꯅꯩ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯃꯤꯟꯅꯕꯤꯌꯨ ꯑꯗꯩ ꯃꯊꯪꯗ ꯏꯆꯦ ꯑꯩꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯌꯦꯡꯕ ꯏꯄꯤꯁꯣꯠ 50 ꯐꯥꯎꯕ ꯇꯥꯕꯇ ꯉꯥꯏꯖꯔꯤ ꯉꯁꯤꯗꯤ ꯏꯄꯤꯁꯣꯠ 94ꯁꯦ ꯂꯥꯏꯞꯇ ꯇꯥꯖꯕꯅꯤ ꯐꯤ ꯁꯥꯔꯒ ꯑꯗꯣ ꯏꯆꯦꯅ ꯀꯃꯦꯟ ꯄꯥꯕꯤꯔꯛꯄꯗ ꯚꯨꯠꯀꯤ ꯁꯥꯏꯀꯜ ꯃꯨꯟꯅꯕꯒꯤ ꯚꯨꯠꯀ ꯁꯥꯏꯀꯜ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡꯗꯣ ꯇꯥꯕꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ 45 ꯃꯤꯅꯠ ꯇꯥꯔꯝꯃꯦ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯦ ꯁꯤꯁꯦ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯄꯅꯦ ꯑꯍꯤꯡ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯪꯗ ꯌꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯌꯦꯛ ꯅꯨꯡ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯦꯅ ꯂꯨꯍꯣꯡꯕ ꯃꯤ ꯑꯅꯤ ꯂꯩ ꯑꯃꯅ ꯃꯆꯥ ꯄꯣꯛꯇ꯭ꯔꯦ ꯑꯃꯅ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯅꯨꯄꯥꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯁꯦ ꯌꯦꯛ ꯊꯣꯛꯅꯕ ꯃꯁꯦꯜ ꯂꯧꯅꯕ ꯑꯣꯏꯔꯕꯗꯤ ꯌꯦꯛ ꯊꯣꯛꯄꯒꯤꯅꯦ ꯍꯥꯏꯕꯤꯗꯣꯏꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯔꯤꯁꯤꯗꯁꯨ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯛ ꯅꯠꯇ꯭ꯔꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤ ꯃꯌꯥꯝꯗꯨꯅꯤ ꯌꯦꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤꯅꯦ ꯌꯦꯛ ꯊꯣꯛꯇꯕ ꯏꯃꯨꯡꯗꯤ ꯀꯔꯤꯝꯐꯥꯎ ꯋꯥꯅꯥ ꯇꯥꯗꯦ ꯃꯆꯥ ꯁꯣꯏꯗꯦ ꯃꯄꯨꯔꯣꯏꯕ ꯁꯣꯏꯗꯦ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯌꯦꯛ ꯊꯣꯛꯅꯗꯕ ꯂꯧꯅꯕꯗꯁꯨ ꯑꯗꯨꯝꯕꯨꯗꯤ ꯊꯣꯛꯏ ꯑꯗ ꯑꯍꯜ ꯂꯃꯟꯅ ꯍꯦꯛ ꯌꯦꯛ ꯑꯅ ꯍꯦꯛ ꯍꯥꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯜ ꯂꯧꯅꯕꯒꯨꯝꯕ ꯌꯦꯛ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯃꯔꯤꯗ ꯌꯦꯡꯅꯔꯛꯄꯗ ꯑꯗꯨꯝꯕ ꯑꯃꯈꯛ ꯂꯩꯅꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯤꯀꯣ ꯃꯊꯪꯗꯅ ꯏꯆꯦ ꯉꯁꯤꯗꯤ ꯃꯥꯂꯪ ꯀꯩꯊꯦꯜꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯌꯦꯡꯖꯔꯦ ꯃꯃꯥꯅ ꯃꯆꯥ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯃꯇꯥꯡꯗꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ 3 ꯍꯦꯜꯂꯦ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯀꯨꯏꯅ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎ ꯐꯤꯂꯝ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯥꯡꯗ ꯌꯥꯝ ꯀꯞꯅꯕ ꯑꯣꯏꯌꯦꯕ ꯁꯤ ꯐꯤꯂꯝꯁꯦꯀꯣ ꯑꯗꯣ ꯃꯊꯪꯗꯅ ꯀꯃꯦꯟ ꯄꯥꯔꯛꯇꯁꯨ ꯃꯌꯥꯝ ꯋꯥꯔꯧꯅꯒꯨꯝꯁꯦ ꯄꯥꯔꯛꯂꯤꯕ ꯀꯃꯦꯟ ꯈꯔꯁꯦ ꯑꯩꯅ ꯄꯤꯔꯛꯄ ꯀꯃꯦꯟꯇꯨꯅꯤ ꯈꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯃꯠꯇ ꯄꯤꯖꯒꯦ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯆꯠꯄ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦꯅ ꯊꯦꯡꯂꯛꯂꯤꯕ
ꯅꯨꯄꯥꯗꯨ ꯑꯗꯨ ꯌꯥꯕꯤꯒꯅꯨ ꯅꯪ ꯅꯨꯄꯥꯗꯨꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯤꯕꯅꯤ ꯅꯃꯥ ꯅꯄꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯊꯨꯝ ꯆꯔꯥ ꯑꯃ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯐ꯭ꯔꯤꯗꯝꯗ ꯂꯩꯁꯥꯕꯤ ꯑꯣꯏꯕꯤꯌꯨ ꯍꯌꯦꯡ ꯅꯨꯄꯥꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯨꯄꯥꯈꯩꯅꯁꯨ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯗ ꯑꯊꯤꯡꯕ ꯄꯤꯕꯤꯅꯨ ꯃꯗꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ ꯀꯧꯏ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯊꯥꯛ ꯋꯥꯡꯅ ꯐꯖꯕ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯑꯁꯥꯏꯐꯥꯎ ꯆꯠꯄꯩꯁꯨ ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯥꯏ ꯆꯠꯂꯤꯕ ꯅꯪ ꯀꯔꯤ ꯑꯗꯨꯅ ꯀꯣꯏꯅꯔꯤꯉꯩꯗꯒꯤ ꯇꯧꯔꯦ ꯃꯌꯨꯝꯗ ꯂꯩꯀꯥꯟꯗ ꯀꯔꯤꯅꯣꯕ ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯗꯣꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯕꯀꯣ ꯃꯊꯪꯗꯅ ꯃꯧꯅ ꯐꯤꯔꯣꯜ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯇꯣꯏꯅ ꯔꯤꯜꯁ ꯊꯥꯒꯠꯂꯤꯁꯤꯡꯗꯨ ꯆꯤꯟ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕꯤ ꯉꯥꯛꯇꯅꯤꯀꯣ ꯅꯣꯏꯗ ꯌꯦꯡꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ skip ꯇꯧ ꯌꯥꯝ ꯍꯥꯏꯕꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯔꯤꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯪ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯍꯥꯟꯅ ꯇꯥꯔꯛꯏ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯁꯣꯛꯄ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯑꯃ ꯌꯦꯛ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤꯅ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗꯕꯩ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯃꯥ ꯏꯄꯥꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯕ ꯑꯃ ꯆꯦꯜꯂꯛꯑꯦ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯕꯅꯤꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕ ꯃꯤꯗꯗꯤ ꯈꯪꯉꯣꯏꯀꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅꯅꯦ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯩꯅꯩꯀꯣ ꯑꯗꯩ ꯃꯊꯪꯗꯅ episode 94 second wari ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯄꯥꯝꯕꯅꯤ ꯅꯨꯄꯤ ꯑꯃꯠꯇ ꯅꯨꯄꯥꯒꯤ ꯂꯥꯡꯗ ꯊꯨꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯋꯥꯍꯩ ꯏꯁꯥꯒꯤ ꯔꯤꯃꯣꯠ ꯏꯁꯥꯅ ꯄꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯌꯦꯛ ꯍꯥꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯡꯂꯦꯟ ꯑꯉꯣꯝꯆꯥ ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯉꯣꯝ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯑꯁꯤꯗꯤ ꯌꯦꯛꯅꯤ ꯍꯥꯏꯅ ꯃꯁꯥꯅꯁꯨ ꯃꯃꯤꯡꯗꯒꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯧꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯇꯤꯟ ꯌꯣꯠꯂꯦ ꯁꯣꯏꯕꯨꯝ ꯀꯥꯡꯉꯧ ꯆꯥꯗ꯭ꯔꯤ ꯑꯃꯨꯛꯇ ꯐꯥꯎ ꯆꯥ ꯇꯥꯔꯦ ꯀꯣꯡꯒ꯭ꯔꯦꯡꯗꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯕ ꯑꯦꯡꯒꯤ ꯇꯦꯁꯇꯤꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯊꯦꯜ ꯍꯥꯞꯄꯗꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯍꯨꯝꯁꯨꯕꯩ ꯋꯥꯔꯤꯁꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯂꯥꯜꯂꯤ ꯃꯥꯅ ꯃꯁꯥ ꯁꯣꯛꯂꯨꯔꯗꯤ ꯃꯥꯅ ꯂꯧ ꯇꯥꯕꯅꯤ ꯑꯇꯣꯞꯄꯗꯤ ꯀꯣꯏꯔꯝꯅꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯁꯤ ꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯔꯤꯒꯤ ꯃꯥꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯈꯨꯠ ꯁꯥꯡꯂꯨꯔꯤꯕ ꯆꯩ ꯂꯩ ꯅꯨꯄꯥꯗꯨ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯁꯦ ꯌꯥꯝ ꯀꯤꯔꯦ ꯅꯨꯄꯥ ꯄꯣꯛꯄ ꯃꯃꯥ ꯈꯨꯗꯤꯡꯅ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯍꯔꯥꯎꯔꯤꯕꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯃꯥꯡꯍꯟꯅꯕꯔꯥ ꯂꯣꯏꯅꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯃꯊꯪꯗꯅ ꯅꯨꯄꯥ ꯅꯣꯏꯅꯁꯨ ꯏꯖꯠ ꯂꯧꯕꯤꯕ ꯂꯩꯈꯥꯁꯨ ꯇꯥꯍꯟꯕꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯐꯕ ꯀꯌా ꯄꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯅꯝꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯍꯥꯏꯕ ꯑꯗ ꯌꯥꯝ ꯊꯣꯛꯏ ꯃꯊꯪꯗꯅ ꯁꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯇꯨꯝꯕꯒ ꯐꯪꯗꯦ ꯁꯨꯐꯪ ꯅꯨꯡꯗꯥꯡ ꯇꯨꯝꯃꯤꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯄꯨꯡꯁꯨ 12 ꯕꯥꯔꯣ ꯑꯗꯥꯏꯗ ꯇꯨꯝꯃꯤ ꯐꯤ ꯁꯥꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯂꯒꯅ ꯏꯆꯥ ꯑꯄꯤꯛꯄꯅ ꯑꯃꯨꯛ ꯀꯞꯂꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔꯦ ꯈꯪꯗꯦ ꯁꯦꯡꯕꯒꯤꯅꯤ ꯃꯌꯥꯝ ꯀꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯁꯤꯁꯨ ꯌꯥꯝ ꯋꯥꯏꯀꯣ ꯁꯦꯟ ꯖꯣꯝ ꯊꯣꯛꯇꯕꯗꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯅꯩꯌꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯌꯦꯛꯅꯦꯅ ꯂꯧꯅꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗ ꯎꯅꯕꯗ ꯂꯩꯃꯤꯟꯅꯕꯗꯨꯗꯤ ꯌꯦꯛ ꯌꯥꯕꯅꯤꯅ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯂꯧꯅꯗ꯭ꯔꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯅꯤꯃꯛ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯣꯏꯅꯕ ꯌꯥꯏ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯑꯩꯁꯨ ꯌꯥꯝ ꯂꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯤꯊꯣꯛꯇꯅ ꯊꯃꯣꯏꯗ ꯁꯨꯝ ꯐꯨꯝꯗꯨꯅ ꯊꯝꯕꯅꯁꯨ ꯐꯔꯗ꯭ꯔꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯂꯤꯊꯣꯛꯁꯤꯀꯣ ꯃꯊꯪꯗꯅ ꯌꯦꯛꯗꯨꯃ ꯍꯥꯡꯉꯒꯗꯤ ꯈꯤꯇꯪ ꯂꯨꯝꯕꯗꯣ ꯌꯥꯡꯉꯤꯗ ꯃꯊꯪꯗ ꯌꯦꯛ ꯂꯧꯅꯕ ꯇꯥꯔꯗꯤ ꯅꯆꯥꯗꯣ ꯃꯃꯥꯏ 2 ꯄꯥꯟꯕ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯎꯀꯣ ꯃꯌꯥꯝꯒꯤ ꯕꯣꯔꯅꯤ
ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯇꯥꯅ ꯌꯦꯛ ꯂꯧꯅꯕ ꯇꯥꯔꯗꯤ ꯅꯃꯥꯅ ꯄꯥꯍꯠꯄꯒꯤ ꯁꯥꯞ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯕ ꯌꯦꯛꯁꯦ ꯌꯥꯝ ꯊꯤꯅ ꯌꯦꯛꯄ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯡꯗꯥꯡ ꯅꯨꯡꯁꯤꯗꯕꯒꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨ ꯐꯥꯎꯕ ꯀꯧꯅꯈꯤꯗ꯭ꯔꯤꯅꯦ ꯑꯗꯨꯝ ꯋꯥꯏꯇꯤꯡ ꯂꯩꯕꯒꯁꯦ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯌꯥꯝꯅꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯏꯀꯥꯏ ꯏꯀꯤ ꯈꯥꯡꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯍꯤꯡꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯅꯠꯇꯦ ꯑꯩꯈꯣই ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯌꯥꯛ ꯂꯥꯎ ꯐꯪꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯌꯦꯛꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯂꯥꯞꯊꯣꯛꯅꯧ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯕ ꯁꯤꯃ ꯌꯥꯝ ꯌꯥꯎꯅꯔꯦ ꯑꯗꯩ ꯃꯊꯪꯗꯅ ꯃꯥꯅꯦ ꯏꯆꯦ ꯌꯦꯛ ꯊꯣꯛꯅ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯕꯒꯤ ꯃꯍꯨꯠ ꯌꯦꯛ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯟꯅ ꯍꯪꯅꯕꯅ ꯐꯩ ꯁꯤꯃ ꯑꯁꯦꯡꯕꯒꯤꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯩ ꯃꯤꯅꯝꯕꯤꯔꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯏ ꯅꯨꯄꯤ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯁꯤ ꯃꯃꯥꯡꯒꯤꯗꯨꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯅ ꯍꯥꯏꯕ ꯗꯨꯀꯥꯟꯗꯣ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯝ ꯆꯪꯉꯦ ꯄꯣꯠꯁꯨ ꯍꯣꯡꯕꯅꯦ ꯑꯁꯦꯡꯕꯒꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯇꯝꯐꯥꯃꯅꯤꯒꯤ ꯋꯥꯍꯦꯡꯀꯥꯏꯒꯤ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯆꯩ ꯍꯣꯡꯉꯦ ꯃꯥꯏꯁꯦ ꯀꯩꯅꯣꯁꯨ ꯂꯣꯏ ꯐꯪꯕꯅꯦ ꯃꯣꯝꯄꯥꯛ ꯀꯩ ꯃꯈꯜ ꯃꯈꯜꯁꯨ ꯂꯣꯏ ꯐꯪꯉꯦꯕ ꯃꯣꯝꯄꯥꯛꯄꯤꯗ ꯀꯩ ꯑꯗꯩ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯇꯕ ꯒ꯭ꯔꯨꯞ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯀꯃꯦꯟꯗꯤ ꯄꯤꯔꯒ ꯄꯥꯊꯣꯛꯄꯤꯔꯛꯇꯕꯁꯤꯡꯒꯤ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯕ ꯊꯨꯔꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯌꯦꯛꯀꯤ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅꯕꯖꯥꯠꯅꯤ ꯃꯊꯪꯗꯅ ꯅꯦꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯨ ꯍꯧꯖꯤꯛ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯂꯧꯏ ꯆꯍꯤꯁꯨ ꯌꯥꯝꯃꯦ ꯀꯥꯏꯅꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯃꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄꯗꯣ ꯃꯗꯨ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯕꯨꯡꯁꯦ ꯃꯇꯣꯝꯇꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯏꯃꯥꯅ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯖꯔꯦ ꯑꯍꯟꯈꯩꯅꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯀꯤꯅꯩꯌꯦꯕꯀꯣ ꯑꯗꯩ ꯏꯆꯦ ꯑꯩꯁꯨ ꯏꯆꯦꯒꯤ ꯋꯥꯔꯤ ꯁꯦ ꯑꯗꯨꯝ ꯇꯥꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯜꯂꯛꯄꯤꯅ ꯃꯤꯒꯤ ꯃꯋꯥ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯔꯅꯤꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯦ ꯋꯥꯔꯤꯗꯤ ꯂꯤꯅꯤꯡꯕ ꯀꯌꯥ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯣꯏ ꯏꯅꯥꯎ ꯅꯣꯡꯃ ꯀꯣꯏꯔꯛꯎꯀꯣ ꯑꯗꯩ ꯃꯊꯪꯁꯤꯅ ꯏꯅꯥꯎ ꯏꯕꯦꯝ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯌꯦꯛ ꯂꯧꯔꯛꯀꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯅꯥꯎꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤ ꯉꯁꯤꯗꯒꯤ ꯊꯤꯒꯠꯄ ꯍꯧꯔꯒꯦ ꯈꯜꯂꯦ ꯑꯩ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯁꯦꯡꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨꯅꯦ ꯅꯪ ꯀꯥꯏꯗꯩ ꯀꯣꯏꯕ ꯈꯣꯠꯂꯤꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ ꯍꯪꯕ ꯑꯗꯨꯒ ꯉꯜꯂꯤꯉꯩꯗ ꯍꯥꯏꯍꯧꯕꯅ ꯐꯩꯌꯦꯕ ꯑꯗꯨꯒ ꯌꯦꯛ ꯊꯣꯛꯄꯒꯤ ꯈꯛ ꯋꯥꯁꯨ ꯅꯠꯇꯦ ꯀꯪꯂꯥꯗ ꯅꯨꯡꯁꯤꯅꯕ ꯆꯪꯕ ꯌꯥꯗꯦ ꯐꯠꯇꯦ ꯊꯨꯡꯅꯗꯦ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏ ꯍꯥꯏꯕꯀꯣ ꯁꯤꯃꯁꯨ ꯑꯩꯈꯣই ꯄꯥꯈꯪ ꯂꯩꯁꯥꯕꯤꯈꯩꯅ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯌꯦꯛ ꯊꯣꯛꯏ ꯆꯍꯤ 7 ꯅꯨꯡꯁꯤꯅꯩ ꯀꯥꯏꯅꯕ ꯉꯝꯗꯦ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯨ ꯃꯥꯟꯅꯩ ꯂꯨꯍꯣꯡꯉꯦ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯄꯣꯛꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯖꯒꯦ ꯃꯥꯁꯨ ꯄꯥꯈꯠꯆꯗꯅ ꯃꯌꯥꯝꯗ ꯕꯣꯔ ꯅꯤꯖꯔꯛꯏꯅꯤ ꯍꯣꯏ ꯁꯣꯏ ꯉꯥꯝꯗꯕ ꯑꯣꯏꯕꯤꯌꯨ ꯑꯗꯩ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯑꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯀꯔꯤꯕ ꯈꯣꯟꯖꯪꯗꯤ ꯈꯣꯡꯒꯨꯜꯗꯤ ꯃꯨꯊꯠꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯃꯛ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯌꯦꯛꯇ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯅꯦꯕ ꯑꯗꯩ ꯌꯦꯛ ꯊꯣꯛꯅꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯕꯅꯦ ꯍꯥꯏꯕ ꯍꯥꯏꯅꯩ ꯑꯗꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯑꯅꯤ ꯂꯩꯈꯤꯗꯦ ꯏꯃꯥꯅ ꯌꯦꯛ ꯑꯣꯏꯕꯩ ꯍꯥꯏꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯣ ꯃꯁꯥꯗ ꯑꯗꯨꯝ ꯌꯦꯛꯅ ꯂꯧꯅꯔꯨꯕꯩꯅꯦ ꯑꯃꯨꯛ ꯈꯟꯕ ꯌꯦꯛ ꯂꯧꯅꯔꯨꯔꯒꯅ ꯈꯜꯂꯦꯕ ꯑꯗꯩ episode 93ꯗꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯇꯥꯃꯤꯟꯅꯩ ꯏꯕꯥꯅꯤꯃꯛ ꯀꯞꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ hope she overcome to all her trauma ꯍꯥꯏꯔꯤꯀꯣ ꯑꯗꯩꯗꯤ ꯈꯪꯗꯅ
ꯑꯩꯗꯤ ꯌꯦꯛꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯪ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯇꯣꯞꯄꯒꯤꯁꯨ ꯂꯩꯔꯝꯃꯦ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥꯏꯕ ꯅꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯥꯟꯅꯕ ꯌꯥꯝ ꯌꯥꯎꯋꯦꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯗꯩ 100 ꯁꯨꯕ ꯏꯄꯤꯁꯣꯗꯇꯤ ꯃꯤ ꯃꯦꯒꯥ ꯏꯄꯤꯁꯣꯗ ꯑꯣꯏꯅ ꯇꯧꯁꯦ ꯅꯩꯔꯛꯑꯗꯃꯤ ꯈꯔ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏꯗꯤ ꯆꯍꯤ 9 ꯍꯦꯜꯂꯦ ꯅꯨꯡꯁꯤꯅꯕ ꯑꯗꯨꯕꯨ ꯀꯤꯁ ꯐꯥꯎ ꯇꯧꯗ꯭ꯔꯤ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯏꯄꯤꯁꯣꯗ ꯑꯃ ꯐꯥꯎ ꯃꯤꯁ ꯇꯧꯗ꯭ꯔꯤ ꯅꯪ ꯀꯔꯤꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯍꯦꯛꯇ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯅꯩ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯩꯅ ꯄꯥꯊꯣꯔꯛꯏꯁꯦ ꯆꯍꯤ 9 ꯍꯦꯜꯂꯦ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯀꯩꯝꯇ ꯑꯀꯥꯏꯕ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯁꯤꯅꯦꯕꯀꯣ ꯊꯪꯗꯅ ꯀꯃꯦꯟ ꯄꯤꯔꯒꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯦꯛ ꯑꯣꯏꯌꯦ ꯑꯗꯣ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯑꯦ ꯅꯨꯄꯤꯅ ꯑꯍꯟꯗꯤ ꯑꯣꯏꯌꯦ ꯌꯦꯛꯅꯤ ꯑꯗꯣ ꯈꯪꯉꯒ ꯂꯩꯈꯤꯕꯗꯤ ꯅꯠꯇꯦ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯌꯦꯛꯅꯤ ꯈꯪꯉꯛꯄꯅꯤ ꯌꯦꯛ ꯑꯣꯏꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯝ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯃꯌꯥꯝ ꯂꯩꯕ ꯑꯗꯩ ꯈꯪꯉꯦ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤꯁꯨ ꯏꯆꯦꯒꯤꯁꯨ ꯂꯨꯍꯣꯡꯕꯗ ꯂꯣꯏꯅ ꯂꯩꯌꯦ ꯏꯃꯥ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯏꯃꯥꯒꯤꯗꯤ ꯃꯨꯟꯅ ꯈꯪꯅꯔꯝꯃꯦ ꯄꯜꯂꯛꯄꯗ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥꯏ ꯈꯪꯅꯈꯤꯕꯁꯦ ꯑꯗꯣ ꯃꯥꯅ ꯑꯉꯥꯡ ꯑꯃꯅ ꯅꯦꯅꯦ ꯖꯤꯄꯦꯗꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯗꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗꯣ ꯆꯍꯤ 13 ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ 13 ꯃꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯅꯤ ꯂꯤꯔꯤꯗꯣ ꯏꯕꯥꯅꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯑꯗꯩ ꯖꯤꯄꯦ ꯀꯥꯞꯅꯔꯤꯗꯣ ꯆꯍꯤ 1-2ꯒꯤ ꯃꯃꯥꯡꯗꯅꯦꯕ ꯀꯥꯞꯅꯩꯗꯣ ꯆꯍꯤ 19 ꯁꯨꯔꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ 19 ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯠꯇꯦ 19 ꯐꯥꯔꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯅꯦꯕ ꯊꯧꯗꯣꯛ ꯊꯣꯛꯅꯔꯤꯁꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯗ꯭ꯔꯒꯅꯦ ꯁ꯭ꯋꯥꯏ ꯇꯥꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯋꯥꯔꯤꯒ ꯃꯥꯟꯅꯩ ꯑꯩꯒꯤꯅ ꯖꯥꯠ ꯃꯥꯟꯅꯗꯕ ꯑꯣꯏꯕꯅꯤ ꯋꯥꯔꯤꯁꯤꯅ ꯌꯦꯛ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯒꯤꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯌꯦꯛ ꯊꯣꯛꯅꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯏꯁꯥꯅ ꯈꯪꯅ ꯂꯥꯞꯊꯣꯛꯆꯩ ꯍꯥꯏꯕ ꯌꯥꯝ ꯐꯩꯀꯣ ꯏꯅꯥꯎ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯍꯤꯡꯅꯤꯡꯕꯒꯤ ꯊꯧꯅꯥ ꯌꯥꯝ ꯄꯤꯕꯤꯔꯦ ꯃꯊꯪꯗ ꯏꯆꯦ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯅꯨꯄꯤꯗꯨꯗꯤ ꯖꯥꯠ ꯇꯤꯟꯅꯗꯦ ꯍꯥꯏꯗꯥꯏ ꯏꯆꯦ ꯍꯥꯏꯕ ꯖꯥꯠ ꯇꯤꯟꯅꯩꯀꯣ ꯆꯞ ꯃꯥꯟꯅꯩ ꯀꯕꯨꯏ ꯃꯁꯦꯟꯅꯦꯕ ꯑꯗꯩ ꯅꯦꯅꯦꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯂꯩ ꯍꯛꯄꯒ ꯀꯥꯎꯗꯅ ꯑꯗꯨꯝ ꯁꯥꯖꯜ ꯂꯩꯔꯝꯃꯦ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯣꯏꯅꯔꯤꯉꯩꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯅꯨꯡꯁꯤꯅꯔꯁꯨ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯊꯪꯅ ꯇꯣꯄꯤꯛꯁꯦ ꯍꯦꯛ ꯇꯥꯕꯗ ꯑꯁ ꯄꯥꯜꯂꯤꯍꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯄꯠꯇꯅ ꯅꯨꯡꯁꯤꯅꯔꯤꯌꯦꯅꯦ ꯍꯥꯏꯕ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯊꯪꯗꯅ ꯋꯥꯔꯤ ꯇꯥꯔꯒ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯁꯤꯟꯕꯩ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯥꯏꯔꯤꯌꯦ ꯁꯤꯜꯂꯨ ꯏꯆꯥꯊꯣꯏꯕꯤ ꯑꯗꯩ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕ ꯂꯥꯛꯀꯗꯧꯕꯅ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝꯗ ꯁꯨꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅꯦꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦ ꯀꯥꯏꯅꯕꯩ ꯆꯩꯊꯦꯡ ꯐꯪꯍꯧꯔꯕ ꯀꯥꯡꯕꯨꯅꯦ ꯑꯩ ꯏꯁꯥꯁꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯃꯦꯟꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯖꯔꯔꯣꯏꯒꯦ ꯃꯊꯪ ꯈꯨꯗꯣꯡ ꯆꯥꯕꯗ ꯑꯃꯨꯛ ꯑꯩ ꯄꯥꯖꯒꯦ ꯁꯣꯏꯗꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕꯒꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯦ ꯋꯥꯔꯤ ꯑꯝꯇ ꯂꯤꯖꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯋꯦ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯌꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯝꯕꯥ ꯆꯣꯡꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯌꯨꯛꯁꯦ ꯆꯥꯛꯁꯤꯅ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯆꯥꯎ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯗꯍꯤꯗꯒꯤ ꯄꯅꯤꯔꯗꯒꯤ ꯑꯩꯈꯣꯏ ꯄꯅꯤꯔ ꯁꯪꯒꯣꯝ ꯑꯐꯝꯕ ꯃꯀꯛꯇꯣ ꯀꯩꯅꯣ ꯃꯀꯛ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠꯀ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪꯒ ꯉꯧꯔꯒ ꯑꯗꯒꯤꯗꯤ ꯆꯝꯐꯨꯠꯁꯤꯗꯅ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯃꯥꯏꯔꯦꯟ ꯒꯖꯔ ꯑꯗꯩ ꯕꯤꯠꯔꯨꯠ ꯊꯕꯤ ꯑꯗꯨꯃꯥꯏꯅ ꯃꯈꯟꯁꯦ ꯑꯗꯩ ꯆꯨꯖꯥꯛ ꯑꯗꯨꯒ ꯆꯅꯥꯁꯦ ꯍꯤꯡꯅꯁꯨ ꯈꯤꯇꯪ ꯆꯥꯕ ꯑꯁꯤ ꯆꯝꯐꯨꯠꯇꯁꯨ ꯈꯤꯇꯪ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯟꯒꯁꯦ ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯅ ꯆꯥꯗꯣꯏꯕ ꯊꯛꯇꯣꯏꯕ ꯃꯌꯥꯝꯁꯦꯀꯣ ꯌꯦꯔꯨꯝꯁꯨ ꯑꯐꯨꯠꯄ 2 ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯄꯅꯤꯔ ꯑꯗꯩ ꯗꯍꯤ ꯑꯗꯒꯤ ꯁꯦꯛ ꯑꯗꯒꯤ ꯆꯝꯐꯨꯠ ꯀꯌꯥꯗꯤ ꯌꯥꯝꯈ꯭ꯔꯦꯀꯣ ꯄꯔꯦꯡ ꯁꯥꯅ ꯆꯥꯗꯣꯏꯅꯦꯕ ꯁꯥꯟꯅꯕꯁꯦ ꯂꯣꯏꯁꯟꯅꯤꯡꯕꯅ ꯈꯥꯡꯉꯝꯗꯕ ꯊꯦꯜ ꯂꯩꯔꯝꯃꯤꯅꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯤꯕ ꯑꯦꯡꯒꯤ ꯇꯦꯁꯇꯤꯁꯦ
ꯁꯤꯗꯒꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯗꯦꯂꯤꯚꯔꯤ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯄꯠ ꯄꯠ ꯊꯤꯟꯖꯜꯂꯛꯑꯝꯗꯣꯏꯅꯦꯕ ꯀꯩꯅꯣꯁꯦ ꯅꯣꯡꯃꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯨꯄꯥ ꯁꯨꯝ 150ꯒꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯍꯧ ꯃꯈꯟ ꯃꯈꯟꯗꯨꯅꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯊꯔꯣꯏ ꯀꯥꯡꯍꯧ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯑꯗꯨꯒ ꯉꯥꯅꯝ ꯄꯥꯛꯅꯝ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯔꯤꯕ ꯃꯀꯣꯛ ꯃꯔꯨꯒ ꯆꯦꯡꯒꯨꯝ ꯄꯥꯛꯅꯝ ꯑꯗꯩ ꯃꯀꯣꯛ ꯃꯔꯨꯒ ꯀꯩꯅꯣꯒ ꯉꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁꯣꯏꯕꯨꯝꯒ ꯑꯗꯨꯝꯕ ꯃꯈꯟ ꯃꯈꯟꯁꯦ ꯑꯩꯗꯤ ꯈꯔ ꯈꯔ ꯂꯧꯕ ꯑꯗꯨꯒ ꯁꯧꯒꯤ ꯑꯃ ꯊꯣꯡꯉꯅꯤꯗꯅ ꯑꯗꯨꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯆꯥꯕ ꯃꯈꯟ ꯃꯈꯟ ꯃꯌꯥꯝꯗꯣꯀꯣ ꯄꯨꯈꯝꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯕ ꯊꯛꯄꯩ ꯊꯧꯔꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟꯗꯤ ꯀꯦꯁꯀꯤ ꯏꯆꯦ ꯑꯃ ꯎꯅ ꯂꯥꯛꯄꯗ ꯄꯥꯡꯈꯣꯛ ꯄꯣꯔꯛꯑꯦꯕꯀꯣ ꯄꯥꯡꯈꯣꯛꯁꯤ ꯉꯥꯎꯋꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯗꯤ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦꯕ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯑꯩꯅꯅꯦ ꯐꯖꯅ ꯍꯋꯥꯏ ꯑꯄꯣꯞꯄ ꯈꯔꯒ ꯄꯥꯡꯈꯣꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯦ ꯑꯗꯣ ꯍꯋꯥꯏ ꯑꯄꯣꯞꯄ ꯍꯥꯞꯄꯁꯦ ꯏꯔꯣꯟꯕꯗ ꯃꯁꯤ ꯃꯍꯥꯎ ꯊꯣꯛꯑꯦꯕ ꯑꯂꯨꯗꯤ ꯌꯥꯝ ꯍꯥꯞꯇꯕ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃꯒ ꯐꯖꯅ ꯂꯣꯏꯔꯦ ꯃꯍꯤ ꯀꯣꯛꯅ ꯑꯗꯨꯒ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯊꯔꯣꯏ ꯀꯥꯡꯍꯧꯗꯣ ꯈꯔ ꯈꯔ ꯂꯧꯔ ꯆꯥꯕꯗꯨꯗꯤ ꯐꯖꯅ ꯆꯥꯏ ꯐꯖꯅ ꯐꯨꯒꯠꯂꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩ ꯈꯦꯆꯤꯒꯤ ꯎꯇꯤ ꯏꯔꯣꯟꯕꯒꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯄ꯭ꯂꯥꯎ ꯄ꯭ꯂꯥꯎꯗꯣ ꯌꯦꯟ ꯊꯣꯡꯕꯒꯗꯣ ꯁꯨꯝ ꯉꯥ ꯊꯣꯡꯕ ꯃꯈꯟ ꯃꯈꯟꯒ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯦꯟꯒꯤ ꯇꯦꯁꯇꯤꯒꯤ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯩ ꯑꯩꯅ ꯑꯗꯨ ꯎꯅꯕ ꯂꯥꯛꯀꯦ ꯍꯌꯦꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯆꯧꯒꯦ ꯑꯗꯩ ꯍꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯀꯩꯗꯧꯉꯩ ꯂꯥꯛꯑꯣꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯒꯤ ꯈꯨꯡꯒꯪ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯅ ꯅꯣꯏꯒꯤ ꯊꯕꯤ ꯄꯥꯟꯕ꯭ꯔꯥ ꯃꯥꯏꯔꯦꯟ ꯄꯥꯟꯕ꯭ꯔꯥ ꯑꯗꯨ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯍꯦꯛꯂꯛꯑꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯅ ꯍꯦꯛꯂꯛꯑꯣ ꯌꯦꯟꯗꯦꯝ ꯄꯥꯟꯕ꯭ꯔꯥ ꯍꯋꯥꯏ ꯁꯥꯡꯕꯤ ꯀꯣꯂꯤ ꯍꯋꯥꯏꯅꯅꯦ ꯍꯤꯡꯒꯣꯜꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯣ ꯃꯣꯏꯅ ꯍꯦꯛꯑꯒ ꯄꯣꯔꯛꯄ ꯑꯇꯦꯛꯄꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯎꯅꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯝꯐꯨꯠꯀꯤ ꯃꯌꯥꯟ ꯄꯣꯔꯛꯄꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯃꯥꯏꯔꯦꯟ ꯄꯥꯟꯕ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯟꯕ ꯇꯣꯔꯕꯣꯠ ꯄꯥꯟꯕ ꯄꯣꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡꯇꯣꯟ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯍꯟꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕꯈꯩꯁꯤꯗꯤ ꯑꯇꯦꯛ ꯑꯃꯥꯟ ꯃꯔꯣꯏ ꯃꯄꯥꯡ ꯆꯥ ꯐꯪꯗꯕꯅꯦꯅꯅꯦ ꯐꯛꯄꯥꯏ ꯄꯥꯈꯪꯇꯣꯟ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯗꯥꯛ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤꯒ ꯄꯨꯔꯛꯑꯦꯕ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯀꯣꯠꯂ ꯈꯣꯠꯂ ꯈꯔ ꯃꯈꯟ ꯃꯈꯟ ꯆꯥꯕꯗꯣ ꯊꯝꯅꯥ ꯈꯦꯟꯖꯣꯡꯒꯁꯦ ꯄꯨꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯃꯌꯥꯝꯗꯣ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯅꯣꯛꯄꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅꯦ ꯉꯥꯛꯇꯪ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯦꯀꯣ ꯑꯗꯩ ꯀꯩꯅꯣ ꯎꯅꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯍꯦꯛꯇ ꯑꯋꯥꯕ ꯑꯃꯅꯦꯀꯣ ꯑꯗꯣ ꯊꯧꯗꯣꯛꯁꯤꯁꯨ ꯃꯈꯟ ꯃꯈꯟꯅꯤ ꯊꯣꯛꯏꯁꯦ ꯑꯩꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗꯔ ꯑꯩꯁꯤꯕꯨ ꯂꯥꯏꯔꯕꯥꯛꯇ ꯂꯩꯕ꯭ꯔꯥ ꯀꯥꯏ ꯈꯜꯂꯛꯑꯦ ꯍꯥꯏꯕ ꯍꯦꯛꯇ ꯃꯈꯟ ꯃꯈꯟꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅ ꯃꯤꯠꯀ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯕ ꯂꯩ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯤꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯀꯣ ꯑꯁ ꯑꯉꯥꯡꯉꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯅꯔꯤꯀꯣ ꯇꯧꯕ ꯉꯝꯕ ꯃꯤ ꯂꯩꯀꯣ ꯑꯉꯥꯡꯉꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯤ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤꯒ ꯊꯥꯖꯗꯕ ꯌꯥꯝ ꯂꯩꯀꯣ ꯆꯦꯛꯁꯤꯟꯗꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤꯅ ꯏꯃꯨꯡ ꯑꯃꯃꯝꯗ ꯃꯤ ꯑꯃꯃꯝꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯛꯏꯀꯣ ꯁꯤꯅ ꯍꯦꯛ ꯇꯥꯟꯅꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗꯅꯦ ꯍꯦꯛꯇ ꯏꯁꯥꯒꯁꯦ ꯑꯩꯁꯦ ꯋꯥꯕꯅꯅꯦ ꯍꯥꯏꯖꯥꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯈꯜꯁꯤꯗꯁꯨ ꯌꯥꯝ ꯁꯣꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯔꯁꯦ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯖꯔꯒꯦ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯦ ꯍꯥꯏꯅꯁꯨ ꯂꯩꯊꯣꯛꯄ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯅꯤꯅ ꯋꯥꯔꯤꯁꯨ ꯇꯥꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏ ꯈꯪꯉꯨꯗꯕ ꯎꯗꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕꯗꯧꯅꯒ ꯐꯥꯎꯔꯛꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯊꯥꯖꯔꯨꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯍꯦꯜꯂꯛꯑꯒꯗꯤ ꯍꯦꯛꯇ ꯃꯥꯅ ꯇꯧꯕ ꯉꯝꯕꯁꯤ ꯐꯠꯇꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯕ ꯀꯌా ꯑꯃꯁꯨ ꯇꯧꯕ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕꯁꯨ ꯃꯥꯡꯊꯔꯛꯀꯗꯧꯔꯤꯕꯅꯤ나 ꯑꯩꯈꯣꯏꯁꯤ ꯑꯃꯅ ꯊꯥꯖꯅꯕꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯐꯥꯊꯅꯕ ꯈꯤꯇꯪ ꯍꯟꯅꯕ ꯈꯤꯇꯪ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ ꯑꯐꯕ ꯋꯥꯈꯜꯇꯅ ꯌꯣꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯁꯤ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯀꯃꯦꯟꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅꯁꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯀꯃꯦꯟꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯟꯖꯔꯒ ꯃꯌꯥꯝ
mayamgi commensi ngambi mongkhai de khoi dumak pathok sarake adu crime diary su khoina ngam matam da khoi adumak mayam da ahen ba seba to ngamna bagi plan su tawjarake adubu matam haiba masu leiba adagi khoi si akhoi gi mayam da soidana ba haina thangja sidang su soidana ba haina khoi kanna senja senajara khoi si hona jabni adu ga khoina amuk ahen ba ngam matam da su adumak hapsarake mayam na dum khoi da sogat pi ba amadi mayam na khoi bu thogdang achoba ma lahon bi bagi damak ta su han thaga chari loina mayam gi अखोगी सपोर्ट मैम की एनर्जी मैम की थौदांग सु क्राइम डायरी से ngasi फाउबदा अखोइना मौद्रागा मंगा सुबा एपिसोड योबो ngमजबनी हाबसि म थमजरगा मैमदा अखोगी चेक्सिनबा अखोगी नुंगा याइफबो इमिनबगी पाउजलसि म थमजरगा मतंग अस ngasi गोइनति इपो मीडिया न मैम की दमकता पुथोक्सरिबा क्राइम डायरीज की मौद्रागा मंगा सुबा एपिसोड की दमकता काइननबा याथंग निजरी पिना बिरसी